ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯃꯤꯐꯝꯁꯪ ꯃꯅꯨꯡꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯑꯃꯥꯏꯕ ꯃꯥꯏꯆꯧꯁꯤꯡ ꯄꯨꯜꯂꯗꯨꯅ ꯋꯥ ꯈꯟꯅꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯄꯨ, ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯁꯨ ꯈꯟꯅꯔꯦ꯫ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯖꯔꯦ꯫ ꯉꯁꯤꯗꯤ ꯅꯁꯨꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯒꯤ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯄꯥꯡꯊꯣꯛꯂꯒ ꯅꯤꯡꯂꯦꯕꯨ꯫ ꯏꯅꯤꯡꯊꯧꯒꯤ ꯀꯔꯤ ꯀꯔꯝꯕ ꯅꯤꯡꯖꯕ ꯃꯪꯂꯥꯟꯕꯨ ꯑꯣꯏꯔꯤꯒꯕ? ꯅꯄꯨ ꯑꯩꯉꯣꯟꯗꯁꯨ ꯃꯔꯤꯛ ꯆꯨꯝꯅ ꯑꯗꯨ ꯇꯝꯂꯗꯨꯅ ꯈꯪꯍꯜꯂꯕ ꯌꯥꯔꯒꯗ꯭ꯔꯥ? ꯏꯄꯨ, ꯅꯁꯨꯒꯤ ꯃꯪꯂꯥꯟ ꯅꯁꯨꯅ ꯅꯤꯡꯖꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯃꯃꯥꯡꯒꯤ ꯍꯧꯈꯤꯕ ꯋꯥꯡꯂꯦꯟ ꯀꯨꯝꯖꯥ ꯆꯍꯤ 15 ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯨꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯇꯝꯗꯨꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯌꯥꯗꯕꯗꯒꯤ ꯅꯁꯨ ꯑꯩꯍꯥꯛꯅ ꯂꯣꯟꯅ ꯂꯥꯟ ꯃꯆꯥ ꯑꯃ ꯄꯥꯡꯊꯣꯛꯄ ꯆꯠꯆꯔꯨꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯑꯗꯨ ꯃꯗꯨꯗ ꯂꯥꯟ ꯇꯥꯁꯜꯂꯗꯨꯅ ꯃꯊꯪ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕ ꯅꯁꯨꯅ ꯄꯥꯝꯃꯤ꯫ ꯅꯄꯨꯗꯤ ꯏꯅꯤꯡꯊꯧꯅ ꯃꯇꯝ ꯑꯃꯒꯤ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯀꯥꯎꯈ꯭ꯔꯕꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯗꯤ ꯍꯧꯖꯤꯛꯁꯨ ꯃꯍꯧꯁꯥꯒꯨꯝ ꯀꯔꯤꯁꯨ ꯋꯥꯈꯜ ꯆꯣꯏꯖꯥꯏꯅꯕꯤꯔꯝꯗ꯭ꯔꯤ꯫ ꯑꯗꯣ ꯅꯄꯨꯅ ꯂꯥꯟꯐꯝ ꯑꯗꯨꯒꯤꯗꯃꯛ ꯀꯔꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯇꯦꯡ ꯑꯗꯨ ꯏꯪꯕꯥꯡꯖꯧ ꯍꯥꯏꯕꯅꯣ? ꯏꯄꯨ, ꯅꯁꯨꯅ ꯄꯥꯝꯖꯕꯗꯤ ꯂꯥꯛꯂꯤꯕ ꯍꯟꯗꯛꯀꯤ ꯀꯥꯂꯦꯟ ꯊꯥ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯟꯕ ꯆꯠꯄ ꯑꯁꯤꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯊꯣꯛꯀꯅꯤ ꯊꯣꯛꯑꯣꯏ ꯍꯥꯏꯕꯗꯨ ꯏꯄꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯒ ꯍꯥꯏꯕꯤꯔꯛꯄ ꯑꯗꯣ ꯅꯁꯨꯅ ꯄꯥꯝꯖꯩ꯫ ꯏꯅꯤꯡꯊꯧ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯣꯏꯗ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯈꯣꯡꯁꯥꯟꯕ ꯑꯗꯨꯃꯛ ꯌꯥꯒꯅꯤꯗ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯄꯨ, ꯍꯣꯔꯦꯟꯁꯤ ꯏꯄꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯕꯤꯔꯒ ꯍꯌꯦꯡ ꯁꯅꯥ ꯀꯣꯅꯨꯡ ꯀꯥꯔꯛꯄꯗ ꯅꯁꯨꯗ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯤꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯅꯅꯥꯏ ꯅꯄꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯖꯔꯛꯂꯒ ꯍꯌꯦꯡ ꯑꯁꯦ ꯏꯅꯤꯡꯊꯧꯗ ꯈꯪꯍꯟꯖꯔꯛꯂꯒꯦꯗ꯫ ꯏꯄꯨꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯐꯝꯅꯥꯏꯕ ꯑꯉꯝꯕꯁꯤꯡ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯊꯛꯇ ꯐꯠꯇ꯭ꯔꯕ ꯐꯝꯅꯥꯏꯕ ꯈꯔꯒ ꯂꯥꯟꯃꯤꯁꯤꯡ ꯈꯔꯒ ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯏꯄꯨ, ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯅꯤꯡꯊꯧ, ꯆꯍꯤ ꯈꯔꯒ ꯊꯝꯈꯤꯁꯤꯗ꯫ ꯃꯈꯣꯏꯅ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯐꯝꯅꯥꯏꯕ ꯃꯔꯛꯇ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯔꯛꯇ ꯑꯃꯨꯛ ꯌꯥꯎꯔꯛꯂꯕꯗꯤ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯃꯗꯨꯕꯨ ꯍꯟꯖꯤꯜꯂꯛꯂꯒ ꯋꯥꯊꯣꯛ ꯑꯃꯨꯛ ꯊꯣꯛꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯗꯨꯅ ꯅꯄꯨ ꯑꯩꯍꯥꯛꯅꯗꯤ ꯈꯟꯖꯩꯗꯣ ꯏꯅꯤꯡꯊꯧ꯫ ꯏꯄꯨꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝ꯫ ꯑꯗꯨꯕꯨ ꯑꯩꯅ ꯊꯥꯗꯣꯛꯂꯒꯦ ꯈꯜꯂꯛꯂꯤꯕ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯨ ꯈꯟꯕꯒꯤꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯍꯥꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯧ ꯄꯨꯗꯨꯅ ꯂꯩꯔꯝꯕꯁꯤꯡ ꯑꯗꯨ ꯊꯧ ꯑꯃꯠꯇ ꯄꯥꯏꯍꯜꯂꯔꯣꯏ꯫ ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯨ ꯁꯥꯡꯂꯕ ꯆꯍꯤ ꯑꯁꯤꯕꯨ ꯀꯩꯁꯨꯝ ꯁꯪ ꯑꯁꯤꯗ ꯂꯩꯔꯛꯂꯕꯅꯤꯅ ꯋꯥꯈꯜ ꯈꯔꯗꯤ ꯒ꯭ꯌꯥꯟ ꯈꯔꯗꯤ ꯑꯗꯨꯝ ꯇꯥꯔꯛꯂꯅꯤꯗ꯫ ꯃꯗꯨꯅꯅꯤ ꯑꯩꯅ ꯊꯥꯗꯣꯛꯄꯤꯒꯦ ꯈꯜꯂꯛꯂꯤꯕ ꯑꯁꯤ꯫ ꯑꯗꯣ ꯑꯉꯝꯕꯁꯤꯡ, ꯃꯈꯣꯏ ꯊꯥꯗꯣꯛꯄ ꯑꯁꯤ ꯉꯁꯤ ꯑꯗꯨꯃꯛ ꯊꯥꯗꯣꯛꯂꯒꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯩ ꯌꯥꯊꯪ ꯄꯤꯈ꯭ꯔꯒꯦ꯫ ꯂꯥꯟꯃꯤ, ꯅꯍꯥꯛ ꯆꯠꯂꯣ, ꯑꯗꯨꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕꯗ ꯐꯝꯅꯥꯏꯕ ꯐꯠꯇꯕꯁꯤꯡ, ꯂꯥꯟꯃꯤ ꯐꯠꯇꯕꯁꯤꯡ, ꯀꯩꯁꯨꯝ ꯁꯪꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯎ ꯍꯥꯏꯅ ꯈꯪꯍꯜꯂꯨꯔꯣ꯫ ꯏꯅꯤꯡꯊꯧ, ꯉꯁꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯍꯥꯏꯕ ꯑꯁꯤꯕꯨ ꯈꯔ ꯈꯖꯤꯛ ꯊꯨꯃꯟꯗ꯭ꯔ ꯈꯟꯖꯩꯗ꯫
ꯀꯩꯁꯨ ꯊꯨꯃꯟꯕꯗꯤ ꯑꯣꯏꯗꯦꯗ ꯑꯗꯨꯒ ꯑꯩꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯅꯕꯒꯤ ꯐꯤꯔꯦꯞ ꯂꯧꯔꯛꯂꯤꯕ ꯑꯁꯦ ꯍꯧꯖꯤꯛ ꯈꯛꯇꯗ ꯂꯧꯕ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯂꯧꯔꯛꯂꯕꯅꯤ ꯑꯗꯣ ꯏꯄꯨ ꯅꯁꯨꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯑꯣꯏꯗꯦꯀꯣ ꯏꯄꯨ ꯑꯣꯏꯗꯦꯗ ꯏꯅꯤꯡꯊꯧꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯗꯣ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯑꯣꯏꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯌꯥꯊꯪ ꯇꯥꯎꯊꯈꯤꯕ ꯂꯥꯟꯃꯤ ꯑꯗꯨ ꯍꯜꯋꯥꯏꯔꯛꯂꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯜꯋꯥꯏꯖꯔꯦ ꯅꯅꯥꯏꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯈꯔ ꯑꯗꯣ ꯃꯈꯣꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯅꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕꯗ ꯈꯪꯍꯟꯖꯔꯨꯔꯦ ꯏꯅꯤꯡꯊꯧ ꯍꯥꯏꯔꯝꯂꯕꯗꯤ ꯐꯔꯦ ꯑꯗꯣ ꯑꯩꯗꯤ ꯅꯉꯣꯟꯗ ꯍꯥꯏꯍꯧꯗꯕ ꯑꯀꯥꯎꯕ ꯑꯃꯗꯤ ꯂꯩꯍꯧꯔꯦꯗꯅ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ ꯑꯩꯗꯤ ꯃꯈꯣꯏ ꯐꯝꯅꯥꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯀꯩꯁꯨꯝꯁꯪꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅꯅ ꯄꯨꯁꯤꯜꯂꯛꯑꯝꯃꯨꯗꯅ ꯍꯥꯏꯍꯧꯗ꯭ꯔꯦꯗꯣ ꯏꯅꯤꯡꯊꯧ ꯃꯗꯨꯃꯗꯤ ꯅꯅꯥꯏꯁꯨ ꯍꯥꯏꯖꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯍꯦꯛꯇ ꯆꯠꯆꯔꯨꯔꯒꯦ ꯑꯗꯨꯒ ꯄꯨꯟꯅ ꯄꯨꯁꯤꯜꯂꯛꯂꯒ ꯑꯩꯒ ꯍꯦꯛꯇ ꯆꯪꯃꯤꯟꯅꯔꯛꯂꯒꯦ ꯏꯅꯤꯡꯊꯧ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯆꯠꯂꯨꯔꯣ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯁꯨ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯀꯩꯁꯨꯝꯁꯪꯗꯒꯤ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯏꯅꯤꯡꯊꯧꯕꯨ ꯁꯅꯥ ꯈꯨꯌꯥ ꯀꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ ꯌꯥꯔꯦ ꯑꯉꯝꯕ ꯍꯧꯒꯠꯂꯣ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯇꯪ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯔꯛꯂꯒ ꯏꯅꯤꯡꯊꯧꯒꯤ ꯅꯥꯛꯇ ꯄꯨꯖꯔꯛꯂꯤꯗꯣ ꯑꯉꯝꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯍꯜꯂꯒ ꯂꯦꯞꯍꯜꯂꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯍꯩ ꯅꯈꯣꯏ ꯇꯥꯕ꯭ꯔꯥ ꯄꯔꯦꯡ ꯑꯣꯏꯅ ꯃꯃꯥꯡꯗ ꯈꯔ ꯆꯈꯠꯍꯜꯂꯒ ꯂꯦꯞꯄꯣ ꯌꯥꯔꯦ ꯅꯈꯣꯏ ꯉꯁꯤꯗꯒꯤꯗꯤ ꯑꯩꯅ ꯀꯩꯁꯨꯝꯁꯪꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯕꯅꯤ ꯅꯈꯣꯏ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯒ ꯅꯈꯣꯏꯗ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥ ꯑꯃꯗꯤ ꯅꯈꯣꯏꯅ ꯃꯃꯥꯡ ꯊꯛꯇ ꯇꯧꯈꯤꯕ ꯐꯠꯇꯕ ꯂꯤꯆꯠꯁꯤꯡ ꯑꯗꯣ ꯃꯐꯝꯁꯤꯗꯒꯤ ꯍꯦꯛ ꯅꯈꯣꯡꯁꯤꯡ ꯑꯗꯨꯅ ꯀꯥꯟꯊꯣꯛꯈꯤꯕꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯑꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯅꯈꯣꯏꯒꯤ ꯅꯔꯝ ꯆꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯍꯣꯏ ꯑꯉꯝꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯃꯥꯡ ꯊꯛꯀꯨꯝꯅ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯇꯧꯖꯔꯔꯣꯏ ꯅꯤꯡꯊꯧ ꯐꯔꯦ ꯅꯈꯣꯏꯅ ꯑꯩꯒꯤ ꯋꯥꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗꯒꯤ ꯅꯌꯨꯝ ꯃꯣꯡꯕ ꯅꯔꯥꯜ ꯌꯥꯏꯗ ꯍꯜꯋꯥꯏꯈꯤꯕ ꯌꯥꯔꯅꯤ ꯑꯉꯝꯕ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯐꯥꯎꯕ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯊꯤꯟꯗꯣꯛꯆꯔꯨꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯆꯍꯤ 50 ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯪꯍꯧꯗꯅ ꯃꯈꯣꯏꯕꯨ ꯑꯃꯨꯛ ꯃꯅꯤꯡ ꯇꯝꯍꯟꯕꯤꯕ ꯑꯁꯤꯗ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ
mathum marang hauna mathamoi sing aduda apen phauna yamna haraujram tomthin lemba khagemba makhoi ahumsu ayuki sangan charaba matung sana konum karaglami taho akhoi ahumsi famsang manungda changosira changarosida changaga mu akhoi ahumna bu kari tawrudoino hoida changarosida akhoi changaga phamnaiba angam mathauksing marak aduda karibu tawrudoino adudi ta ningthawna akhoi bu korokpa ngaiba tabanine karidi upai le ngaiba tabanidana hojikti akhoi ga mahaka punsi mahing yamna khenakrabani hanagi matawgum adugum natrabani ne maro mahakti ne ningthau hoikrabani ado akhoi nung chalan misingna lairiba maikei somlomda asomdo in changorasira changorasida somdana lei marimbi sanu do magi mapuroibana ningthau oiraba matung ikon kona phangjaba machanupi lembiga punna phamladana chanuna machanupi gi masam adu sembirami ima ꯑꯩꯈꯣꯏꯒꯤ ꯇꯝꯆꯧꯗꯣ ꯉꯁꯤꯁꯨ ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯕꯣ? Ibema, nabung ahangi wase toksi. Halwairakningba matamdane halwaizraksani. Ima, ꯑꯩꯈꯣꯏ ꯇꯝꯆꯧꯁꯦ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯁꯅꯥ ꯀꯣꯅꯨꯡꯗꯒ ꯅꯣꯡꯃ ꯐꯥꯎ ꯍꯜꯋꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯒ ꯈꯪꯗ꯭ꯔꯦꯅꯦ. ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏ ꯇꯝꯆꯧꯁꯦ ꯁꯥ ꯇꯥꯟꯕ ꯆꯠꯄꯒꯤ ꯃꯍꯨꯠ ꯊꯪꯅꯕ ꯂꯩꯕꯥꯛꯇ ꯆꯠꯇꯨꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕ ꯆꯠꯂꯗꯤ ꯐꯒꯗꯝꯅꯤ. ꯑꯩꯈꯣꯏꯒꯤꯁꯨ ꯏꯅꯝꯃꯒꯗꯣ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯅ ꯄꯨꯟꯗꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯤꯗꯅ. Ibema, nanama phangadaba matamdi khara watkhidoba malibo. Kamaina? Nati ima, ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤꯒ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯑꯝꯇ ꯌꯦꯡꯕ ꯆꯠꯇ꯭ꯔꯕꯣꯕ? Ibema, nabungna yadabanina chatredana. Aduga noi paba ningthauga aigana thibiba nupisu pamdi. O masana khanjaraga mathamoina khoidajaba ama thingnajaraga oina lauraniye. Thingnarani dako, yam thingnarani. Sa tanba chatleiraga thingnarani ba. Masana khoidajaba nupi oina laurani kainaga yam thingnarani soidre. Ibema nangsu ngangida. Nabungnaga tarabadi nanamdi soi narani nang. Nangano yare, adui saruk samsemido thuna dum loisilo ima. Ado Ibema, horen sana lamlen yengba koithokhinuko. Noi tamoyaina yam ngangbani ko. Khoi tamoyai sisu nungsikhidre sengba. Ai adom panaraga lay. Ibema, nasamse punsinbiragese. Hoi ima, punsinbiro. Horen yanggoi sago yangna thokdoklaga sana lamlen yengba koithoktuineba. Masi angang ba? Sanapak lebakta ningthau koireng amadi langjing purel thohenba makhoi ani wari sanaduna leirami langjing purel angamba nahak aina haiba sintha singadu sinma langba loina loiraba natro hoi ningthau nanaina lalmi sing kana na sana kunungda lehogadaba amadi lehoroidaba lalmi sing punamak loina khandokpa loijare yamna phare angamba nahak satkadaba khongsat asigidamak hanana mangjongnana pumnamak sillanglamba se ayhak yamna nungai tasengbadi ningthau aina sillangadaban iningthau nanaigidi iningthongna lebaki sintha thauram poram sing ifamda sinabirakpa ase yamna nungai jaito masidagi hena nungaiba nanaigidi ama amuk leijadre adu angamba
ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕ ꯃꯆꯥ ꯅꯣꯡꯂꯦꯟ ꯑꯗꯨꯕꯨ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯍꯧꯒꯗꯧꯔꯤꯕ꯭ꯔꯣ? ꯏꯅꯤꯡꯊꯧ, ꯍꯟꯗꯛꯇꯤ ꯃꯥꯁꯨ ꯌꯥꯎꯒꯅꯤ ꯍꯥꯏꯅ ꯈꯪꯍꯜꯂꯛꯏꯗꯣ. ꯌꯥꯎꯖꯔꯁꯅꯨ ꯍꯟꯗꯛꯇꯤ. ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯈꯣꯡꯗꯣꯏꯖꯕ ꯌꯥꯔꯗ꯭ꯔꯥ? ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯌꯥꯔꯦ ꯑꯉꯝꯕ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯤꯡꯊꯧ ꯊꯧꯉꯝꯕꯗꯨ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯆꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃ, ꯉꯥꯟꯕ, ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯂꯦꯝꯕꯤ, ꯃꯈꯣꯏ ꯑꯍꯨꯝ ꯐꯨꯡꯒꯥ ꯅꯥꯛꯇ ꯐꯝꯂꯗꯨꯅ ꯆꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯅꯪꯕꯨ ꯅꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯕꯨ ꯁꯥ ꯇꯥꯟꯕ ꯂꯦꯞꯄꯨ ꯈꯔ ꯊꯤꯡꯉꯨꯅꯦ. ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇ꯭ꯔꯤ, ꯊꯤꯜꯂꯛꯇ꯭ꯔꯤꯅꯦ. ꯑꯁꯤꯒꯤ ꯃꯔꯝ ꯈꯪꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯊꯥꯒꯗꯧꯔꯤꯕꯅꯤꯅꯦ. ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯍꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯗ. ꯍꯣꯏꯅꯦ, ꯃꯗꯨꯕꯨ ꯑꯣꯏꯔꯁꯨ, ꯑꯗꯣ ꯍꯟꯗꯛꯇꯤ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯣ ꯃꯥꯅ ꯍꯦꯛ ꯍꯜꯋꯥꯏꯔꯛꯄꯒ ꯑꯩ ꯅꯥꯛꯇ ꯆꯪꯍꯜꯂꯨ. ꯕꯥꯕꯥ, ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯅꯕꯨ ꯆꯪꯕꯤꯔꯛꯑꯅꯤ. ꯑꯗꯨ ꯃꯃꯥ, ꯅꯪꯁꯤ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯗꯤ ꯑꯗꯨꯝ ꯀꯥꯎꯏꯅꯤꯀꯣ. ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯈꯛꯇ ꯂꯩꯔꯕꯗꯤ ꯏꯅꯤꯡꯊꯧ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛꯇꯤ ꯍꯥꯏꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛꯁꯨ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯍꯦꯛꯇ ꯀꯧꯔꯛꯏ. ꯍꯣ, ꯑꯩ ꯒ꯭ꯌꯥꯟ ꯂꯣꯏꯅ ꯇꯥꯖꯩꯌꯦ. ꯀꯥꯎꯊꯣꯛꯄꯒꯤꯅꯦ ꯃꯈꯣꯏ ꯃꯄꯥ. ꯏꯃꯥꯒ ꯑꯩꯈꯣꯏ ꯄꯥꯕꯒꯁꯦ ꯃꯆꯥ ꯑꯩꯈꯣꯏꯅꯤ ꯂꯩꯀꯥꯏꯁꯦ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯎꯕꯅꯦꯕ. ꯏꯆꯥ ꯂꯦꯝꯕꯤꯁꯦ ꯆꯥꯎꯔꯛꯂꯕꯅꯤꯅ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯔꯦꯗ. ꯇꯟꯖꯥ ꯑꯁꯤꯗ ꯃꯃꯥꯡ ꯊꯛꯀꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯃꯅꯥꯏ ꯆꯥꯎꯊꯣꯏ ꯑꯗꯨ ꯆꯪꯂꯛꯂꯗꯨꯅ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯆꯥꯎꯊꯣꯏꯅ ꯁꯅꯥ ꯈꯨꯌꯥꯛ ꯈꯥꯗ ꯄꯨꯅꯦꯝꯖꯔꯦꯗꯣ. ꯆꯥꯎꯊꯣꯏ, ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯕꯗꯤ ꯀꯔꯤ ꯂꯩꯔꯦ? ꯆꯥꯛ ꯊꯣꯡꯕꯤꯁꯤꯡ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕꯒ ꯂꯣꯏꯍꯧꯔꯕ꯭ꯔꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯖꯍꯧꯔꯦ. ꯑꯗꯨꯅ ꯏꯅꯤꯡꯊꯧꯕꯨ ꯅꯅꯥꯏ ꯑꯩꯍꯥꯛꯅ ꯀꯧꯕ ꯂꯥꯛꯆꯔꯤꯕꯅꯤ. ꯂꯥꯛꯑꯒꯦ. ꯊꯤꯗꯣꯛꯂꯒ ꯅꯤꯡꯊꯤꯅ ꯊꯝꯍꯜꯂꯝꯃꯨ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯑꯗꯨꯗꯤ ꯅꯅꯥꯏ ꯑꯩ ꯑꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯏꯅꯤꯡꯊꯧ. ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯩꯔꯛꯄ? ꯀꯩꯅꯣꯅꯦ, ꯏꯆꯥꯗꯤ ꯉꯁꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯋꯥ ꯌꯥꯝ ꯍꯪꯂꯛꯏꯅ. ꯏꯆꯥꯅ ꯍꯪꯂꯛꯂꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯗꯅ. ꯑꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯣꯏ ꯄꯥꯕꯅ ꯍꯦꯟꯅ ꯌꯥꯝꯅ ꯈꯪꯂꯝꯒꯅꯤ. ꯅꯣꯏ ꯄꯥꯕꯗ ꯍꯪꯉꯨ. ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯌꯥꯝꯅ ꯈꯪꯕꯒ ꯃꯥꯜꯂꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯕꯗ ꯍꯪꯉꯨ ꯀꯥꯏꯅ. ꯏꯆꯥ ꯇꯣꯝꯕꯤ, ꯅꯃꯥꯗ ꯍꯪꯒꯅꯨ, ꯀꯔꯤꯝ ꯈꯪꯉꯣꯏ. ꯁꯦ, ꯄꯥꯕ ꯍꯥꯏꯒꯦ. ꯍꯧꯖꯤꯛꯀꯤ ꯆꯥꯛꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯄꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯅꯤꯡꯊꯧꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯩꯔꯛꯂꯕ ꯃꯤꯅꯤ. ꯕꯥꯕꯥ, ꯑꯗꯨꯗꯤ ꯌꯥꯝ ꯀꯨꯏꯔꯕ ꯖꯥꯠꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯕꯥꯕꯥ, ꯃꯥꯁꯤ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯗꯣ ꯃꯁꯛ ꯃꯨꯟꯅ ꯐꯖꯅ ꯈꯪꯂꯝꯒꯅꯤꯕꯣ. ꯍꯣꯏ, ꯈꯪꯂꯝꯒꯅꯤ. ꯑꯗꯨꯗꯤ ꯃꯃꯥ ꯂꯩꯃꯔꯦꯝꯕꯤ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ. ꯏꯅꯥꯏꯁꯤꯡꯅ ꯊꯥꯡꯗꯣꯛꯇꯨꯅ ꯊꯅꯝꯂꯕꯗꯤ ꯏꯪꯕꯨ ꯏꯪꯂꯝꯂꯅꯤꯅꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ. ꯃꯤꯐꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨ ꯂꯥꯛꯅꯔꯗꯨꯅ ꯂꯩꯔꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯧ ꯊꯧꯉꯝꯕꯁꯨ ꯆꯪꯂꯛꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜ ꯐꯝꯊꯣꯜ ꯑꯗꯨꯗ ꯐꯝꯂꯝꯃꯤ. ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ, ꯃꯌꯥꯝ, ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯧꯕꯤꯔꯛꯄ?
Angamba, ngayakti oijare. Yarokpada mangaida. Oh, yorokpada ngari angamba. Ado ngamasing. Aikhoy lebak asida. Atopa lebak singgi ningthau taruk. Thunglaradaba numit marini tamak ngaisilaklabani. Maram masina makoi sing aduna laina hipnabagidamak mafam sing sem sawa punamak loisilaklabani. Iningthau, mamanggi matawgum. Makoy ningthau sing adubu lakpada pangthokhiba thauram sing adumak pangthokpigadoribra iningthau. Pangthok kadoribani. Aikhoina atopa lebak singgi ningthau lakpada makhoibu harauk tayamna momol minok kaloinaraduna taramna okkadabani. Masin hayeng aikhoigi lebak asida hudong thiba ama hek tarakpa mikup aduda aikhoigi damak mating haijaru nijaru matamda khajikta oirebasu mating sapana tingbang birakadoribani. Adubu iningthau. Lakadoribani ningthau sing adugi marakta ningthau ani amadi mabuksil sengdabadawna itaw-tawini ningthau. Makhoy ani yawmani. Adubu aina khangna yanaba loinaribani. Iningthau, nanayna sum khanjabada ningthau anida. Hayeng matam mamada apunbagi oiba thabak thauram watanarakpa matamda tanpham aruba yoroklaba matamda iningthau tokhaibagi wakhal soidina lerakadaba mal. Angamba laisanu. Maduda ai thoidokpa khanjinde. Maramdi makhoy atopa phurupki ningthau singdi nattedana. Lining laisondagi hauna aikhoy ka chap manaribani. Aduna poloidadi makhoy shu wakhal soidana olakkani khal. Wai iningthau, adu maina ka tawpiraklabadi yamna phagani khanje. Adubu iningthau nanai wafam amataga hangatchakeba. Hayo ngamba. Kari wafam oirabano. Aikhoigi maja ibungo ahal adubu sadanba satkiba adubu halwai biraktriba. Halwai raktre. Aishu mahakbu halwai rakpa ngairamlibani. Iningthau, kariguma maja ibungo mahak halwai raklabadi iningthauna nongpok lepakta thabigani haibada madu adumak hekta thabigadoribra. Thagani ngamba. Aduga lam heliba nongpok lebaki miyam singadu naikai hangadoribani. Makhoi nongpok lepaki ningthau singse mangakti haipek kanba chani he iningthau. Makhoi si ida adum churaklaba chani iningthau. Adunabu angamba. Mamangi hana na palamba ningthau luriel ka kakliba adunine. Natro. Adudi hantak nongpok lepak singa lepot karaktiba si makhoigi mapa mapu singa dun luriel kin kiba adugumna kiningdana tawrakpa mahalidana ko iningthau. Numidangi matamni sa tanba chatkiba kanglai ngakpa adu mahaka khongburoi oiduna chatminariba khongloi tara aduga punna numidangi chana thaknaba sem saduna leirammi. Majai bungo saasibu kyam thongsiye hapisina adum yaradra. Kadai. Oh, ay yengisi. Haima, sidi yaranida. Aikoi taramathoi khaktaginina ahenbadi hapurano. Adudi majai bungo atay yari masing ajidi yaithoga thammage. Ho. Adu maini hekte thammu. Adu aikoina purakhiba thumma pakpa adubu madubu leiribo. Leiri majai bungo. Hayeng numidang phawgidi sisinaba yagini. Adu oiradi thumsu loisile. Aduga purakliba chingchak sing adusu pumnamak loidogi doramani. Adunadi chingchak sing asina loidrikanda sa khara amuk pharaga hayengi mathang chidase. Masi asida sana kunung maikai khungsanaba halwainaba sem sarase. Hoi majai bungo. Hayengi matangsi karigumba halwaiba taragadi nana aikoi chu yajare. Adudi nakhoi pullaga
ꯅꯤꯡꯊꯤꯅ ꯐꯖꯅ ꯍꯥꯎꯅ ꯊꯨꯝꯅꯕ ꯃꯃꯨꯠ ꯇꯥꯅ ꯊꯣꯡꯂꯛꯑꯣꯀꯣ. ꯉꯁꯤꯗꯤ ꯋꯥꯔꯦ. ꯑꯩ ꯉꯥꯏꯍꯥꯛꯇ ꯍꯤꯞꯀꯦ, ꯄꯣꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯑꯗꯣ ꯅꯈꯣꯏ ꯍꯦꯛ ꯂꯣꯏꯕꯒꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯑꯗꯨꯃꯛ ꯄꯣꯊꯥꯕꯤꯔꯣ. ꯏꯇꯥꯎ, ꯆꯥꯛꯁꯦ ꯑꯝꯇ ꯌꯦꯡꯉꯣ. ꯄꯥꯊꯔꯦꯅꯦ. ꯌꯥꯏꯁꯤꯟꯅꯕ ꯑꯝꯇ ꯇꯧꯁꯤ. ꯌꯥꯅꯤ ꯌꯥꯅꯤ ꯏꯇꯥꯎ. ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯟꯈꯤꯁꯦ. ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯌꯥꯏꯁꯤꯜꯂꯒꯦ. ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥ ꯌꯥꯔꯣꯏꯀꯣ. ꯆꯥꯛꯀ ꯍꯥꯎꯇ꯭ꯔꯗꯤ ꯍꯣꯔꯦꯟ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯂꯤꯆꯩ ꯆꯥꯖꯅꯤ. ꯆꯥꯔꯣꯏꯗ. ꯑꯩꯅ ꯊꯣꯡꯂꯛꯂꯤꯕ ꯑꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯕꯅꯤꯅ ꯃꯔꯣ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯔꯛꯇ꯭ꯔꯒ ꯉꯁꯤꯅ ꯀꯔꯝ ꯁꯣꯏꯒꯗꯧꯔꯤꯕꯅꯣ? ꯀꯔꯤꯁꯨ ꯁꯣꯏꯔꯣꯏꯃꯤ ꯃꯔꯣ. ꯑꯁ, ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯍꯦ. ꯍꯥ? ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯅꯣꯏꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯃꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ? ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯍꯣꯔꯥꯏ ꯀꯟꯅ ꯈꯥꯔꯒ ꯈꯣꯛ ꯅꯥꯈꯣꯛꯒꯩ ꯇꯨꯝꯈ꯭ꯔꯦ. ꯑꯩꯈꯣꯏ ꯅꯣꯛꯏꯁꯦ ꯍꯧꯃꯟꯈ꯭ꯔꯦ. ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯦꯛ ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ. ꯍꯣꯏꯅꯦ ꯃꯔꯣ, ꯁꯣꯏꯗꯅ ꯀꯥꯏꯕ ꯇꯥꯔꯦ. ꯇꯣꯛꯑꯁꯤ. ꯑꯩꯁꯦ ꯆꯥꯛꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯍꯥꯟꯅ ꯇꯧꯔꯁꯦ. ꯅꯣꯛꯆꯧꯗ ꯏꯅꯥꯎꯆꯥ. ꯑꯗꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯨꯟꯒꯗꯕꯅꯦ. ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯤꯀꯣ. ꯇꯣꯛꯎꯅꯣ. ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯄꯥꯎꯗꯝꯅꯧꯀꯣ. ꯑꯩ ꯀꯔꯤꯃꯇ ꯍꯥꯏꯗꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯇꯨꯝꯊꯔꯝꯃꯅꯤ ꯈꯟꯅ ꯅꯣꯛꯄꯒꯁꯦ ꯐꯥꯔꯒ ꯅꯣꯛꯂꯤꯕꯅꯤ. ꯑꯗꯨꯒꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯗꯤ ꯇꯨꯝꯂꯝꯗ꯭ꯔꯤꯕꯀꯣ. ꯑꯣ, ꯁꯦ. ꯅꯣꯏꯅ ꯂꯥꯡꯉꯁꯨꯅꯦ, ꯌꯥꯝꯅ ꯀꯟꯅꯗꯤ ꯂꯥꯡꯒꯅꯨ. ꯆꯤꯡꯅꯨꯡꯒꯤ ꯃꯉꯥꯎ ꯊꯤꯕ ꯁꯥ ꯀꯩ ꯂꯝꯍꯨꯏꯒ ꯑꯃꯨꯛ ꯂꯥꯛꯂꯕꯗꯤ ꯐꯔꯛ ꯁꯣꯏꯗꯅ ꯇꯥꯒꯅꯤ. ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯥ ꯍꯦꯟꯅ ꯂꯥꯡꯖꯔꯣꯏꯗ. ꯑꯗꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕꯤꯔꯣ. ꯅꯅꯥꯏ ꯑꯩꯈꯣꯏ ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒ ꯈꯪꯍꯟꯖꯔꯛꯂꯒꯦ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯉꯥꯏꯍꯥꯛ ꯃꯤꯀꯞ ꯑꯃ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈꯤꯔꯝꯃꯤ. ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯗꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃ ꯑꯅꯤꯅ ꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯥꯟꯕ ꯌꯥꯔꯦꯕ. ꯌꯥꯔꯦ, ꯀꯩꯗꯧꯔꯒꯦ? ꯅꯅꯥꯏ ꯑꯩꯈꯣꯏ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯍꯛꯆꯥꯡꯒꯁꯤ ꯄꯨꯛꯇꯦꯛ ꯇꯦꯛꯑꯕꯅꯤꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ? ꯅꯣꯏꯁꯨ ꯅꯔꯦꯜꯗꯤ ꯑꯣꯈꯥꯛ ꯈꯥꯏꯅꯦ. ꯏꯔꯤꯜ ꯈꯥꯕꯁꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯑꯩ ꯆꯩꯅꯥꯗꯤ ꯐꯖꯅ ꯐꯪꯉꯦ ꯃꯆꯥ ꯏꯕꯨꯡꯉꯣ. ꯋꯥꯔꯦ, ꯇꯣꯛꯑꯁꯦ. ꯑꯗꯨ ꯅꯣꯏ ꯑꯇꯩꯗꯤ ꯈꯣꯂꯥꯏ ꯑꯣꯔꯥꯏꯕꯁꯦ ꯂꯦꯞꯄꯁꯦ ꯍꯥꯏꯕ꯭ꯔꯣ? ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯦꯞꯄꯁꯦ. ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯨꯏꯅ ꯑꯁꯨꯝꯅ ꯑꯣꯔꯥꯏꯔꯕꯗꯤ ꯏꯁꯥꯁꯦ ꯆꯣꯛꯊꯕ ꯑꯃ ꯌꯥꯎꯁꯤꯜꯂꯦꯅꯦ ꯃꯆꯥ ꯏꯕꯨꯡꯉꯣ. ꯇꯣꯛꯑꯁꯦ. ꯐꯔꯦ ꯑꯗꯨꯗꯤ ꯈꯨꯠꯁꯨ ꯊꯥꯡꯁꯤꯡ ꯑꯗꯣ ꯃꯐꯝꯗ ꯅꯤꯡꯊꯤꯖꯅ ꯊꯝꯖꯤꯜꯂꯨꯔꯣ. ꯑꯗꯨꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯅꯤꯡꯊꯤꯅ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯂꯨꯔꯣꯀꯣ. ꯍꯣꯏ, ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯅꯦ ꯍꯦꯛ ꯇꯥꯏꯗ. ꯋꯥꯔꯝꯕ ꯄꯨꯝꯅꯃꯛ ꯃꯤꯀꯨꯞꯇ ꯁ꯭ꯋꯥꯏ ꯃꯥꯡꯉꯤꯗ. ꯃꯁꯤꯅꯅꯤꯗꯅ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯁꯥ ꯁꯦꯡꯗꯣꯛꯎꯗꯅ ꯇꯠꯇꯅ ꯍꯥꯏꯅꯔꯤꯕ ꯑꯁꯤꯗꯤ. ꯏꯅꯦ, ꯁꯦꯝ ꯂꯐꯣꯏꯕꯨ ꯀꯌꯥꯝ ꯂꯩꯔꯤꯒꯦ? ꯂꯩꯔꯗꯤ ꯑꯃꯠꯇ ꯄꯤꯕꯤꯔꯛꯎꯕ. ꯍꯣꯏ, ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ. ꯑꯗꯣ ꯏꯅꯦ, ꯏꯃꯥ ꯍꯣꯏꯗꯤ ꯆꯥꯅꯈ꯭ꯔꯕꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯣꯏꯅ ꯊꯤꯟꯖꯔꯨꯔꯦ. ꯆꯥꯅꯈ꯭ꯔꯕꯅꯤ. ꯐꯔꯦ ꯑꯗꯨꯗꯤ.
ꯍꯧꯖꯤꯛ ꯏꯅꯦ ꯑꯃꯅ ꯂꯧꯕ ꯆꯠꯈ꯭ꯔꯤꯕ ꯁꯦꯝꯁꯤꯡꯁꯤ ꯑꯩ ꯏꯇꯣꯝꯇ ꯍꯦꯛ ꯆꯥꯔꯨꯔꯒꯦ. ꯍꯣꯏ ꯍꯣꯏ, ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯅꯤꯡꯊꯤꯅ ꯄꯨꯛ ꯊꯟꯅꯕ ꯑꯗꯨꯃꯛ ꯆꯥꯕꯤꯔꯨꯔꯣ. ꯑꯣꯛꯇ꯭ꯔꯕꯁꯨ ꯅꯅꯥꯏ ꯑꯩꯈꯣꯏꯗ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎ. ꯑꯩꯈꯣꯏ ꯊꯤꯟꯕ ꯑꯗꯨꯝ ꯂꯥꯛꯆꯒꯦ. ꯍꯣꯏ ꯍꯣꯏ ꯏꯅꯦ, ꯑꯩ ꯑꯣꯛꯇ꯭ꯔꯕꯗꯤ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯔꯛꯂꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯟꯕ ꯑꯗꯨ ꯆꯥꯅ ꯊꯛꯅꯕ ꯊꯝꯂꯝꯂꯤꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯗꯅꯤ. ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯂꯥꯟꯃꯤ 10 ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯁꯅꯥ ꯀꯣꯅꯨꯡꯗ ꯉꯟꯅ ꯍꯜꯋꯥꯏꯒꯗꯧꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯐꯤꯔꯣꯜꯅꯆꯤꯡꯕ ꯌꯣꯝꯁꯤꯟꯕ ꯂꯣꯏꯔꯝꯃꯤ. ꯆꯥꯛꯂꯦꯟ ꯀꯟꯅ ꯍꯧꯔꯤ. ꯏꯅꯥꯎꯁꯥ, ꯅꯈꯣꯏꯕꯨ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯌꯣꯝꯁꯤꯟꯅꯔꯕ ꯅꯠꯇ꯭ꯔꯣ? ꯍꯩ, ꯆꯤꯊ ꯅꯥꯟꯊꯍꯧꯕꯒ ꯌꯥꯎꯅꯅꯤꯀꯣ. ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯣꯏꯅ ꯊꯧꯔꯥꯡꯖꯔꯦ. ꯑꯃꯠꯇ ꯆꯤꯊ ꯅꯥꯟꯊꯔꯔꯣꯏ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯗꯨꯒ ꯍꯣꯔꯦꯟ ꯂꯝꯕꯤ ꯂꯝꯈꯥꯡꯗꯒ ꯇꯪꯈꯥꯏꯒ ꯌꯧꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯅꯣ ꯑꯃꯨꯛ ꯀꯥꯎꯍꯧ ꯈꯣꯠꯍꯧꯔꯦꯒ ꯍꯜꯋꯥꯏꯔꯣꯁꯤꯒ ꯍꯥꯏꯔꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ. ꯑꯦ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯗꯨꯝꯅ ꯈꯛ ꯇꯧꯖꯔꯣꯏꯗ. ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯣꯛ ꯌꯥꯝ ꯐꯔꯤꯗ. ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯃꯛ ꯍꯜꯋꯥꯏꯔꯗ꯭ꯔꯥ? ꯍꯦꯛ ꯇꯣꯛꯄꯒ ꯑꯗꯨꯝ ꯍꯜꯋꯥꯏꯔꯗꯕꯅꯤ. ꯑꯁ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯌꯥꯡꯒꯣꯏ ꯁꯒꯣꯜꯒ ꯑꯃꯨꯛ ꯊꯧꯖꯤꯜꯂꯗꯤ ꯆꯈꯥꯎꯒꯁꯤ ꯂꯣꯏꯅ ꯁꯦꯒꯥꯏ ꯇꯣꯛꯂꯅꯤ. ꯂꯥꯟꯃꯤ ꯑꯣꯏꯔꯕꯗꯤ ꯁꯦꯒꯥꯏꯔꯁꯨ ꯊꯧꯕ ꯇꯥꯔꯦꯗꯅ. ꯑꯁ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯥꯟꯃꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏ ꯄꯥꯟꯕ ꯃꯤꯅꯤꯗ. ꯍꯦꯔꯥ, ꯐꯥꯒꯤ ꯇꯧꯕꯅꯤꯗ. ꯑꯩꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯀꯩꯗꯧꯅ ꯅꯈꯣꯏꯕꯨ ꯆꯈꯥꯎ ꯁꯦꯒꯥꯏꯍꯟꯒꯗꯧꯔꯤꯕꯅꯣ? ꯁꯦ, ꯀꯥꯟꯗꯦꯁꯦ. ꯆꯥꯛꯇꯨꯝ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯑꯗꯨꯒ ꯐꯠ ꯆꯥꯊꯣꯛꯂꯦꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯗꯨꯝ ꯈꯣꯡꯁꯥꯟꯅꯕ ꯍꯜꯋꯥꯏꯈꯤꯅꯕ ꯇꯧꯁꯤꯅꯦ. ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ. ꯊꯧꯉꯝꯕ, ꯇꯣꯝꯊꯤꯟ, ꯈꯥꯒꯦꯝꯕ, ꯂꯦꯝꯕ, ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯨꯃꯤꯠ ꯂꯩꯊꯔꯛꯄꯒꯤ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯕ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯒꯤ ꯃꯅꯨꯡꯗ ꯐꯝꯂꯗꯨꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯗꯨꯅ ꯄꯣꯊꯥꯔꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯊꯧꯉꯝꯕꯅ ꯐꯖꯅ ꯁꯦꯝꯀꯠꯂꯕꯅꯤꯅ ꯐꯝꯕꯗꯤ ꯅꯨꯡꯉꯥꯏꯔꯦꯕ. ꯅꯨꯡꯁꯤꯠꯀꯁꯦ ꯂꯤꯔꯤ ꯁꯤꯜꯂꯛꯇꯅ. ꯂꯣꯏꯔꯦꯍꯦ ꯃꯥꯂꯪꯕ. ꯏꯇꯥꯎ, ꯑꯩꯈꯣꯏ ꯃꯔꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯐꯥꯗꯣꯛ ꯐꯝꯕꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯅꯇꯥꯎꯅ ꯁꯦꯝꯂꯤꯕꯅꯤ. ꯑꯗꯣ ꯏꯇꯥꯎꯅ ꯍꯦꯛ ꯅꯤꯡꯊꯧ ꯑꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯍꯥꯟꯅꯗꯧꯅ ꯄꯨꯟꯕꯗꯤ ꯐꯪꯗ꯭ꯔꯦꯅꯦ ꯀꯣ ꯏꯇꯥꯎ. ꯐꯪꯕꯕꯨꯗꯤ ꯐꯪꯗ꯭ꯔꯦ ꯏꯇꯥꯎ. ꯑꯗꯣ ꯑꯩꯅꯗꯤ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯄꯨꯟꯅꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯣꯏꯍꯧꯔꯣꯏ. ꯑꯗꯨꯒ ꯅꯣꯏ ꯑꯅꯤ ꯑꯃꯅ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯃꯃꯝ ꯑꯣꯏꯍꯧꯔꯁꯤ ꯍꯥꯏꯕꯗꯤ ꯌꯥꯕꯤꯈꯤꯗꯦꯗꯣ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯑꯣꯏꯔꯝꯃꯕꯗꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯄꯨꯟꯕ ꯐꯪꯒꯗꯕꯅꯤ. ꯏꯇꯥꯎ, ꯌꯨꯝꯒꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤ ꯇꯧꯕꯅꯤꯗ. ꯑꯩꯈꯣꯏꯁꯨ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯣꯏꯅꯤꯡꯂꯤꯕꯅꯤ ꯀꯔꯤꯅꯣ. ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ. ꯑꯁꯤꯃꯛꯅꯦ ꯅꯇꯥꯎ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯁꯨ. ꯍꯣ, ꯑꯗꯨꯗꯤ ꯅꯣꯡꯁꯥꯒꯤ ꯂꯥꯟꯃꯤ ꯀꯥꯇꯣ ꯑꯣꯏꯔꯨꯔꯅꯨ. ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯣꯗꯅ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯆꯨꯝꯕꯕꯨꯗꯤ ꯆꯨꯝꯕ. ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯣꯡꯁꯥ ꯂꯥꯟꯃꯤ ꯑꯁꯤꯗꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯃꯊꯧ ꯂꯩꯔꯕꯀꯥꯟ ꯈꯛꯇꯃꯛꯇ ꯂꯥꯛꯄꯅꯤꯗ. ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯌꯨꯝꯑꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯑꯗꯨꯝ ꯂꯩꯕ ꯐꯪꯉꯤꯗ. ꯃꯤꯔꯣꯜ ꯂꯩꯖꯗꯕ, ꯌꯨꯝꯒꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯑꯩꯈꯣꯏꯗꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤ ꯑꯁꯤꯅ ꯏꯇꯥꯎ. ꯃꯁꯤꯅ ꯃꯐꯔꯦꯍꯦ ꯏꯇꯥꯎ. ꯏꯇꯥꯎꯅ ꯂꯥꯟꯃꯤꯁꯤꯡꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯃꯗꯤ ꯃꯤꯐꯝꯁꯪ ꯃꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕꯗꯣ, ꯃꯗꯨꯕꯨ ꯍꯦꯛ ꯑꯣꯏꯔꯨꯔꯕꯗꯤ ꯏꯇꯥꯎ
ꯅꯨꯡꯇꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯇꯕ ꯂꯩꯇꯕꯁꯨ ꯌꯥꯔꯣꯏꯅꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯒꯤ ꯂꯣꯏꯅꯕꯤ ꯅꯆꯥꯁꯤꯡꯗꯣ ꯂꯣꯏꯅ ꯄꯨꯔꯒ ꯍꯦꯛ ꯂꯩꯔꯣ ꯂꯥꯛꯑꯣꯗꯅ. ꯌꯥꯔꯅꯤꯗ ꯏꯇꯥꯎ ꯅꯤꯡꯊꯧ. ꯆꯍꯤꯒ ꯌꯥꯝꯁꯤꯜꯂꯛꯀꯥꯟꯁꯤꯗ ꯉꯝꯖꯔꯔꯣꯏ. ꯅꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡꯁꯤꯗꯤꯕ. ꯌꯥꯔꯦ. ꯅꯣꯏꯒ ꯃꯥꯟꯅꯖꯔꯔꯣꯏ. ꯏꯇꯥꯎ ꯍꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯍꯦꯛ ꯇꯧꯕꯤꯔꯣ. ꯑꯗꯣ ꯏꯇꯥꯎꯁꯤꯡ, ꯃꯇꯝꯁꯤ ꯍꯧꯈꯤꯕ ꯈꯪꯍꯧꯗꯦꯅꯦꯀꯣ. ꯃꯇꯝ ꯑꯃꯗꯗꯤ ꯏꯇꯥꯎꯅ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒ ꯂꯥꯟ ꯁꯣꯛꯅꯈꯤꯕꯁꯤꯡꯗꯣ ꯏꯇꯥꯎ. ꯍꯥꯏꯒꯨꯝꯗꯅ ꯅꯤꯡꯁꯤꯡꯂꯨꯔꯕꯗꯤ ꯄꯨꯛꯅꯤꯡꯒꯁꯦ ꯈꯪꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯛꯏꯗ ꯑꯩꯗꯤ. ꯏꯇꯥꯎ ꯃꯌꯥꯝ, ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯀꯨꯏꯔꯔꯣꯏ ꯑꯃꯨꯛ ꯐꯪꯒꯗꯕ. ꯑꯦ, ꯀꯃꯥꯏꯅ? ꯅꯠꯇꯦ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯕ ꯂꯩꯒꯦ ꯏꯇꯥꯎ? ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ? ꯑꯩꯅ ꯅꯈꯣꯏꯗ ꯅꯍꯥꯟꯅ ꯈꯪꯍꯟꯈ꯭ꯔꯕꯗꯨꯗꯤ ꯑꯃꯨꯛ ꯀꯥꯎꯁꯤꯟꯅꯔꯤꯔꯣ? ꯑꯣ, ꯑꯩ ꯅꯤꯡꯁꯤꯡꯂꯛꯑꯦ. ꯏꯇꯥꯎꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯂꯥꯟ ꯇꯥꯁꯤꯟꯕ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯔꯣ? ꯃꯥꯅꯤ ꯏꯇꯥꯎ. ꯍꯟꯗꯛꯇꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡ ꯑꯅꯝꯕꯅ ꯂꯧꯁꯤꯟꯒꯦ ꯈꯜꯂꯤ. ꯅꯇꯥꯎꯒꯤ ꯃꯪꯂꯥꯟ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯪꯐꯥꯎꯅꯍꯟꯗꯕ ꯌꯥꯗ꯭ꯔꯦ. ꯑꯁ, ꯑꯗꯨꯕꯨ ꯏꯇꯥꯎ, ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯑꯗꯨꯒꯨꯝꯅꯗꯤ ꯑꯣꯏꯍꯜꯂꯔꯣꯏꯁꯤꯀꯣ. ꯃꯃꯥꯡꯒꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤ ꯈꯛꯇꯃꯛ ꯑꯣꯏꯕꯒꯤꯅꯤ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯝꯒꯗꯕꯅꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯑꯗꯨꯅ ꯍꯟꯗꯛꯇꯤꯅꯦ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯄꯨꯔꯒ ꯈꯣꯡꯁꯥꯜꯂꯁꯤ ꯏꯇꯥꯎ. ꯏꯇꯥꯎ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯋꯥꯔꯨꯔ. ꯅꯇꯥꯎ ꯑꯩꯁꯦ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯊꯧꯅꯤ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯅꯆꯥꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯅꯣꯡꯆꯨꯞ ꯈꯣꯡꯆꯠ ꯑꯁꯤꯗ ꯄꯨꯔꯣꯏꯗ꯭ꯔꯣ? ꯄꯨꯒꯅꯤ ꯏꯇꯥꯎ. ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯑꯗꯨ ꯀꯔꯝ ꯇꯧꯏ ꯍꯥꯏꯕꯗꯨ ꯈꯪꯖꯅꯕ. ꯑꯗꯣ ꯏꯇꯥꯎ, ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯀꯪꯂꯩ ꯉꯥꯛꯄꯗꯨ ꯁꯥ ꯇꯥꯟꯕ ꯈꯣꯡꯁꯥꯡꯈꯤꯕ ꯑꯗꯨꯕꯨ ꯍꯋꯥꯏꯕꯤꯔꯛꯈ꯭ꯔꯕ? ꯑꯣꯍꯣ, ꯍꯜꯋꯥꯏꯔꯛꯇ꯭ꯔꯤꯗ ꯏꯇꯥꯎ. ꯍꯩ, ꯃꯍꯥꯛꯁꯨ ꯐꯅꯗꯤ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ. ꯁꯥ ꯇꯥꯟꯕ ꯆꯠꯄ ꯑꯗꯨꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯀꯨꯏꯔꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯀꯨꯏꯈ꯭ꯔꯦꯗ ꯏꯇꯥꯎ. ꯅꯠꯇꯦꯅꯦ, ꯏꯇꯥꯎꯕꯨ ꯅꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯕꯨ ꯀꯔꯤꯃꯇ ꯉꯥꯡꯁꯛꯇꯅ ꯇꯧꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ. ꯏꯇꯥꯎ, ꯍꯥꯏꯔ ꯉꯥꯡꯉꯕꯅꯤ. ꯏꯇꯥꯎ, ꯑꯩ ꯂꯧꯔꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ. ꯂꯝ ꯆꯠꯄ ꯀꯣꯏꯕ ꯌꯥꯝꯅ ꯄꯥꯝꯃꯤ. ꯑꯗꯨꯅ ꯍꯥꯏ ꯉꯥꯡꯉꯁꯨ ꯌꯥꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯏꯇꯥꯎ. ꯂꯧꯗ꯭ꯔꯗꯤ ꯏꯇꯥꯎꯒꯤ ꯆꯥꯅꯕ. ꯏꯇꯥꯎꯅ ꯅꯍꯥ ꯑꯣꯏꯔꯤꯀꯥꯟꯗ ꯆꯠꯂꯛꯄꯗꯨꯅ ꯍꯧꯖꯤꯛ ꯅꯆꯥ ꯑꯍꯜꯅ ꯑꯃꯨꯛ ꯆꯠꯂꯤꯕꯅꯦ. ꯁꯦ, ꯅꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯣ ꯑꯃꯨꯛꯇ ꯇꯣꯉꯥꯟꯅ ꯊꯝꯈꯤꯁꯤ. ꯌꯥꯔꯦꯕ. ꯏꯇꯥꯎ ꯊꯧꯉꯝꯕ, ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜ ꯀꯪꯂꯩ ꯉꯥꯛꯄ ꯑꯁꯤꯕꯨ ꯃꯌꯨꯝ ꯄꯥꯜꯍꯜꯂꯁꯤꯗꯅ ꯏꯇꯥꯎ. ꯍꯣꯏ ꯏꯇꯥꯎ, ꯌꯥꯔꯕꯅꯤ. ꯑꯗꯨꯗ ꯌꯥꯝ ꯂꯨꯔꯤꯕꯗꯤ ꯃꯥꯅ ꯄꯥꯝꯖꯕ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯤꯅꯤ. ꯍꯌꯦꯡ ꯊꯦꯡꯅꯔꯕ ꯀꯥꯟꯗ ꯌꯨꯝ ꯄꯥꯜꯂꯒꯦ ꯍꯥꯏꯔꯤ. ꯁꯤꯗꯅꯤ ꯏꯇꯥꯎ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕ ꯑꯁꯤ. ꯍꯦꯔꯥ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ? ꯑꯣ, ꯏꯇꯥꯎꯅ ꯇꯨꯃꯤꯟꯅ ꯂꯩꯕꯒꯤ ꯁꯔꯨꯛꯅꯦ ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯡ ꯂꯩꯅꯔꯝꯒꯅꯤꯗꯅ. ꯁꯦ ꯏꯇꯥꯎ, ꯃꯗꯨꯗ ꯍꯦꯛ ꯆꯠꯂꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗꯒꯤ ꯀꯛ ꯊꯤꯜꯂꯒ ꯈꯜꯂꯒ ꯍꯥꯏꯅꯔꯒ ꯀꯣꯛ ꯂꯨꯍꯣꯡꯊꯣꯛꯄꯤꯕ ꯌꯥꯕ ꯑꯗꯨꯗ ꯏꯇꯥꯎꯁꯨ ꯎꯕ. ꯍꯣꯏꯅꯦ ꯏꯇꯥꯎ. ꯏꯇꯥꯎ ꯂꯦꯝꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯌꯥꯏꯅꯦ. ꯅꯨꯄꯤꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯗꯤ ꯅꯆꯥꯅꯨꯄꯥꯅꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ. ꯏꯁꯦ, ꯅꯣꯏꯅ ꯂꯣꯏ ꯈꯪꯉꯕꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯇꯥꯎ ꯍꯣꯏꯅ ꯍꯦꯛ ꯁꯤꯟꯕꯤꯔꯣ. ꯅꯇꯥꯎ ꯅꯤꯡꯊꯧ ꯑꯩꯅ ꯑꯌꯥꯕ ꯄꯤꯊꯣꯔꯛꯑꯕꯅꯤꯀꯣ. ꯑꯁ, ꯀꯥꯟꯅꯗꯕꯗ ꯋꯥ ꯑꯃꯨꯛ ꯉꯥꯡꯅꯔꯒ ꯂꯩ. ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯔꯣꯠꯁꯦ ꯏꯇꯥꯎ. ꯆꯨꯝꯃꯤ ꯏꯇꯥꯎ. ꯅꯨꯄꯤ ꯊꯤꯕ ꯌꯥꯗ꯭ꯔꯕ ꯃꯤꯗꯤ ꯃꯥꯒꯤ ꯌꯦꯅꯤꯡꯊꯥ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄ ꯉꯥꯏꯖꯔꯁꯅꯤꯗꯅ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯌꯧꯔꯛꯂꯗꯨꯅ ꯁꯅꯥ ꯊꯣꯡ ꯑꯆꯧꯕ ꯑꯗꯨ ꯊꯣꯡꯉꯥꯛꯄꯁꯤꯡ ꯑꯗꯨꯅ
ꯍꯥꯡꯇꯣꯔꯛꯂꯗꯨꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯧꯔꯗꯨꯅ ꯆꯪꯂꯛꯄ ꯂꯥꯟꯃꯤꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯕꯅꯤꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗ ꯆꯪꯂꯒ ꯐꯖꯅ ꯄꯣꯊꯥꯅꯔꯣ. ꯍꯣꯏ, ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯈꯤꯅꯕ ꯇꯧꯔꯒꯦ. ꯍꯥꯏꯗꯣꯛꯈ꯭ꯔꯣ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯅꯤꯡꯊꯤꯅ ꯆꯥꯎꯅ ꯁꯥꯔꯤꯕ ꯀꯣꯅꯨꯡꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯑꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯉꯥꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥ ꯍꯥꯏꯔꯝꯃꯤ. ꯊꯣꯡꯉꯥꯛꯄ, ꯏꯃꯥꯗ ꯑꯩ ꯍꯜꯋꯥꯏꯔꯦ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ. ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ. ꯅꯅꯥꯏ ꯑꯩ ꯀꯧꯊꯣꯛꯆꯔꯨꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡꯉꯥꯛꯄ ꯂꯥꯟꯃꯤ ꯑꯗꯨ ꯆꯪꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨꯕꯨ ꯀꯧꯊꯣꯔꯛꯂꯗꯨꯅ ꯄꯨꯟꯅ ꯂꯦꯡꯊꯣꯛꯃꯤꯟꯅꯔꯛꯂꯝꯃꯤ. ꯆꯅꯨꯁꯨ ꯃꯈꯨꯠꯇ ꯄꯥꯇ꯭ꯔ ꯑꯄꯥꯛꯄ ꯑꯃ ꯄꯥꯏꯔꯗꯨꯅ ꯄꯥꯇ꯭ꯔ ꯑꯗꯨꯒꯤ ꯃꯊꯛꯇ ꯎꯆꯥꯟ ꯃꯆꯦꯠ ꯈꯔꯒ ꯁꯤꯡ ꯈꯔꯒ ꯇꯧꯔꯗꯨꯅ ꯃꯩ ꯍꯧꯒꯠꯂꯒ ꯄꯨꯊꯣꯔꯛꯂꯤꯕ ꯑꯗꯨ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯝꯃꯒ ꯃꯩ ꯑꯣꯛꯅꯕ ꯍꯥꯏꯔꯝꯃꯤ. ꯁꯤ ꯏꯕꯨꯡꯉꯣ, ꯃꯩꯁꯦ ꯑꯣꯛꯊꯣꯛꯎ. ꯇꯟꯖꯥ ꯑꯁꯤꯗ ꯃꯅꯥꯏ ꯆꯥꯎꯊꯣꯏ ꯑꯗꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯑꯁꯨꯝꯅ ꯋꯥ ꯂꯣꯜꯂꯛꯂꯝꯃꯤ. ꯃꯆꯥ ꯏꯕꯨꯡꯉꯣꯒꯤ ꯄꯣꯠ ꯆꯩ ꯐꯤꯔꯣꯜꯁꯤꯡꯁꯦ ꯅꯅꯥꯏ ꯑꯩ ꯄꯨꯁꯤꯟꯖꯔꯛꯂꯒꯦ. ꯈꯨꯔꯥ, ꯇꯞꯅ ꯆꯪꯕꯤꯌꯣ. ꯑꯃꯨꯛ ꯃꯌꯨꯝꯁꯤꯡ ꯑꯗꯨꯒ ꯎꯞꯄꯒ ꯇꯨꯁꯟꯅꯤꯀꯣ ꯈꯨꯔꯥ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯃꯃꯥ ꯆꯅꯨ ꯃꯈꯣꯏ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯃꯄꯥ ꯃꯃꯥ, ꯃꯅꯥꯎꯅꯨꯄꯥ, ꯃꯆꯟꯅꯨꯄꯤ ꯃꯈꯣꯏꯅ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯃꯅꯥꯛꯇ ꯀꯣꯏꯁꯤꯜꯂꯗꯨꯅ ꯐꯝꯃꯒ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯅꯣꯛꯂꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯂꯝꯃꯤ. ꯀꯪꯂꯩ ꯉꯥꯛꯄ ꯐꯝꯊꯔꯛꯂꯝꯃꯤ. ꯍꯟꯗꯛꯇꯤ ꯁꯥꯖꯥꯎꯁꯤꯡꯁꯦ ꯄꯥꯛꯅ ꯊꯦꯡꯅꯗꯕꯒꯤ ꯀꯣꯏꯊꯤ ꯊꯤꯔꯒ ꯆꯠꯂꯨꯕꯒꯤꯅꯤ. ꯇꯥꯃꯣꯆꯣ, ꯑꯗꯨꯗꯤ ꯁꯥ ꯑꯝꯇ ꯊꯦꯡꯅꯔꯛꯇ꯭ꯔꯕꯣ? ꯁꯖꯥꯎ ꯅꯠꯇꯕ. ꯁꯥ ꯃꯆꯥ ꯃꯁꯨ ꯈꯔꯗꯤ ꯊꯦꯡꯅꯔꯦ. ꯁꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯍꯥꯠꯂꯒ ꯃꯊꯦꯜ ꯑꯃ ꯑꯩꯅ ꯍꯥꯎꯅ ꯆꯥꯔꯒ ꯁꯖꯥꯎ ꯊꯤꯔꯤꯕꯅꯤ ꯅꯌꯥꯝꯕ ꯍꯣꯏ. ꯑꯗꯨꯗꯤ ꯇꯥꯃꯣꯆꯣ, ꯍꯧꯖꯤꯛ ꯁꯥ ꯃꯆꯦꯠ ꯑꯌꯥꯏꯕ ꯑꯃꯠꯇꯁꯨ ꯄꯨꯔꯛꯑꯃꯔꯣꯏꯕ. ꯁꯥ ꯇꯥꯟꯕ ꯆꯠꯂꯤꯅꯦꯅ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯤꯕ. ꯑꯗꯨꯒ ꯁꯥ ꯐꯥꯔꯝꯃꯁꯨ ꯑꯗꯨꯝ ꯎꯃꯪꯗ ꯆꯠꯊꯣꯛꯑꯝꯒꯅꯤ. ꯑꯩ ꯈꯪꯉꯦꯕ. ꯅꯌꯥꯝꯕꯅ ꯆꯠꯂꯤꯁꯤꯗꯤ ꯁꯥ ꯇꯥꯅ ꯇꯥꯅ ꯂꯝꯇꯨꯁꯨ ꯀꯣꯏꯔꯤꯕꯅꯤꯗꯅ. ꯑꯗꯨꯗꯤ ꯇꯥꯃꯣꯆꯧ, ꯀꯣꯏꯔꯛꯂꯤꯕ ꯂꯝꯁꯤꯡꯗꯣ ꯐꯖꯕ꯭ꯔꯥ? ꯆꯤꯡꯅꯨꯡ ꯎꯃꯪ ꯋꯥꯃꯪ ꯑꯁꯪ ꯑꯃꯥꯟꯇꯅ ꯊꯜꯂꯕ ꯃꯐꯝꯁꯤꯡꯅꯤꯅ ꯐꯖꯕꯒꯤ ꯍꯥꯏꯔꯨꯔꯗꯤ ꯑꯩꯅ ꯇꯝꯕꯗ ꯅꯈꯣꯏꯅ ꯈꯪꯂꯔꯣꯏꯗ. ꯇꯥꯃꯣꯆꯧ, ꯌꯥꯝꯅ ꯐꯖꯔꯗꯤ ꯇꯥꯃꯣꯆꯧꯒꯤ ꯋꯥꯈꯜꯗ ꯌꯦꯡꯅꯤꯡꯕ ꯍꯨꯜꯂꯛꯇ꯭ꯔꯣ? ꯃꯁꯤ ꯑꯉꯥꯡꯁꯤ ꯋꯥ ꯉꯥꯡꯕꯒ ꯌꯥꯝꯅ ꯍꯩꯔꯦꯗ. ꯌꯦꯅꯤꯡ ꯀꯥꯏꯅꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯌꯦꯅꯤꯡꯒ ꯍꯨꯟꯅꯕ ꯃꯔꯨꯒ ꯇꯥꯗ꯭ꯔꯤꯀꯣ. ꯀꯥꯏꯗꯒꯤ ꯌꯦꯅꯤꯡ ꯍꯨꯟꯅꯕ ꯃꯔꯨ ꯐꯪꯅꯤꯒꯦ? ꯂꯝ ꯀꯣꯏꯕ ꯆꯠꯂꯤꯅꯦꯅ ꯆꯤꯡꯅꯨꯡ ꯃꯥꯅꯨꯡꯗ ꯆꯠꯂꯒ. ꯌꯥꯔꯦꯗ, ꯂꯦꯞꯄꯣ. ꯅꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ. ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯂꯦꯞꯄꯣ. ꯄꯥꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ. ꯀꯪꯂꯩ, ꯀꯔꯤ ꯍꯥꯏꯒꯦ ꯄꯥꯕ? ꯏꯆꯥꯅ ꯑꯔꯦꯝꯕꯗ ꯁꯥ ꯇꯥꯟꯕ ꯑꯣꯏꯅ ꯂꯝ ꯀꯣꯏꯕ ꯆꯠꯂꯤꯅꯤ ꯍꯥꯏꯗꯅ ꯆꯠꯂꯤꯕ ꯑꯁꯦ ꯄꯥꯕꯗꯤ ꯇꯣꯏꯅ ꯆꯠꯃꯜꯂꯁꯨ ꯄꯥꯝꯃꯛꯇꯦꯀꯣ. ꯑꯗꯨꯅ ꯅꯁꯥꯅ ꯈꯪꯅ ꯆꯠꯅꯕ ꯇꯧ. ꯑꯁ, ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯑꯁꯤꯒꯤ ꯋꯥꯁꯦ ꯑꯗꯨꯝ ꯍꯥꯏꯅꯤꯕ. ꯍꯥꯏꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯑꯗꯣ ꯐꯔꯁꯤ. ꯅꯍꯥꯟꯗꯒꯤ ꯏꯄꯥꯅ ꯅꯪꯕꯨ ꯍꯜꯋꯥꯏꯔꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯄꯥꯕꯅ ꯅꯆꯥꯕꯨ ꯉꯥꯏꯕꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯀꯗꯕ ꯂꯩꯔꯕꯅꯣ ꯅꯆꯥꯗ?
ꯏꯄꯥꯒꯤ ꯀꯪꯂꯩ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯛꯄ ꯂꯣꯏꯄꯣꯠ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯊꯥꯕꯨꯝ ꯑꯃ ꯍꯦꯟꯇꯣꯔꯛꯂꯕꯁꯤ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯦꯗꯣ ꯑꯗꯨꯅ ꯅꯪꯒ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯨꯅꯕ ꯂꯥꯡ ꯑꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯜꯂꯛꯇ꯭ꯔꯤꯕꯀꯣ ꯇꯁꯦꯡꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯔꯦꯝꯕꯗ ꯆꯩ ꯅꯤꯔꯦꯅꯦ ꯃꯈꯣꯏ ꯕꯥꯕꯥ ꯅꯆꯥ ꯀꯔꯤ ꯅꯨꯃꯤꯠꯇ ꯈꯣꯡꯁꯥꯟꯖꯧ ꯍꯥꯏꯕꯅꯣ ꯅꯄꯥꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇꯒꯤꯕꯨ ꯈꯣꯡꯁꯥꯜꯍꯟꯅꯤꯡꯉꯤ 이붕어 ꯑꯩ ꯇꯞꯊꯕ ꯄꯥꯝꯗ꯭ꯔꯦꯅꯦ ꯇꯍꯥꯃꯟꯈ꯭ꯔꯦꯗ ꯄꯥꯕ ꯑꯗꯨꯕꯨ ꯄꯥꯕꯅ ꯅꯆꯥꯗ ꯇꯥꯛꯄꯤꯔꯕꯅꯤꯅ ꯍꯌꯦꯡꯃꯛ ꯈꯣꯡꯁꯥꯟꯖꯔꯒꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯈꯣꯡꯁꯥꯜꯂꯣꯀꯣ ꯑꯗꯨꯒ ꯂꯝꯕꯤꯗ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯣꯝꯁꯤꯟꯅꯕ ꯇꯧ ꯑꯗꯨꯗꯤ ꯕꯥꯕꯥ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯗ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯈꯪꯍꯜꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯈꯪꯍꯟꯒꯗꯧꯔꯤꯕꯅꯤ ꯀꯅꯥ ꯂꯩ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯉꯣ ꯏꯅꯤꯡꯊꯧ ꯅꯅꯥ ꯑꯩꯍꯥꯛ ꯇꯥꯖꯔꯦ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯇꯥꯛꯄꯤꯁꯤꯗꯣ ꯏꯅꯤꯡꯊꯧ ꯆꯥꯎꯊꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯈꯣꯏ ꯈꯔ ꯃꯐꯝꯁꯤꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯈꯪꯍꯜꯂꯨꯅꯕ ꯇꯧ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩ ꯈꯪꯍꯟꯖꯔꯨꯔꯒꯦ ꯊꯧꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯉꯥꯟꯕꯅ ꯕꯥꯕꯥ ꯍꯟꯗꯛꯇꯤ ꯅꯣꯡꯄꯣꯛ ꯈꯣꯡꯆꯠꯁꯦ ꯅꯆꯥꯁꯨ ꯆꯠꯆꯔꯨꯒꯦ ꯏꯆꯥ ꯉꯥꯟꯕ ꯆꯠꯂꯨꯔꯅꯨ ꯍꯟꯗꯛꯇꯤ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯇꯔꯨꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯂꯥꯛꯀꯅꯤ ꯕꯥꯕꯥ ꯃꯣꯏ ꯅꯤꯡꯊꯧꯁꯤꯡꯗꯣ ꯂꯥꯛꯑꯒ ꯑꯩꯅꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯕꯥꯕꯥ ꯏꯊꯟꯇ ꯑꯗꯨꯝ ꯎꯅꯍꯧꯕ ꯌꯥꯕꯗꯨꯗ ꯍꯥꯏ ꯄꯥꯕ ꯏꯀꯥꯏꯅꯤ ꯏꯆꯥꯅꯨꯄꯥ ꯏꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯊꯟꯇꯃꯛ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯃꯈꯣꯏ ꯎꯅꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯁꯤꯗꯤꯕ ꯑꯣꯟꯊꯣꯛ ꯑꯇꯣꯛꯄ ꯋꯥ ꯌꯥꯝ ꯉꯥꯡꯉꯛꯏ ꯅꯆꯥ ꯆꯠꯆꯔꯔꯣꯏꯒꯦ ꯅꯃꯥ ꯑꯩꯁꯨꯅꯦ ꯅꯣꯏ ꯑꯍꯨꯝꯁꯦ ꯃꯤꯠꯀꯤ ꯋꯥꯡꯃ ꯂꯥꯟꯅ ꯂꯩꯍꯟꯅꯤꯡꯗꯦꯀꯣ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯑꯃꯃꯝꯇꯪ ꯆꯠꯊꯣꯛꯎ ꯏꯃꯥ ꯅꯆꯥ ꯋꯥ ꯑꯃꯗ ꯍꯥꯏꯖꯒꯦꯗꯅ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯆꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ ꯏꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ 1,000ꯃꯨꯛ ꯂꯩꯕꯗꯥꯏꯅꯦ ꯏꯃꯥ ꯃꯗꯨꯁꯤꯡꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒ ꯀꯥꯔꯛꯄ ꯎꯗꯦ ꯈꯔ ꯈꯔ ꯀꯥꯍꯜꯂꯛꯄ ꯌꯥꯗꯕ꯭ꯔꯣ ꯏꯃꯥ ꯀꯥꯔꯛꯏꯅ ꯑꯗꯨꯗ ꯌꯥꯝ ꯇꯣꯏꯅ ꯀꯥꯔꯛꯇꯕꯒꯤ ꯋꯥꯇꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣꯆꯧꯁꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯌꯥꯝ ꯀꯨꯞꯅ ꯍꯪꯉꯛꯏꯗ ꯅꯠꯇꯦ ꯅꯨꯄꯤꯒ ꯐꯪꯉꯛꯇꯕꯒꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯃꯔꯛꯇꯒꯤ ꯌꯦꯡꯒꯦ ꯍꯥꯏꯔꯤꯔꯣ ꯑꯦ ꯇꯧꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯩꯄꯥ ꯌꯥꯝ ꯁꯥꯏꯗ ꯃꯁꯤ ꯃꯀꯣꯛꯁꯤꯗ ꯍꯦꯛ ꯊꯣꯝꯕ ꯀꯔꯤꯅꯣꯅꯦ ꯉꯥꯎꯔꯕꯣ ꯑꯗꯨꯅ ꯊꯣꯝꯃꯗꯤ ꯀꯥꯏꯔꯣꯏꯗ꯭ꯔꯣ ꯇꯥꯃꯣꯆꯧ ꯏꯆꯥꯅ ꯏꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯍꯪꯉꯤꯕꯗꯨꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯅꯆꯥꯅ ꯍꯌꯦꯡ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯥꯟꯃꯤ ꯈꯔ ꯅꯆꯥꯅ ꯄꯨꯖꯈꯤꯕ ꯌꯥꯒꯗ꯭ꯔꯥ ꯀꯪꯂꯩ ꯌꯥꯕꯕꯨꯗꯤ ꯌꯥꯒꯅꯤ ꯑꯗꯨꯗ ꯃꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅ ꯍꯌꯦꯡ ꯈꯨꯗꯛꯇ ꯂꯣꯏꯁꯤꯜꯂꯒ ꯈꯣꯡꯁꯥꯟꯕ ꯍꯥꯏꯔꯤꯁꯦ ꯐꯔꯛ ꯇꯥꯅꯤꯗ ꯑꯗꯨꯒ ꯃꯈꯣꯏ ꯂꯥꯛꯂꯕꯁꯨ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯁꯤꯡꯗꯤ ꯌꯥꯝꯅ ꯂꯥꯛꯅꯔꯛꯑꯣꯏꯌꯦ ꯑꯗꯨꯒꯤꯕꯨꯗꯤ ꯌꯥꯝꯅ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯏꯗ ꯏꯃꯥ ꯑꯩꯅ ꯍꯟꯗꯛ ꯅꯨꯄꯤ ꯂꯥꯟꯃꯤ ꯈꯔ ꯄꯨꯒꯦ ꯈꯜꯂꯤꯕ ꯑꯁꯦ ꯏꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯃꯊꯧꯅꯥ ꯃꯇꯤꯛ ꯑꯃꯗꯤ ꯂꯥꯟꯗ ꯀꯌꯥꯝ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏ ꯍꯥꯏꯕꯗꯣ ꯌꯦꯡꯅꯤꯡꯗꯅ ꯇꯧꯕꯅꯤꯗ ꯏꯃꯥ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯥꯟꯃꯤ 200ꯃꯨꯛꯇꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯀꯧꯈꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯀꯧꯈꯠꯄꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯑꯣꯏꯔꯕꯁꯨ ꯈꯣꯡꯁꯥꯟꯅꯕ ꯏꯃꯥ ꯏꯃꯥ ꯑꯩꯗꯤ ꯆꯤꯡꯅꯩꯀꯣ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪꯁꯦ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯕꯒꯤ ꯑꯣꯏꯔꯝꯃꯣꯏꯀꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯈꯟꯗꯣꯏ ꯑꯣꯏꯔꯝꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤꯗ ꯅꯌꯥꯡꯂꯦꯟꯗꯨꯗ ꯆꯩꯔꯣꯡ ꯃꯥꯟꯕ ꯈꯨꯕꯥꯛꯁꯤꯅ ꯐꯨꯔꯛꯑꯗꯤꯀꯣ ꯇꯦꯛꯇꯅ ꯈꯥꯡꯅꯤ ꯍꯤ ꯑꯉꯥꯡ ꯅꯦ ꯊꯥꯔꯛꯎꯅꯦ ꯉꯝꯃꯗꯤ
ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯍꯥꯛ ꯍꯜꯋꯥꯏꯖꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤ ꯈꯔꯁꯨ ꯂꯥꯛꯂꯗꯨꯅ ꯃꯄꯥꯟꯗ ꯂꯩꯍꯧꯏꯗꯣ ꯏꯅꯤꯡꯊꯧ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯃꯄꯥꯟꯗ ꯂꯩꯔꯝ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯀꯪꯂꯩ ꯅꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯊꯣꯛꯂꯨꯁꯤ ꯄꯥꯕꯅ ꯋꯥꯁꯤꯡꯗꯣ ꯐꯖꯅ ꯑꯗꯨꯝ ꯁꯥꯟꯅꯕꯤꯔꯣꯗ ꯅꯆꯥꯒꯤꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯄꯥꯕ ꯊꯣꯛꯎꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯧꯉꯝꯕ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ ꯊꯧꯉꯝꯕꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯝꯃꯤ ꯂꯥꯟꯃꯤ ꯈꯔꯗꯨꯁꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯅ ꯂꯦꯡꯊꯣꯔꯛꯄ ꯑꯗꯨꯗ ꯈꯨꯔꯨ ꯅꯥꯝꯃ ꯀꯨꯟꯊꯔꯒ ꯃꯉꯛ ꯀꯨꯟꯊꯔꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯅ ꯄꯟꯊꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯌꯧꯔꯛꯄ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯍꯌꯦꯡ ꯑꯁꯦ ꯅꯈꯣꯏ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅꯃꯛ ꯈꯣꯡꯁꯥꯟꯒꯗꯕꯅꯤ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯂꯥꯟꯃꯤ ꯈꯛꯇꯃꯛ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯟꯅ ꯂꯨꯆꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯅ ꯆꯠꯂꯒ ꯌꯨꯝ ꯌꯨꯝꯗ ꯂꯩꯔꯤꯕ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯄꯥꯎ ꯑꯁꯤ ꯇꯝꯃꯨꯔꯣ ꯑꯗꯨꯒ ꯂꯥꯛꯄꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯥꯛꯅꯔꯣ ꯍꯥꯏꯌꯨ ꯍꯣꯏ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯄꯥꯎ ꯑꯁꯤ ꯍꯥꯏꯖꯔꯨꯔꯒꯦ ꯍꯥꯏ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯀꯦ ꯇꯧꯔꯨꯔꯦꯗꯅ ꯅꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯨꯄꯤ ꯂꯥꯟꯃꯤ 200ꯃꯨꯛꯇꯤ ꯌꯥꯎꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯅꯨꯡꯁꯥ ꯂꯥꯟꯃꯤ ꯀꯧꯕ ꯆꯠꯄ ꯑꯁꯤꯗ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯣꯏꯅ ꯂꯥꯛꯅꯔꯣ ꯍꯥꯏꯌꯨ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯁꯨ ꯂꯣꯏꯅ ꯍꯥꯏꯖꯔꯨꯔꯒꯦ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯂꯥꯟꯃꯤ 2ꯃꯨꯛꯇꯪ ꯍꯟꯗꯛꯇꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯌꯥꯎꯍꯟꯒꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯂꯥꯟꯃꯤ ꯂꯣꯏꯅ ꯀꯧꯍꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯈꯟꯀꯠꯂꯒ ꯊꯥꯒꯗꯧꯔꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯈꯟꯀꯠꯄꯒꯤ ꯃꯑꯣꯡꯗ ꯍꯌꯦꯡ ꯑꯩꯅ ꯈꯣꯡꯆꯠ ꯑꯁꯤꯗ ꯆꯠꯅꯤꯡꯕ ꯀꯅꯥ ꯂꯩ ꯍꯥꯟꯅ ꯍꯪꯉꯒ ꯆꯠꯅꯤꯡꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤ 2 ꯈꯟꯀꯠꯂꯒ ꯊꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯣꯡꯗꯣꯏꯅꯕ ꯇꯧꯖꯔꯒꯦ ꯍꯣꯏ 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 ꯊꯣꯛꯑꯣ ꯊꯣꯛꯑꯣ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯅꯤꯡꯊꯧꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯆꯥꯎꯊꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯉꯔꯥꯡ ꯅꯨꯡꯁꯥ ꯂꯥꯟꯃꯤ ꯈꯔꯅ ꯌꯨꯝꯗ ꯂꯩꯈꯤꯕ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯀꯧꯈꯠꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯐꯤ ꯃꯌꯣꯝ ꯑꯃꯃꯝꯒ ꯌꯧꯔꯛꯂꯗꯨꯅ ꯂꯩꯅꯔꯝꯃꯤ 이마기 강레이 로이라브라 하골로 하골로 이마만 남 하나 남 톡비라기 호렌 아무 까우나드나바 ꯂꯣꯏꯔꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯊꯣꯛꯂꯒꯦ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯆꯥꯛ ꯆꯥꯅꯅꯕ ꯌꯥꯊꯪ ꯑꯃꯨꯛꯇ ꯇꯧꯊꯔꯨꯈꯤꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ 이봉아 란미싱도 나신 나나오금나 닝티자나 로이네르가 짤루고 ꯍꯣꯏ ꯏꯃꯥ ꯄꯂꯦꯝ ꯅꯨꯡꯁꯤꯕꯤ ꯍꯣꯏ ꯇꯥꯃꯣꯆꯧ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤ ꯍꯜꯋꯥꯏꯔꯛꯄꯗ ꯏꯅꯝ ꯑꯃ ꯄꯨꯔꯛꯎꯀꯣ ꯄꯨꯔꯛꯇꯕꯒ ꯌꯥꯔꯣꯏꯀꯣ ꯃꯁꯤ ꯑꯉꯥꯡꯁꯤ ꯇꯥꯟ ꯌꯥꯝ ꯀꯥꯏꯗ ꯍꯩ ꯇꯥꯟ ꯀꯥꯏꯕꯤ 이베야마 낭부 까른 따루누다 나붕나 짤리바세 꼬이바 짤바 나띠네 ꯏꯃꯥ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯃꯤ ꯁꯨꯝ ꯂꯛꯅꯖꯕꯁꯤꯗ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ
ꯃꯈꯣꯏꯒꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯉꯝꯕ ꯄꯨꯔꯩꯈꯣꯝꯕ, ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯂꯣꯏꯅ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯁꯨꯖꯔꯦ꯫ ꯑꯗꯣ ꯁꯤꯗꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯄꯥꯕꯅ ꯂꯣꯏꯅ ꯈꯟꯇꯣꯛꯑꯝꯃꯕꯣ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯅꯤꯡꯊꯧꯅ ꯈꯟꯇꯣꯛꯄꯤꯔꯝꯃꯕꯅꯤ꯫ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯁꯤꯡꯅ 200ꯃꯨꯛꯅꯤ꯫ ꯑꯗꯨꯗꯤ ꯅꯈꯣꯏꯒꯤ ꯄꯨꯒꯗꯧꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯌꯥꯝꯒꯣꯏ ꯁꯒꯣꯜ ꯅꯥꯀꯟ ꯑꯁꯤꯗ ꯊꯝꯅꯕ ꯇꯧꯔꯣ꯫ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤꯀꯣ? ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯅ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ꯫ ꯏꯆꯦ ꯏꯆꯜꯁꯤꯡ, ꯅꯈꯣꯏ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅꯁꯨ ꯂꯣꯏꯔꯝꯂꯅꯤ ꯈꯜꯂꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯊꯧꯅꯥ ꯐꯅ ꯆꯠꯀꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯣꯡꯄꯣꯛ ꯂꯩꯄꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯥꯁꯤꯜꯂꯛꯂꯕꯁꯨ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯖꯗꯦ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯅꯈꯣꯏꯒꯤ ꯋꯥꯍꯩ ꯇꯥꯕꯗ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯪꯂꯩ ꯉꯥꯛꯄ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯔꯗꯨꯅ ꯅꯣꯡꯄꯣꯛ ꯈꯣꯡꯆꯠ ꯆꯠꯅꯕ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯊꯣꯛꯂꯛꯄ ꯉꯥꯏꯔꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯍꯧꯉꯝꯕ ꯑꯃꯗꯤ ꯀꯪꯂꯩ ꯉꯥꯛꯄ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯄꯥꯎ ꯈꯪꯍꯜꯂꯛꯄꯗꯒꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏ ꯅꯣꯡꯄꯣꯛ ꯈꯣꯡꯆꯠꯁꯤ ꯆꯠꯅꯕ ꯆꯥꯛꯄꯨ ꯊꯟꯅ ꯊꯟꯅ ꯆꯥꯔꯛꯂꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯄꯨꯛ ꯊꯟꯅ ꯆꯥꯖꯔꯛꯏꯗꯣ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯈꯣꯏ ꯈꯣꯡꯁꯥꯅꯕ ꯇꯧꯔꯣ, ꯃꯔꯝꯗꯤ ꯃꯇꯝ ꯑꯁꯦ ꯊꯦꯡꯖꯤꯟꯈꯤꯅꯤ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ꯫ ꯀꯪꯂꯩ, ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯦꯝꯂꯒ ꯈꯣꯡꯁꯥꯟꯕ ꯍꯧꯔꯣ꯫ ꯑꯗꯨꯒ ꯏꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯀꯣꯏꯕꯨꯡꯉꯣ꯫ ꯑꯗꯨꯒ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯅꯤꯡꯊꯤꯅ ꯄꯥꯡꯊꯣꯔꯛꯀꯗꯕꯅꯤ꯫ ꯍꯣꯏ ꯄꯥꯕ, ꯅꯆꯥ ꯑꯃꯠꯇ ꯀꯥꯎꯖꯔꯔꯣꯏ꯫ ꯇꯟꯖꯥ ꯑꯁꯤꯗ ꯂꯩ ꯃꯔꯦꯝꯕꯤ ꯆꯅꯨ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕ, ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯆꯅꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯩ ꯃꯔꯦꯝꯕꯤ ꯆꯅꯨꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯛꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ, ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯩꯕꯥꯛꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯕꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯁꯤꯕ ꯅꯥꯕ ꯈꯪꯗꯅ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯣꯡꯆꯠ ꯑꯁꯦ ꯁꯔꯨꯛ ꯌꯥꯒꯗꯕꯅꯤ꯫ ꯂꯝ ꯆꯠꯊꯣꯛꯂꯤꯕꯅꯤ꯫ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥ ꯇꯥꯗꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯅꯨ꯫ ꯃꯤꯒꯤ ꯂꯝꯅꯤ ꯆꯠꯀꯗꯧꯔꯤꯕ꯫ ꯑꯗꯣ ꯅꯈꯣꯏ ꯄꯨꯝꯅꯃꯛ ꯏꯅꯤꯡꯊꯧꯅ ꯈꯣꯡꯁꯥꯟꯅꯕ ꯑꯌꯥꯕ ꯄꯤꯔꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ, ꯏꯅꯤꯡꯊꯧꯅ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯏꯃꯥ ꯂꯩ ꯃꯔꯦꯝꯕꯤ꯫ ꯑꯗꯨꯗꯤ ꯅꯁꯥ ꯅꯁꯥꯒꯤ ꯄꯣꯠꯌꯣꯝꯁꯤꯡꯗꯣ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯅꯤꯡꯊꯤꯅ ꯍꯥꯞꯄꯒ ꯊꯧꯔꯤ ꯆꯦꯠꯅ ꯄꯨꯅꯕ ꯇꯧꯔꯣ꯫ ꯕꯥꯕꯥ, ꯅꯆꯥ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯅꯣꯟꯊꯔꯒ ꯈꯣꯏꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯅꯤꯡꯊꯤꯅ ꯃꯥꯏ ꯄꯥꯛꯅ ꯆꯠꯂꯨꯀꯣ ꯂꯣꯏꯄꯣꯠꯇꯣ ꯏꯕꯨꯡꯉꯣ꯫
ꯅꯩꯈꯥꯏꯔꯒ ꯅꯝꯐꯨꯗ ꯂꯧꯔꯛꯀꯗꯕꯅꯤ. ꯍꯣꯏ ꯄꯥꯕ, ꯅꯁꯥꯅ ꯉꯝꯅꯕ ꯂꯧꯖꯔꯛꯂꯒꯦ. ꯑꯉꯝ ꯄꯣꯏꯔꯩꯈꯣꯝꯕ, ꯂꯥꯟꯃꯤꯁꯤꯡꯁꯦ ꯈꯣꯡꯁꯥꯟꯍꯟꯅꯕ ꯇꯧꯔꯣ. ꯑꯗꯨꯒ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯃꯌꯥꯏꯗ ꯑꯣꯏꯅ ꯆꯠꯍꯜꯂꯣ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯐꯅꯕ ꯁꯤꯟꯖꯔꯒꯦ. ꯑꯁꯨꯝꯅ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯁꯦꯝꯃꯒ ꯅꯣꯡꯄꯣꯛ ꯈꯣꯡꯆꯠ ꯑꯗꯨ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯕꯥꯕꯥ, ꯑꯩꯁꯨ ꯌꯥꯝꯅ ꯌꯥꯎꯅꯤꯡꯉꯤ ꯈꯣꯡꯆꯠ ꯑꯁꯦ. ꯉꯥꯟꯕ, ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ. ꯅꯪꯒꯤꯁꯨ ꯃꯇꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ. ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯄ ꯑꯁꯤꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯕꯗ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩꯈꯣꯝꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯄꯣꯊꯥꯕꯤꯕ ꯌꯥꯔꯅꯤ. ꯂꯥꯟꯃꯤꯁꯤꯡꯅ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯁꯪ ꯈꯟꯕ, ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯖꯔꯦ. ꯂꯣꯏꯔꯕ꯭ꯔꯥ? ꯑꯗꯨꯗꯤ ꯂꯥꯛꯑꯣ, ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯆꯠꯂꯨꯁꯤ. ꯇꯥꯕ꯭ꯔꯥ? ꯅꯈꯣꯏ ꯑꯃꯅꯤ ꯂꯥꯎꯍꯩ. ꯑꯁꯨꯝꯅ ꯀꯪꯂꯩ ꯉꯥꯛꯄ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯑꯃ ꯑꯅꯤꯒ ꯂꯣꯏꯅꯅ ꯂꯥꯛꯂꯗꯨꯅ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯗꯨꯅ ꯀꯪꯂꯩ ꯉꯥꯛꯄꯅ, ꯈꯣꯡꯆꯠꯁꯤꯕꯨ ꯀꯝꯗꯧꯔꯤꯒꯦ? ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ? ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ. ꯑꯗꯨꯅꯤꯗꯅ, ꯅꯨꯡꯉꯥꯏꯅ ꯑꯋꯥꯕ ꯋꯥꯈꯜ ꯑꯃꯇ ꯈꯟꯗꯅ ꯆꯠꯀꯗꯕꯅꯤꯀꯣ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕ, ꯑꯅꯥꯕꯅꯆꯤꯡꯕꯁꯤꯡ ꯌꯥꯎꯔꯛꯂꯕꯁꯨ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯒꯅ ꯅꯈꯣꯏꯒꯤ ꯑꯉꯝꯕꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯈꯪꯍꯜꯂꯨꯀꯣ. ꯍꯣꯏ, ꯈꯪꯍꯟꯖꯔꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯦꯍꯦ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯕꯨ ꯎꯔꯨꯗꯦ. ꯅꯈꯣꯏꯗꯤ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯁꯪ ꯈꯟꯒꯠꯄꯒ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯔꯝꯃꯤꯅꯦ. ꯃꯖꯥ ꯏꯕꯨꯡꯉꯣ, ꯏꯃꯥ ꯂꯩꯃꯔꯦꯝꯕꯤꯅ ꯂꯣꯏꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯍꯩꯔꯦ. ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯉꯨꯗꯦꯅꯦ. ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯑꯣꯟꯊꯣꯛꯅꯕꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ. ꯍꯩꯕꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏ ꯈꯔ ꯊꯣꯛꯂꯣ. ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯛ ꯏꯁꯤꯡ ꯍꯧꯅꯕ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯤꯗ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯉꯨꯂꯥꯎ. ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯄꯥꯡꯖꯔꯨꯔꯒꯦ. ꯍꯩ, ꯑꯗꯨꯒ ꯃꯇꯦꯡ ꯄꯥꯡꯕ ꯆꯪꯈ꯭ꯔꯒ ꯅꯣꯡꯁꯥ ꯂꯥꯟꯃꯤꯒꯤ ꯄꯥꯈꯪꯁꯤꯡꯒ ꯑꯃꯨꯛ ꯃꯤꯆꯤ ꯇꯦꯟꯒ ꯀꯥꯞꯅꯔꯛꯀꯅꯤꯀꯣ. ꯏꯟꯖꯥꯡꯒꯗꯨ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯨꯝ ꯊꯥꯛꯆꯤꯟꯗꯅ ꯊꯨꯝꯖꯥꯎꯕꯤ ꯍꯧꯗꯅ ꯇꯣꯛꯀꯅꯤꯀꯣ ꯅꯈꯣꯏ. ꯍꯩ, ꯃꯗꯨ ꯇꯧꯒꯅꯨꯀꯣ. ꯇꯧꯔꯣꯏꯌꯦ ꯃꯖꯥ ꯏꯕꯨꯡꯉꯣ. ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩꯈꯣꯝꯕ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯃ ꯑꯅꯤꯗꯨꯒ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯂꯥꯟꯃꯤ ꯈꯔ ꯑꯗꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯏꯇꯥ, ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯑꯣꯟꯊꯣꯛꯅ ꯔꯥꯁꯤ ꯂꯩꯅ ꯐꯖꯈ꯭ꯔꯦꯗ. ꯑꯩꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯉꯥꯎꯖꯕꯅ ꯂꯣꯏꯔꯦ. ꯏꯇꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯦ. ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯁꯥꯗ ꯂꯥꯟꯗ ꯀꯌꯥꯃꯨꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯣ ꯎꯕ ꯐꯪꯕꯁꯨ ꯌꯥꯅ ꯂꯩꯔꯤ. ꯍꯣꯏꯅꯦ, ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜꯅꯒ ꯂꯥꯟꯐꯝꯗ ꯂꯥꯟ ꯁꯣꯛꯅꯕꯗꯣ, ꯑꯁ, ꯔꯥꯁꯤ ꯂꯩꯕ ꯃꯥꯏꯊꯣꯡꯅꯒ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯊꯥꯡꯒ ꯌꯥꯟꯅꯕꯗꯣ ꯃꯤꯠꯇꯕꯨ ꯁꯪꯁꯪ ꯎꯔꯤꯑꯦ ꯑꯩꯗꯤ. ꯏꯁ, ꯍꯣ ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯪ ꯑꯃꯅꯦ ꯀꯥꯟꯅꯗꯕꯗ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯂꯤ. ꯀꯥꯟꯅꯗꯦꯁꯦ, ꯍꯧꯒꯠꯂꯣ. ꯀꯅꯥ ꯀꯅꯥꯅꯣ ꯍꯧꯔꯒ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯉꯤꯁꯦ ꯃꯇꯦꯡ ꯑꯃꯇ ꯄꯥꯡꯁꯤꯜꯂꯨꯁꯤ ꯂꯥꯎ. ꯍꯣꯏ, ꯆꯠꯂꯁꯤ ꯏꯇꯥ. ꯁꯣꯝꯗꯅ ꯈꯥꯒꯦꯝꯕ, ꯂꯦꯝꯕ, ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤ ꯑꯣꯏꯔꯤꯕꯅꯤꯅ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗ
ꯌꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯉꯁꯥꯏꯗꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯅ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯗꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯈꯔ ꯑꯁꯤꯅ ꯏꯔꯥꯡ ꯇꯧꯔꯤꯕꯁꯤ ꯌꯦꯡꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ ꯑꯣꯊꯣꯛꯅ ꯏꯔꯥꯡ ꯇꯧꯏꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯦ ꯏꯇꯥꯎ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯗꯒ ꯉꯥꯎꯔꯤꯕ ꯍꯥꯏꯗꯨꯅꯤꯅꯦ ꯃꯣꯏꯁꯦ ꯏꯇꯥꯎ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯇꯥꯎ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯋꯥꯔꯤ ꯁꯥꯕꯗ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠꯀ ꯇꯧꯅ ꯁꯥꯖꯤꯜꯂꯦ ꯃꯗꯨꯗꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯏꯔꯥꯡ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯄꯣꯞ ꯇꯥꯕꯅꯤꯅꯦ ꯏꯇꯥꯎ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯍꯜꯁꯦ ꯅꯨꯄꯤ ꯊꯤꯕꯗꯤ ꯌꯥꯔꯕꯅꯤ ꯏꯇꯥꯎ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤ ꯊꯤꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦꯅꯦ ꯃꯀꯣꯛ ꯑꯁꯤ ꯆꯥꯕꯖꯥꯠꯂꯣ ꯏꯇꯥꯎ ꯍꯥꯏꯕꯗꯤ ꯁꯛꯇ ꯆꯨꯗ ꯀꯔꯤꯁꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯍꯥꯏ ꯋꯥꯅꯤꯗ ꯏꯇꯥꯎ ꯑꯣ ꯑꯗꯨꯕꯨꯔꯣ ꯏꯇꯥꯎ ꯃꯥꯒꯤ ꯃꯊꯝ ꯑꯣꯏꯅ ꯈꯣꯏꯗꯥꯖꯕ ꯂꯩꯔꯥꯡꯗꯣ ꯐꯪꯂꯝꯈꯤꯔꯣꯏ ꯑꯗꯨꯅꯅꯤꯅꯦ ꯏꯇꯥꯎ ꯑꯣ ꯑꯗꯨꯕꯣꯕ ꯐꯪꯗ꯭ꯔꯦꯅ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯍꯌꯦꯡ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ ꯀꯃꯥꯏꯅꯅꯣ ꯐꯔꯛ ꯍꯥꯏꯕꯣ ꯏꯇꯥꯎ ꯑꯁ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦꯍꯦ ꯅꯪꯁꯤꯗꯤ ꯏꯇꯥꯎ ꯃꯁꯥꯅ ꯍꯥꯟꯅꯤ ꯍꯧꯖꯤꯛ ꯃꯤꯀꯤ ꯂꯩꯈꯤꯗꯕ ꯃꯇꯝꯅꯤ ꯏꯇꯥꯎ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯂꯥꯟꯐꯝ ꯑꯃꯗ ꯂꯩꯈꯤꯗꯕ ꯊꯣꯛꯂꯕꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ ꯅꯨꯄꯤ ꯊꯤꯖꯟꯗꯅ ꯃꯥꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯍꯧꯅꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯀꯩ ꯑꯃ ꯊꯝꯖꯍꯧꯔꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯊꯝꯂꯝꯂꯗꯤ ꯍꯌꯦꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯁꯤꯡꯁꯨ ꯋꯥꯈꯜ ꯆꯥꯎꯊꯣꯛꯅ ꯂꯩꯅꯤꯗꯅ ꯏꯇꯥꯎ ꯇꯣꯝꯊꯤꯟꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯌꯥꯝꯅꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯜꯍꯧꯅꯕꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃꯁꯨ ꯂꯩꯔꯤꯕꯁꯤꯗꯤ ꯍꯌꯦꯡ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯩꯍꯧꯗꯣꯔꯤꯕ ꯑꯁꯤꯗꯤ ꯏꯇꯥꯎ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯍꯜꯅ ꯑꯣꯏꯔꯤꯗꯅ ꯑꯗꯨꯒꯤꯅꯤ ꯏꯇꯥꯎ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯅ ꯋꯥꯕꯤꯔꯒ ꯂꯩꯔꯦ ꯍꯧꯒꯠꯂꯁꯤ ꯁꯪ ꯃꯅꯨꯡꯗ ꯑꯣꯏꯅ ꯆꯪꯉꯒ ꯄꯣꯊꯥꯔꯨꯔꯁꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯗꯨꯅ ꯐꯔꯦ ꯆꯠꯂꯁꯦ ꯉꯁꯤ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯇꯔꯨꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯊꯨꯡꯂꯔꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯑꯣꯛꯅꯅꯕ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕ ꯃꯈꯣꯏꯕꯨ ꯈꯧꯔꯥꯡ ꯆꯧꯊꯣꯏ ꯀꯣꯅꯨꯡꯁꯤꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕꯔꯣꯝꯗ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯂꯥꯛꯄꯗ ꯑꯣꯛꯅꯅꯕ ꯂꯥꯟꯃꯤꯁꯤꯡ ꯂꯩꯍꯧꯔꯕꯣ? ꯍꯣꯏ ꯏꯅꯤꯡꯊꯧ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯂꯩꯅꯍꯧꯔꯦ ꯅꯅꯥꯏ ꯏꯁꯥꯃꯛꯁꯨ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯖꯔꯨꯔꯕꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯒ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯉꯥꯏꯅꯕ ꯇꯧꯔꯁꯤ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯃꯗꯨꯅ ꯐꯔꯅꯤ ꯏꯅꯤꯡꯊꯧ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯊꯣꯛꯄꯤꯔꯒ ꯉꯥꯏꯔꯒꯦ ꯍꯥꯏꯕ꯭ꯔꯣ? ꯉꯥꯏꯔꯒꯦ ꯑꯩꯅ ꯍꯦꯛ ꯊꯣꯛꯂꯒ ꯉꯥꯏꯔꯨꯗꯕꯗ ꯅꯤꯡꯊꯧꯁꯤꯡꯗꯣ ꯍꯦꯛꯇ ꯋꯥꯔꯧꯈꯤꯗꯧꯔꯤꯕꯅꯤ ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ ꯍꯥꯟꯅ ꯊꯣꯛꯄꯤꯔꯨꯔꯣ ꯑꯩꯁꯨ ꯅꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯊꯣꯛꯆꯔꯛꯂꯒꯦ ꯑꯁꯨꯝꯅ ꯊꯧꯉꯝꯕ ꯑꯃꯗꯤ ꯆꯥꯎꯊꯣꯏ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯄꯥꯟꯅ ꯊꯣꯛꯈꯤꯔꯝꯃꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯐꯤꯗꯣ ꯈꯔ ꯐꯖꯕ ꯑꯍꯟꯕ ꯑꯝꯇꯗꯤ ꯍꯣꯡꯗꯣꯛꯁꯨ ꯀꯩꯗꯧꯒꯦ ꯑꯗꯨꯃꯥꯏꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯥꯡꯗ ꯎꯠꯂꯗꯤ ꯐꯖꯔꯅꯤ ꯃꯥ ꯑꯩ ꯇꯜꯂꯦꯕ ꯅꯤꯡꯊꯧꯁꯤꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯑꯃꯨꯛ ꯌꯥꯎꯔꯛꯂꯝꯂꯕꯗꯤ ꯊꯃꯣꯏꯗ ꯀꯔꯟ ꯑꯃꯨꯛ ꯇꯥꯔꯛꯀꯅꯤꯕ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯆꯥꯅꯨꯄꯥꯁꯤꯡꯗꯣ ꯑꯃꯠꯇ ꯌꯥꯎꯔꯛꯂꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯕꯥꯛꯁꯤꯡ ꯉꯥꯛꯂꯒ ꯂꯣꯏꯅꯃꯛ ꯂꯩꯅꯔꯝꯒꯅꯤ ꯍꯧꯖꯤꯛ ꯂꯥꯛꯀꯗꯧꯔꯤꯕꯁꯤꯗꯤ ꯅꯤꯡꯊꯧ ꯃꯁꯥ ꯃꯁꯥ ꯃꯄꯥ ꯃꯄꯥꯁꯤꯡꯗꯣ ꯉꯥꯛꯇꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯥꯟꯅ ꯊꯣꯛꯄꯤꯔꯝꯃꯨ ꯅꯆꯥ ꯐꯤ ꯐꯖ ꯐꯖꯕ ꯑꯍꯟ ꯑꯍꯟꯕ ꯁꯦꯠ ꯏꯜꯂꯒ ꯂꯪꯇ꯭ꯔꯤꯛ ꯂꯪꯈꯩ ꯊꯣꯛꯆꯔꯛꯂꯒꯦ ꯍꯣ ꯑꯗꯨꯗꯤ ꯊꯣꯛꯂꯛꯑꯣꯀꯣ ꯆꯥꯎꯊꯣꯏ ꯑꯩꯈꯣꯏꯒꯤ ꯏꯄꯨ ꯃꯥꯏꯁꯧꯁꯤꯡ ꯑꯗꯨꯕꯨ
ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯌꯧꯅꯈ꯭ꯔꯕꯣ? ꯏꯅꯤꯡꯊꯧ, ꯏꯄꯨ ꯑꯃꯥꯏꯕ ꯄꯨꯔꯦꯝꯕꯅ ꯂꯨꯆꯤꯡꯂꯒ ꯉꯁꯥꯏꯅ ꯂꯣꯏꯅ ꯌꯧꯅꯔꯛꯈ꯭ꯔꯕꯅꯤ. ꯉꯟꯅ ꯌꯧꯔꯛꯂꯕꯗꯤ ꯌꯥꯝꯅ ꯐꯔꯦ. ꯑꯗꯨ ꯆꯥꯎꯊꯣꯏ, ꯑꯩ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯝꯂꯒꯦ. ꯏꯄꯨ ꯑꯃꯥꯏꯕ ꯄꯨꯔꯦꯝꯕ ꯌꯥꯎꯅ ꯑꯃꯥꯏꯕ ꯃꯥꯏꯆꯧꯁꯤꯡ ꯑꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛ ꯀꯧꯁꯤꯟꯖꯔꯛꯂꯒꯦ. ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡꯗꯤ ꯅꯪꯉꯣꯟꯗ ꯍꯪꯉꯛꯑꯒꯁꯨ ꯂꯩꯍꯜꯂꯝꯃꯨꯀꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯁꯣꯝꯗꯅ ꯃꯖꯥꯏꯕꯨꯡꯉꯣ ꯉꯥꯟꯕ ꯑꯗꯨ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯃꯗꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡꯒ ꯄꯨꯟꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯉꯥꯏꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯄꯨ ꯄꯨꯔꯦꯝꯕ, ꯃꯣꯏꯁꯤꯕꯨ ꯂꯥꯛꯀꯗꯕ ꯀꯌꯥꯝ ꯋꯥꯠꯂꯤꯖꯥꯠꯅꯣ? ꯍꯟꯗꯛꯇꯤ ꯈꯔ ꯊꯦꯡꯕꯗꯧꯅ ꯇꯧꯏꯅꯦ ꯏꯄꯨ. ꯑꯆꯨꯝꯕꯅꯤ ꯉꯥꯟꯕ. ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯂꯥꯛꯄꯗꯗꯤ ꯉꯟꯅ ꯂꯣꯏꯅ ꯂꯥꯛꯅꯕꯅꯤ. ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗꯤ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯕ ꯃꯥꯜꯂꯤ. ꯑꯗꯣ ꯏꯄꯨ, ꯃꯈꯣꯏꯁꯤꯡꯗꯨ ꯑꯃꯨꯛꯇꯗꯤ ꯄꯨꯂꯞ ꯂꯥꯛꯑꯣꯏꯅꯦꯀꯣ ꯏꯄꯨ. ꯑꯃꯃꯝꯇꯪ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯏꯄꯨ. ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯥꯛꯂꯕꯁꯨ ꯉꯥꯏꯕ ꯇꯥꯕꯅꯤꯅꯦ ꯉꯥꯟꯕ. ꯏꯄꯨ, ꯏꯇꯣꯟ ꯆꯥꯎꯊꯣꯏ ꯂꯥꯛꯏꯌꯦ. ꯑꯣ, ꯆꯥꯎꯊꯣꯏ, ꯌꯥꯔꯦ ꯌꯥꯔꯦ. ꯏꯄꯨꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯀꯔꯝꯕ ꯄꯥꯎꯖꯦꯜ ꯑꯃꯨꯛ ꯁꯤꯟꯅꯔꯛꯂꯕꯒꯦꯅꯦ? ꯏꯄꯨ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯤꯐꯝꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯎꯗꯅ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯏꯗꯣ. ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯏꯅꯤꯡꯊꯧꯗ ꯌꯧꯁꯤꯟꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯕꯤꯔꯣꯀꯣ. ꯉꯥꯟꯕ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯀꯣ. ꯅꯄꯨ ꯃꯤꯐꯝꯁꯪ ꯃꯅꯨꯡꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ. ꯐꯒꯅꯤ ꯏꯄꯨ. ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯥꯏꯆꯧꯁꯤꯡ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯃꯤꯐꯝꯁꯪ ꯃꯅꯨꯡꯗ ꯌꯧꯁꯤꯜꯂꯛꯎ ꯍꯥꯏꯗꯨꯅ ꯈꯪꯍꯜꯂꯛꯏꯗꯣ. ꯂꯥꯛꯅꯔꯣ ꯂꯥꯛꯅꯔꯣ, ꯃꯅꯨꯡꯗ ꯆꯪꯂꯨꯔꯁꯤꯀꯣ. ꯆꯥꯎꯊꯣꯏ, ꯏꯄꯨ ꯃꯥꯏꯆꯧꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯂꯕꯣ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯀꯧꯖꯔꯝꯂꯦ. ꯏꯄꯨ ꯄꯨꯔꯦꯝꯕꯅ ꯌꯧꯁꯤꯟꯖꯔꯛꯂꯒꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯁꯥꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯏꯄꯨ ꯃꯥꯏꯆꯧꯁꯤꯡ ꯑꯗꯨ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯆꯪꯂꯛꯂꯗꯨꯅ ꯊꯧꯉꯝꯕꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯃꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯄꯨꯅ ꯁꯅꯥ ꯈꯨꯌꯥ ꯈꯥꯗ ꯄꯨꯅꯦꯝꯖꯔꯤꯗꯣ. ꯅꯅꯥꯏ ꯑꯩꯈꯣꯏ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯏꯅꯤꯡꯊꯧ? ꯏꯄꯨ, ꯅꯁꯨꯅ ꯀꯧꯖꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯆꯗꯦ. ꯏꯄꯨꯒ ꯃꯤꯀꯨꯞ ꯑꯃꯇꯪ ꯋꯥꯇꯥꯅꯖꯒꯦ ꯍꯥꯏꯅ ꯀꯧꯖꯕꯅꯤ. ꯇꯥꯛꯄꯤꯁꯤꯗꯣ ꯏꯅꯤꯡꯊꯧ. ꯀꯔꯤ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯇꯥꯟꯅꯁꯤ ꯍꯦꯛꯇ ꯇꯧꯊꯕꯤꯔꯣꯗꯣ. ꯏꯄꯨ, ꯉꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯊꯧ ꯇꯔꯨꯛ ꯑꯁꯤꯗ ꯅꯁꯨꯅ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯍꯧꯗꯣꯛꯆꯒꯦ ꯍꯥꯏꯅ ꯈꯟꯖꯕꯅꯤ. ꯃꯁꯤꯕꯨ ꯑꯀꯥꯏꯕ ꯑꯣꯏꯒꯗ꯭ꯔꯥ ꯏꯄꯨ? ꯏꯅꯤꯡꯊꯧꯅ ꯇꯥꯛꯄꯤꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯇꯔꯨꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯥꯔꯒ ꯂꯩꯕꯥꯛ 8 ꯑꯁꯤꯕꯨ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝꯅꯤꯅꯦ. ꯅꯅꯥꯏ ꯅꯄꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯁꯨ ꯄꯨꯟꯁꯤꯜꯍꯧꯕ ꯍꯥꯏꯕꯁꯤꯅ ꯐꯩ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ. ꯑꯗꯨꯅ ꯂꯩꯕꯥꯛ 6ꯀꯤ ꯅꯤꯡꯊꯧꯁꯤꯡꯗ ꯏꯅꯤꯡꯊꯧꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯄꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ. ꯑꯗꯨꯒ ꯏꯅꯤꯡꯊꯧ ꯃꯗꯨ ꯌꯥꯝꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯁꯨꯅꯤ. ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯄꯤꯌꯨ. ꯃꯇꯝ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏꯅꯁꯨ ꯈꯟꯖꯩꯗꯣ. ꯏꯄꯨ, ꯅꯁꯨꯅ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯔꯛꯂꯕꯅꯤ. ꯃꯗꯨꯗ ꯅꯤꯡꯊꯧ ꯇꯔꯨꯛꯁꯤꯅ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯍꯧꯗꯣꯛꯄꯁꯨ ꯍꯦꯛ ꯉꯝꯖꯗꯕꯅꯤ. ꯑꯆꯨꯝꯕꯅꯤ, ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯅꯤꯡꯊꯧ. ꯋꯥꯐꯝ ꯑꯗꯨꯕꯨ ꯍꯧꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗꯒꯤ ꯌꯥꯅꯤꯡꯗꯕ, ꯃꯔꯩ ꯁꯪꯗꯥꯅꯕ ꯃꯈꯣꯏ ꯑꯃ ꯑꯅꯤꯗꯤ ꯑꯗꯨꯃꯛ
ꯌꯥꯎꯔꯛꯄ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯏꯅꯤꯡꯊꯧ ꯍꯧꯅ ꯁꯥꯅꯤꯗꯅ. ꯏꯄꯨ, ꯌꯥꯝꯅ ꯆꯨꯝꯃꯤ. ꯉꯁꯤ ꯑꯩꯅ ꯍꯧꯗꯣꯛꯀꯗꯧꯔꯤꯕꯁꯤꯗꯁꯨ ꯃꯈꯣꯏ ꯑꯃ ꯑꯅꯤꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯅꯁꯨ ꯑꯣꯏꯅꯁꯨ ꯊꯥꯖꯩ. ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯧꯔꯛꯇ꯭ꯔꯤꯅꯤ ꯇꯧꯔꯤꯕ ꯑꯁꯦ. ꯌꯧꯔꯛꯄ ꯌꯥꯕ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤꯁꯦ. ꯏꯄꯨ, ꯃꯈꯣꯏꯅ ꯌꯧꯔꯛꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯌꯧꯔꯛꯁꯅꯨꯗ. ꯑꯗꯣ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯊꯣꯛꯎꯔꯦ ꯏꯄꯨ. ꯅꯍꯥꯟ ꯏꯄꯨꯅ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯂꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯍꯥꯏꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯀꯔꯤ ꯅꯨꯃꯤꯠꯇꯣ ꯑꯣꯏꯅ ꯈꯟꯕꯤꯔꯒꯦꯅꯦ ꯏꯄꯨ? ꯏꯁꯦ. ꯏꯅꯤꯡꯊꯧ, ꯅꯄꯨꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯅꯨꯃꯤꯠ ꯑꯗꯣ ꯏꯅꯤꯡꯊꯧꯗ ꯍꯥꯏꯕ ꯉꯝꯖꯍꯧꯗ꯭ꯔꯦ. ꯋꯥꯔꯧꯕꯤꯔꯣ ꯏꯅꯤꯡꯊꯧ. ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯕꯨꯗꯤ ꯂꯥꯛꯂꯤꯕ ꯀꯥꯂꯦꯟꯒꯤ 14ꯅꯤ ꯄꯥꯟꯕ ꯆꯩꯆꯠ 11 ꯑꯁꯤ ꯌꯥꯝꯅ ꯐꯩ. ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯣꯏꯅ ꯈꯣꯡꯁꯥꯟꯕꯤꯔꯣꯗꯣ. ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯄꯨ. ꯑꯗꯨꯗꯤ ꯑꯩꯁꯨ ꯂꯥꯟꯃꯤꯁꯤꯡꯗ ꯂꯥꯟꯒꯤꯗꯃꯛ ꯈꯨꯠꯂꯥꯏ ꯍꯣꯔꯥꯏꯅꯕ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯈꯪꯍꯟꯖꯈ꯭ꯔꯒꯦ. ꯏꯅꯤꯡꯊꯧ, ꯍꯥꯟꯅꯅ ꯃꯥꯡꯖꯧꯅꯅ ꯃꯈꯣꯏꯗ ꯈꯪꯍꯟꯕ ꯍꯥꯏꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯔꯦ ꯏꯅꯤꯡꯊꯧ. ꯁꯅꯥꯊꯣꯡꯂꯣꯝꯗ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯗꯣ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯆꯪꯉꯛꯄ ꯑꯁꯤꯗ ꯊꯧꯉꯝꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯂꯥꯡꯒ꯭ꯔꯦꯟꯒ ꯊꯤꯜꯂꯗꯨꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝ. ꯉꯥꯟꯕ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯔꯥꯎꯅ ꯀꯧꯖꯔꯝꯃꯤ. ꯈꯨꯔꯨꯝꯖꯔꯤ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧ ꯍꯣꯏꯕꯨ ꯂꯥꯛꯄ ꯉꯁꯥꯏꯗꯒꯤ ꯉꯥꯏꯗꯨꯅ ꯂꯩꯖꯔꯝꯂꯤꯕꯅꯤ. ꯍꯩꯃ, ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯏꯃ, ꯉꯥꯟꯕ ꯅꯠꯇ꯭ꯔꯣ? ꯅꯍꯥꯛꯇꯤ ꯑꯣꯟꯊꯣꯛꯅꯕꯨ ꯆꯥꯎꯔꯩ ꯀꯟꯅ ꯁꯔꯦꯞ ꯐꯥꯕ ꯃꯈꯩ ꯋꯥꯡꯂꯝꯂꯦꯗꯅ. ꯏꯅꯤꯡꯊꯧ, ꯅꯍꯥꯟ ꯃꯈꯩ ꯎꯗꯕꯒꯤ ꯑꯗꯨꯝꯅ ꯎꯕꯤꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯑꯗꯨꯝꯅ ꯅꯠꯇꯦ. ꯑꯗꯣ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯗꯤ ꯀꯅꯥꯗꯤ ꯌꯧꯅꯔꯛꯈ꯭ꯔꯒꯦ? ꯀꯅꯥꯝꯇ ꯌꯧꯅꯔꯛꯇ꯭ꯔꯤꯗ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯅ ꯑꯍꯥꯟꯕꯅꯦ ꯌꯧꯔꯛꯂꯤꯕꯁꯦ. ꯑꯩꯅꯗꯤ ꯊꯦꯡꯉꯦ ꯈꯟꯅ ꯂꯥꯛꯂꯒ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯅꯥꯃꯠꯇ ꯃꯤꯐꯝ ꯁꯪ ꯑꯁꯤꯗ ꯌꯧꯔꯛꯂꯝꯗ꯭ꯔꯤꯕ ꯑꯣꯏꯔꯦ. ꯑꯗꯨ ꯏꯅꯤꯡꯊꯧ, ꯏꯐꯝ ꯁꯪ ꯃꯅꯨꯡꯗ ꯍꯥꯟꯅ ꯆꯪꯅꯕ ꯇꯧꯔꯁꯦ. ꯑꯩꯈꯣꯏ ꯄꯥꯕꯅ ꯉꯁꯥꯏꯗꯒꯤ ꯏꯅꯤꯡꯊꯧ ꯍꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ. ꯊꯧꯉꯝꯕ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡ ꯑꯃꯗꯤ ꯂꯥꯡꯖꯤꯡ ꯄꯣꯔꯦꯜ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯦ. ꯂꯦꯡꯁꯤꯟꯕꯤꯔꯧꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ. ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯍꯥꯟꯅ ꯌꯧꯕꯤꯔꯛꯄ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯀꯔꯝ ꯄꯥꯟꯕꯤꯔꯤ? ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯤꯕ ꯅꯠꯇ꯭ꯔ ꯏꯇꯥꯎ? ꯏꯇꯥꯎꯅ ꯑꯁꯨꯝꯅ ꯉꯥꯏꯕꯤꯔꯝꯕꯁꯦ ꯅꯇꯥꯎ ꯑꯩꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ. ꯑꯩꯍꯥꯛꯁꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯄꯨꯛ ꯃꯔꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯖꯔꯤ ꯏꯇꯥꯎ. ꯑꯗꯨꯗꯤ ꯅꯇꯥꯎꯅ ꯊꯥꯖꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯒꯤ ꯐꯝꯕꯥꯜ ꯑꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯂꯣꯗꯣ. ꯑꯗꯨꯒ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯉꯝꯕ, ꯅꯍꯥꯛꯁꯨ ꯑꯩꯅ ꯅꯥꯀꯜꯗ ꯊꯥꯗꯨꯅ ꯊꯝꯂꯤꯕ ꯐꯝꯕꯥꯜ ꯑꯁꯤꯗ ꯂꯦꯡꯁꯤꯜꯂꯁꯤꯗꯣ. ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥ ꯂꯦꯡꯁꯤꯟꯖꯔꯛꯂꯒꯦ. ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯅꯥꯀꯜ ꯑꯁꯤꯗ ꯂꯦꯞꯆꯈꯤꯒꯦ. ꯍꯣꯏ ꯑꯉꯝꯕ. ꯑꯉꯝꯕꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯗꯣ ꯇꯧꯕꯤꯔꯣ.
ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯉꯥ ꯑꯗꯨꯁꯨ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯛꯂꯗꯨꯅ ꯃꯤꯐꯝ ꯁꯪ ꯃꯅꯨꯡꯗ ꯃꯥꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯃꯃꯝꯒ ꯆꯪꯅꯔꯛꯂꯗꯨꯅ ꯐꯝꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ ꯃꯌꯥꯝ ꯄꯨꯟꯅ ꯁꯨꯔꯕꯅꯤꯅ ꯂꯂꯣꯟ ꯂꯤꯇꯤꯛꯀꯤ ꯃꯇꯥꯡꯗ ꯉꯥꯏꯍꯥꯛ ꯍꯥꯟꯅꯅ ꯋꯥꯈꯟꯅꯔꯁꯤ꯫ ꯑꯗꯨꯒ ꯑꯩꯍꯥꯛꯅ ꯁꯤꯟꯖ ꯂꯥꯡꯖꯗꯨꯅ ꯊꯝꯖꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕ꯫ ꯂꯩꯁꯦꯝꯂꯝꯒꯤ ꯅꯤꯡꯊꯧ ꯀꯦꯡꯕ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯕꯨ ꯑꯁꯨꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄꯤꯔꯝꯕ ꯑꯁꯤ ꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩꯗ꯫ ꯀꯥꯏꯗꯦꯗ, ꯏꯅꯤꯡꯊꯧ ꯍꯣꯏꯅ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯑꯩꯒꯤ ꯁꯅꯥ ꯀꯣꯅꯨꯡꯁꯤꯗ ꯌꯧꯁꯤꯟꯕꯤꯔꯛꯄ ꯑꯁꯤ ꯑꯩꯍꯥꯛꯀꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ, ꯏꯇꯥꯎ ꯀꯣꯏꯔꯦ, ꯏꯇꯥꯎ ꯍꯣꯏꯒꯤ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯇ ꯃꯇꯦꯟ ꯐꯧ ꯍꯥꯏꯅ ꯈꯪꯅꯕ ꯑꯐꯕ ꯃꯈꯜꯒꯤ ꯑꯍꯥꯎꯕ ꯐꯧ ꯑꯃ ꯐꯪꯉꯤ ꯍꯥꯏꯅ ꯇꯥꯖꯩꯗꯣ꯫ ꯃꯗꯨꯒꯤ ꯐꯧ ꯑꯗꯨꯕꯨ ꯂꯩꯔꯕꯗꯤ ꯅꯣꯡꯖꯨ ꯊꯥꯅ ꯂꯥꯛꯇ꯭ꯔꯤꯀꯥꯟꯁꯤꯗ ꯃꯔꯨꯃꯣꯟ 500 ꯈꯛꯇ ꯍꯥꯟꯅꯅ ꯂꯧꯖꯕ ꯌꯥꯒꯗ꯭ꯔꯥ ꯏꯇꯥꯎ? ꯃꯇꯦꯟ ꯐꯧ ꯍꯥꯏꯕ ꯏꯇꯥꯎ? ꯃꯗꯨꯒꯤ ꯐꯧ ꯃꯔꯨ ꯑꯗꯨꯗꯤ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦꯅꯦ ꯏꯇꯥꯎ꯫ ꯃꯔꯝꯗꯤ ꯃꯇꯦꯟ ꯐꯧ ꯑꯁꯤ ꯆꯥꯛ ꯌꯥꯝꯅ ꯍꯥꯎꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯂꯧꯃꯤꯁꯤꯡ ꯑꯃꯗꯤ ꯌꯨꯝꯊꯪꯅꯕ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯅ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯊꯥꯅꯅꯕ ꯍꯥꯏꯗꯅ ꯂꯣꯏꯅ ꯂꯧꯅꯈ꯭ꯔꯦꯅꯦ ꯏꯇꯥꯎ꯫ ꯑꯩꯁ, ꯑꯩꯅ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯍꯧꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯌꯥꯕꯤꯔꯗꯤ ꯃꯣꯟ 500ꯗꯨ ꯐꯥꯗ꯭ꯔꯕꯁꯨ ꯑꯔꯩꯕ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯗꯤ ꯄꯤꯕꯤꯅꯕ ꯁꯤꯟꯕꯤꯌꯨꯕ꯫ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯏꯇꯥꯎꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯍꯦꯛ ꯍꯜꯋꯥꯏꯈꯤꯕꯒ ꯄꯥꯎ ꯑꯗꯨꯕꯨ ꯈꯪꯍꯟꯖꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯅꯤꯡꯊꯧ 8 ꯑꯁꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯐꯪꯅꯕ ꯄꯣꯠꯊꯣꯛꯁꯤꯡ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯕꯒꯤ ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡ ꯃꯤꯐꯝ ꯃꯆꯥ ꯑꯗꯨꯕꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯊꯨꯡꯂꯔꯤꯕ ꯅꯤꯡꯊꯧ 6 ꯑꯗꯨꯒꯤ ꯀꯥ ꯑꯃꯃꯝꯗ ꯆꯪꯍꯜꯂꯗꯨꯅ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯣꯡꯄꯣꯛ ꯂꯩꯄꯥꯛ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯌꯥꯡꯒꯣꯏ ꯁꯒꯣꯜꯁꯤꯡ ꯑꯁꯤ ꯇꯞꯅ ꯊꯧꯔꯒ ꯆꯪꯁꯤꯜꯂꯁꯤ꯫ ꯑꯗꯨꯒ ꯏꯁꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯁꯥꯡꯁꯤꯡ ꯑꯗꯣ ꯁꯠꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯗꯕꯅꯤꯀꯣ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯤꯕꯨ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯗ꯭ꯔꯥ? ꯃꯗꯨꯃꯗꯤ ꯆꯪꯁꯤꯜꯂꯔꯣꯏꯗ ꯑꯉꯝꯕ꯫ ꯑꯩꯈꯣꯏꯅ ꯆꯪꯁꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯈꯨꯗꯣꯡ ꯌꯥꯝꯅ ꯊꯤꯅꯤꯡꯉꯥꯏꯅꯤ꯫ ꯑꯗꯨꯗꯤ ꯃꯆꯥ ꯏꯕꯨꯡꯉꯣ, ꯂꯥꯂꯣꯡꯁꯤ ꯀꯔꯝ ꯄꯥꯡꯊꯣꯛꯄꯤꯒꯗꯕꯅꯣ ꯌꯥꯔꯗꯤ ꯅꯅꯥ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯟꯕꯤꯌꯨꯗ꯫ ꯉꯝꯕ, ꯂꯥꯂꯣꯡꯁꯤ ꯃꯁꯤꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯅꯤ꯫ ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗꯤ ꯆꯦꯕꯥꯎ ꯑꯃ ꯁꯅꯥ ꯀꯣꯅꯨꯡꯗ ꯍꯥꯟꯅ ꯌꯧꯍꯜꯂꯨꯔꯅꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯑꯉꯝꯕ ꯑꯃ ꯑꯁꯤꯒꯨꯝ ꯂꯩꯄꯣꯠ ꯊꯧꯕ ꯆꯠꯄꯗ ꯅꯣꯡꯃ ꯅꯤꯅꯤ ꯉꯥꯏꯍꯜꯂꯒ ꯂꯥꯡꯖꯤꯡ ꯄꯨꯔꯦꯜ ꯌꯥꯎꯅ ꯂꯥꯟꯃꯤ 1,000ꯃꯨꯛ ꯄꯨꯂꯞ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯇꯥꯗꯅ ꯇꯣꯛꯂꯣꯏꯗ꯭ꯔꯥ? ꯑꯉꯝꯕ, ꯅꯍꯥꯛꯀꯤ ꯋꯥꯔꯤꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯦ ꯍꯥ? ꯃꯃꯥꯡꯗ ꯃꯗꯨꯒꯤ ꯊꯧꯗꯣꯛ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯕꯨ ꯇꯥꯈ꯭ꯔꯦ ꯍꯥꯏꯔꯗꯨꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯦꯛꯇ ꯇꯥꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯁꯦ ꯑꯉꯝꯕ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯃꯆꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯁꯨ ꯀꯥ ꯍꯦꯟꯅ ꯈꯟꯕꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯀꯥꯟꯅꯗꯦ ꯑꯉꯝꯕ,
ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯁꯤ ꯑꯗꯨꯒ ꯆꯦꯄꯥꯎ ꯊꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯑꯗꯣ ꯌꯦꯡꯂꯁꯤ ꯄꯥꯎꯈꯨꯝ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯄꯥꯏꯈꯠꯂꯁꯤ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯝꯅ ꯇꯧꯔꯁꯤ ꯅꯅꯥꯏ ꯑꯩꯈꯣꯏꯁꯨ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯅꯨꯄꯤ ꯂꯥꯟꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯟꯁꯪ ꯁꯥꯕ ꯌꯥꯗ꯭ꯔꯤꯀꯣ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯃꯦꯟ ꯄꯥꯏꯅꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯒꯗꯕꯅꯤ ꯅꯨꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕ ꯂꯥꯟꯃꯤ 10 ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ ꯍꯥꯏꯔꯝꯃꯨ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯀꯔꯝꯕ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯧꯖꯤꯛ ꯂꯥꯟꯃꯤ 10ꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯋꯥꯔꯣꯜ ꯌꯥꯎꯕ ꯐꯤ ꯃꯀꯣꯜ ꯑꯁꯦ ꯄꯤꯔꯨ ꯆꯠꯂꯣ ꯍꯥꯏ ꯑꯗꯨꯒ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯃꯍꯥꯛꯀꯤ ꯋꯥꯔꯣꯜ ꯇꯥꯔꯕ ꯃꯇꯨꯡ ꯑꯁꯥꯎꯕꯒꯤ ꯁꯛꯇꯝ ꯀꯔꯤꯃꯠꯇ ꯎꯠꯂꯝꯕ ꯇꯧꯗ ꯊꯨꯅꯃꯛ ꯁꯅꯥ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯊꯣꯛꯂꯛꯀꯗꯕꯅꯤ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯆꯠꯆꯔꯨꯈꯤꯒꯦ ꯂꯥꯟꯃꯤꯁꯤꯡ ꯈꯣꯡꯁꯥꯜꯂꯁꯤ ꯅꯁꯥ ꯅꯁꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯈꯠꯅꯔꯣ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛꯀꯤ ꯁꯅꯥꯊꯣꯡ ꯌꯧꯔꯛꯂꯦ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇꯒꯤ ꯁꯅꯥꯊꯣꯡ ꯃꯊꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯑꯅꯤꯗꯨꯗ ꯌꯦꯡꯈꯠꯂꯗꯨꯅ ꯑꯩꯈꯣꯏ ꯃꯩꯇ꯭ꯔꯄꯥꯛ ꯂꯩꯕꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯋꯥꯔꯣꯜ ꯌꯥꯎꯕ ꯐꯤ ꯃꯀꯣꯜ ꯑꯁꯤꯕꯨ ꯄꯤꯕ ꯑꯩꯈꯣꯏ ꯂꯥꯛꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯃꯨꯛꯇ ꯆꯪꯖꯒꯦ ꯑꯣ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯈꯣꯀꯣ ꯏꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯖꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯟꯃꯤ ꯑꯃ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯧꯗꯒꯤ ꯑꯌꯥꯕ ꯂꯧꯔꯨꯔꯗꯨꯅ ꯂꯥꯟꯃꯤꯗꯨ ꯁꯅꯥꯊꯣꯡ ꯑꯆꯧꯕꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯗꯨꯅ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯕꯨ ꯆꯪꯍꯜꯂꯛꯂꯝꯃꯤ ꯀꯔꯤ ꯋꯥꯔꯣꯜꯅꯣꯅꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯤꯕ ꯂꯥꯛꯏ ꯍꯥꯏꯔꯤꯕꯣ ꯀꯔꯤ ꯋꯥꯔꯣꯜꯅꯣ ꯀꯥꯏꯅ ꯃꯁꯤꯒꯤ ꯅꯤꯡꯊꯧꯁꯤ ꯃꯤꯗꯤ ꯐꯖꯅ ꯎꯁꯤꯠꯇꯦ ꯍꯣꯏꯅꯦ ꯏꯇꯥꯎ ꯆꯩꯗꯤ ꯐꯖꯅ ꯅꯤꯔꯦꯅ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯒꯤ ꯃꯔꯝꯒ ꯈꯪꯖꯤꯟꯅꯗꯕꯤꯒ ꯇꯧꯔꯤꯅ ꯃꯁꯦ ꯃꯃꯥꯏ ꯑꯄꯪꯕ ꯑꯁꯤꯗ ꯀꯟꯅ ꯊꯥꯖꯤꯜꯂꯁꯤꯔꯣ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯏꯇꯥꯎ ꯃꯥ ꯍꯧꯖꯤꯛ ꯂꯣꯏꯄꯣꯠꯀ ꯄꯤꯊꯣꯔꯛꯇ꯭ꯔꯗꯤ ꯗꯁꯥ ꯇꯥꯗꯣꯏꯅꯤꯗꯅ ꯏꯅꯤꯡꯊꯧ ꯋꯥꯔꯣꯜꯁꯤꯗ ꯂꯩꯖꯔꯦ ꯃꯁꯤ ꯂꯧꯕꯤꯔꯒ ꯑꯃꯨꯛꯇ ꯄꯥꯕꯤꯌꯨꯗꯣ ꯏꯅꯤꯡꯊꯧ ꯁꯤꯔꯥ ꯑꯩ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯊꯥꯈꯤꯕ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛ ꯃꯉꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯀꯥꯔꯛꯄ ꯑꯗꯨ ꯍꯟꯗꯛ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯆꯥꯅ ꯀꯥꯔꯛꯇꯕꯒꯤꯗꯃꯛ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯑꯉꯝꯕ ꯌꯥꯔꯒꯗꯤ ꯂꯩꯄꯣꯠ ꯑꯁꯦ
Hayeng namidang wailam oina piserage. Kari hai. Aduna hayeng paubudangdi ngay birone angamba. Hoi ningthau, maduda soidana pibiro. Adudi akhoi mo thokcharuki. Tokpiro angamba. Sanathong mathakta mathau tawduna leiriba lalmi ani aduna nongsa lalmi singna yangoi sagwal yang thauraga satkiba adu yenglaga Makoina Yangoi Sagul Singbu Yang na Tauraga Satkriba Sibu Ining Tauna Karibu Harak Labajano ne Aina sum kan batati itaw. May trapakta ay ko'y kinongpok lepak sinat sa hikuring yadom loy pot ka pa ni. Aduta, hantak sa hiya si magati. Kadri ba ni? Madugida magtaw wala kumali na itaw. Adu oire ni soidre Angamba, hawji kining tawdu wangang di haipit hawk tini angamba. Magi wangangdo siya katro angamba. Natiba, laibagin maram kasi kang sinidab kasari ba man? Moigi nongpok lebak singining thau singase sakti haipit loina takatbat. Aduga misu yamna usittaban. Aduna handak chahigi loipot thilaktribani. Angamba, ay wakal si. Angamba, kaliba mga kasi. Amugtang di nanay ay hakikot na tudik ng kreda. Madugiso matam lakini warun. Angamba, nakoy halwai Hoi, majaibu. Nanay akhoi mo halwai jare. Ningthau aduna di kari di haraklaba. Majaibu ngo. Hayengin numidang wairam maduda pijarak lagi haina takpi reido. Kari, aduma harakpra. Oh, adudi akhoi numidang tarak pangairasi. Majaibu ngo. Nanay na sung wakal tokjabada makhoi gi si akhoi gi ithakta soidana landarak nabagidamak lalong ama sinba mali. Mamangda akhoi da torokhiba dugum torokadaba mali majaibu ngo. Angamba pwede komba, madugidamaktadi nahak kalimata kalon. Angamba na tambiriba wafong kudingmak adubo thoktanabagidamag horengin numidang asida ay hakna. Makoy gi kulsing aduda chang laduna loinamak naikhairudabani angamba. Majaibu ngo. Kulda sangnaga naikaiba haibabu kuldagi miyosing adu loina tumna hatoklamsi hairibra. Madumakti ay haksu, pangtoki kandi. Pangtoklo. Adubo makutta tangsang pairaga akhoi gi ithakta kut tharaklabadi mahakado makoy gi kulladugi lanmi uwaigadawribani. Aduna madugu mamisak sing adudi mangak sing adubo lelag hatoklamgadabani. Phagani majaibu ngo. Nanay gyan tajare. Wafam pumba lanmi singda khangankro. Adugo changan chathoklaga ningthina lainabagidamak lanmi singda thung thaktana loinamak semhalloro. Hoi majaibu ngo. Nanay na punamak panaba sinjarage. Numidangi matamni thongamba hoido sana kunungi manungda hanagi matawgum punga nakta phamladuna imung manungi miyoi sing amadi manai saukthoi ga punna uisillaga wari watai tawduna leiram. Baba, ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯆꯧꯗꯨꯕꯨ ꯍꯧꯖꯤꯛ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯌꯧꯔꯝꯃꯗ꯭ꯔꯣ? Yaurammanida. Chatombi. Ado, ichana madu hanglidubo kaidaurage. ꯁꯨꯝ ꯍꯪꯕꯅꯤꯗ. ꯑꯗꯣ ꯍꯧꯖꯤꯛ ꯌꯧꯔꯝꯃꯅꯤ ꯍꯥꯏꯁꯦ ꯊꯨꯅ ꯌꯧꯔꯤꯔꯣ? Thuna nongma nganna yauribani. Maramdi yangoi sagolda thauraga
ꯆꯠꯈꯤꯕꯅꯤꯅ ꯑꯗꯨ ꯄꯥꯕ ꯍꯟꯗꯛꯀꯤ ꯂꯣꯏꯄꯣꯠ ꯂꯧꯕ ꯆꯠꯄꯁꯦ ꯑꯩꯁꯨ ꯌꯥꯎꯕꯗꯤ ꯌꯥꯝ ꯌꯥꯎꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯍꯟꯗꯛꯁꯨ ꯏꯆꯥꯅ ꯑꯔꯥꯞꯄ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯆꯠꯅꯤꯡꯕ꯭ꯔꯥ ꯍꯟꯗꯛꯇꯤꯅꯦ ꯏꯆꯥꯅ ꯑꯃꯨꯛ ꯐꯥꯎ ꯆꯠꯇ꯭ꯔꯤꯕ ꯂꯩꯕꯥꯛ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯄꯨꯕꯤꯔꯗꯕꯅꯤ ꯄꯥꯕ ꯅꯣꯡꯆꯨꯞ ꯂꯩꯕ ꯍꯥꯏꯁꯤꯕꯨ ꯀꯌꯥꯝ ꯆꯥꯎꯒꯦ ꯂꯥꯟꯃꯤ ꯃꯁꯤꯡꯒ ꯀꯌꯥꯝ ꯌꯥꯝꯕꯒꯦ ꯏꯆꯥ ꯉꯥꯟꯕ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛ ꯍꯥꯏꯔꯤꯕꯁꯤ ꯂꯩꯕꯥꯛ ꯃꯔꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯄꯨꯟꯕ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯂꯤꯆꯥ 2 ꯅꯠꯇ꯭ꯔꯒ 3 ꯌꯧꯔꯝꯂꯕ ꯌꯥꯏ ꯄꯥꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡꯅ ꯁꯔꯨꯛ ꯐꯅ ꯌꯥꯝꯅ ꯍꯦꯟꯅ ꯌꯥꯝꯃꯤꯅꯦ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯆꯨꯝ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯉꯥꯟꯕ ꯏꯄꯥꯒꯤ ꯍꯛꯆꯥꯡ ꯇꯨ ꯈꯣꯡ ꯑꯁꯤꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯤꯅ ꯂꯦꯞꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯄꯥꯕ ꯅꯆꯥꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯗꯦꯗ ꯃꯗꯨ ꯌꯥꯝꯅ ꯐꯩ ꯑꯗꯣ ꯃꯃꯥ ꯍꯟꯗꯛꯀꯤ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯇ ꯂꯣꯏꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯏꯇꯥꯎ 3ꯗꯨꯕꯨ ꯅꯪꯕꯨ ꯌꯥꯎꯕ ꯎꯈꯤꯕ꯭ꯔꯣ ꯇꯥꯗ 3ꯗꯣ ꯌꯥꯎꯈꯤꯕꯗꯤ ꯑꯩꯗꯤ ꯎꯍꯧꯗꯦ ꯏꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅꯤꯅ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯇꯥꯎ 3ꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯍꯥꯏꯐꯦꯠꯇꯪ ꯆꯪꯉꯝꯗꯦꯕ ꯕꯥꯕꯥ ꯄꯥꯕꯒꯤ ꯏꯇꯥꯎ 3ꯗꯣ ꯑꯩꯗꯤ ꯎꯍꯧꯏ ꯃꯈꯣꯏꯗꯣ ꯂꯥꯟꯃꯤ ꯃꯔꯛꯁꯤꯗ ꯂꯩꯈꯤꯕꯅꯤ ꯑꯅꯝꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯑꯩꯒꯤ ꯏꯇꯥꯎ 3ꯗꯣ ꯑꯩꯅ ꯍꯥꯏꯕꯁꯨ ꯏꯟꯗꯦ ꯂꯧꯗꯦ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯂꯣꯝꯗ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯃꯗꯤ ꯅꯨꯄꯤ ꯂꯥꯟꯃꯤ 200ꯃꯨꯛꯇꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯉꯟ ꯆꯥꯊꯣꯛꯅꯔꯗꯨꯅ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛꯀꯤ ꯈꯨꯜꯁꯤꯡꯗ ꯂꯥꯟ ꯇꯥꯁꯤꯟꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯝꯃꯤ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯁꯨꯅ ꯂꯣꯏꯅ ꯄꯥꯏꯅꯔꯦꯀꯣ ꯍꯣꯏ ꯃꯖꯥꯏꯕꯨꯡꯉꯣ ꯂꯣꯏꯅ ꯁꯨꯅ ꯄꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯁꯤ ꯑꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯈꯣꯡꯁꯥꯟꯕ ꯍꯧꯕꯤꯔꯣ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯧꯖꯔꯒꯦ ꯂꯥꯟꯃꯤꯁꯤꯡ ꯅꯁꯥ ꯅꯁꯥꯒꯤ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯊꯛꯇ ꯀꯥꯈꯠꯅꯔꯣ ꯈꯣꯡꯁꯥꯟꯅꯕ ꯇꯧꯔꯁꯤ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯑꯊꯪꯅꯤ ꯑꯁꯨꯝꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄꯁꯨ ꯌꯥꯡꯒꯣꯏ ꯁꯒꯣꯜ ꯇꯣꯡꯈꯠꯂꯒ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕꯒ ꯂꯣꯏꯅꯅ ꯃꯥꯡ ꯊꯥꯔꯒ ꯈꯨꯜ ꯇꯥꯕ ꯃꯥꯏꯀꯩ ꯇꯝꯅ ꯊꯧꯈꯤꯔꯝꯃꯤ ꯑꯉꯝꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯁꯤꯗ ꯂꯥꯎ ꯑꯥꯗꯒꯤ ꯌꯨꯝ ꯈꯔ ꯃꯩꯅ ꯆꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯁꯦ ꯂꯥꯟꯃꯤ ꯈꯔꯒ ꯂꯣꯏꯅꯔꯣ ꯑꯗꯨꯒ ꯇꯨꯝꯅ ꯊꯥꯗꯣꯛꯂꯨ ꯆꯠꯂꯨ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯊꯥꯖꯔꯨꯒꯦ ꯍꯥꯏ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯑꯣ ꯑꯩꯒꯤ ꯇꯨꯡꯗ 시야 시엔다네가 떠오르네 하이 아무비 타오실라 타오실라 하이 또기야 하이 찐코잖아 하 찐코잖아 찐코봐 강호 강호 나시디 거리수 강제다면 나 고이수 나는 말이잖아 하 강호 강호 엄마로om다부 나 고이수 까박까박 비강놈가니 칼 너희 나 코에 맞다니 봐 찌로 찌로
ꯑꯁꯨꯝꯅ ꯃꯣꯡꯌꯥꯎ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯜ ꯑꯌꯥꯝꯕꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯕ ꯍꯨꯕ ꯆꯩꯕꯅꯆꯤꯡꯕ ꯆꯠꯊꯔꯗꯨꯅ ꯐꯖꯅ ꯅꯩꯈꯥꯏꯔꯝꯃꯤ꯫ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯂꯕꯅꯤꯅ ꯈꯨꯜ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡ, ꯅꯈꯣꯏꯗꯤ ꯑꯍꯥꯟꯕꯕꯨ ꯑꯣꯏꯕꯅꯤꯅ ꯋꯥꯕ꯭ꯔꯣ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯗꯤ ꯑꯍꯥꯟꯕ ꯑꯣꯏꯖꯔꯕꯁꯨ ꯑꯋꯥꯕ ꯆꯣꯛꯊꯕ ꯀꯔꯤꯁꯨ ꯐꯥꯎꯖꯗꯦꯗ꯫ ꯑꯣ, ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ꯫ ꯅꯈꯣꯏ ꯍꯧꯖꯤꯛ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯀꯔꯝꯕ ꯆꯤꯊꯍꯧꯕ ꯌꯨꯝ ꯀꯩ ꯂꯩꯍꯧꯔꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯁꯤ꯫ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ, ꯐꯒꯅꯤ, ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯖꯔꯨꯔꯒꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯍꯜꯋꯥꯏꯖꯔꯦ꯫ ꯌꯨꯝ ꯈꯔ ꯑꯗꯨ ꯇꯨꯝꯅ ꯂꯣꯏꯅ ꯊꯥꯗꯣꯛꯆꯔꯝꯃꯤ꯫ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯐꯨꯗꯔꯝꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯔꯝꯃꯤ? ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯌꯨꯝꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯁꯤꯟꯕꯒ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯦꯟꯊꯣꯔꯛꯄ ꯍꯧꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯥꯟꯅꯅ ꯇꯥꯟꯅꯔꯒ ꯃꯌꯥꯡꯂꯦꯟꯁꯤꯡ ꯑꯗꯨꯗ ꯁꯥꯟꯗꯔꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯅꯃꯛ ꯃꯩ ꯊꯥꯗꯣꯛꯆꯕꯅꯤ꯫ ꯑꯉꯝꯕ, ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯂꯤꯕ ꯑꯗꯣ ꯌꯥꯝꯅ ꯐꯕ ꯂꯥꯂꯣꯡ ꯋꯥꯈꯜꯂꯣꯟ꯫ ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ, ꯅꯥꯀꯜꯗꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 5 ꯊꯣꯔꯛꯏ꯫ ꯃꯈꯣꯏ 5 ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏꯕꯤ ꯊꯋꯥꯏ ꯂꯧꯊꯣꯛꯑꯝꯃꯤ꯫ ꯌꯥꯏ, ꯌꯥꯝꯅ ꯌꯥꯏ ꯑꯉꯝꯕ꯫ ꯑꯩꯅ ꯊꯥꯒꯠꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ, ꯑꯩꯒꯤ ꯌꯥꯊꯪ ꯏꯟꯕꯒꯤ꯫ ꯑꯉꯝꯕ, ꯑꯥꯗꯒꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯏꯕ 3 ꯑꯁꯤꯕꯨ ꯏꯇꯣꯟ ꯇꯣꯝꯊꯤꯟ ꯍꯣꯏ ꯅꯠꯇꯕ꯭ꯔꯥꯅꯦ ꯁꯤꯕꯨ? ꯃꯥꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯇꯥꯎ 3 ꯑꯗꯨꯅꯤ꯫ ꯑꯣ, ꯏꯇꯣꯟ ꯇꯣꯝꯊꯤꯟ, ꯏꯇꯣꯟ ꯂꯦꯝꯕ, ꯃꯥꯏ ꯃꯤꯠꯇꯤ ꯐꯖꯔꯦ ꯏꯇꯣꯟ, ꯑꯃꯨꯕ ꯑꯉꯧꯕ ꯏꯇꯣꯟ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯁꯤ ꯈꯔ ꯅꯩꯁꯤꯜꯂꯨꯔꯦ꯫ ꯑꯗꯨꯅꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯁ꯭ꯋꯥꯏꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯨ ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯨꯛ ꯃꯩ ꯊꯥꯕ ꯆꯠꯀꯗꯧꯔꯤꯕ꯭ꯔꯣ? ꯆꯠꯂꯔꯣꯏꯗ ꯏꯇꯣꯟ, ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯈꯥꯏꯔꯤꯕ ꯈꯨꯜꯁꯤꯡꯁꯦ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯅꯩꯈꯥꯏꯔꯤꯕ ꯈꯨꯜꯁꯤ ꯆꯥꯎꯔꯥꯛꯅ ꯀꯌꯥꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ? ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯍꯪꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯏꯇꯣꯟ? ꯅꯆꯥ ꯑꯩꯅ ꯈꯪꯕꯗꯒꯤꯗꯤ ꯏꯇꯣꯟ ꯍꯣꯏꯅ ꯈꯪꯕꯅ ꯍꯦꯜꯂꯝꯒꯅꯤ ꯍꯥꯏꯗꯅ ꯅꯆꯥꯅꯗꯤ ꯈꯟꯖꯩꯗꯣ꯫ ꯃꯔꯝꯗꯤ ꯏꯇꯣꯟ ꯍꯣꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯁꯤꯒꯨꯝꯕ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯅꯤꯗꯣ꯫ ꯑꯗꯨꯅ ꯂꯥꯟꯐꯝꯗ ꯌꯨꯝ ꯃꯩ ꯀꯌꯥ ꯊꯥꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯌꯥꯝ ꯂꯥꯏꯅ ꯈꯪꯉꯝꯒꯅꯤꯗꯣ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯑꯆꯨꯝꯕꯅꯤ, ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯅꯅꯥꯏꯅ ꯃꯖꯥ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯈꯤꯕ ꯑꯗꯨꯁꯨ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯏꯇꯣꯟꯅ ꯄꯥꯝꯂꯤꯁꯤ ꯈꯨꯜ ꯃꯁꯤꯡ ꯀꯌꯥ ꯅꯩꯈꯥꯏꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯛꯑꯣ ꯁꯤꯅꯤꯅꯤ꯫ ꯑꯩ ꯈꯪꯉꯤ, ꯏꯇꯣꯟ ꯍꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩ ꯈꯪꯖꯔꯦ ꯅꯆꯥꯅ꯫ ꯅꯆꯥꯕꯨ ꯋꯥꯈꯜ ꯀꯌꯥꯃꯨꯛ ꯂꯩ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯦꯕ꯫ ꯃꯥꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯅꯨꯃꯤꯠ ꯇꯥꯔꯛꯄꯗꯒꯤꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤ ꯐꯥꯎꯕꯗ ꯅꯩꯈꯥꯏꯔꯛꯂꯤꯕ ꯈꯨꯜ ꯑꯁꯤ ꯆꯥꯎꯔꯥꯛꯅ 15ꯗꯤ ꯍꯦꯜꯂꯝꯒꯗꯕ ꯃꯥꯜꯂꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯛꯂꯤꯁꯤ ꯆꯨꯝꯗꯤ ꯆꯨꯝꯃꯦ, ꯑꯗꯨꯕꯨ ꯌꯥꯝꯅ ꯐꯖꯅ ꯆꯨꯝꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯑꯗꯨꯗꯤ ꯏꯇꯣꯟ, ꯌꯨꯝ ꯃꯁꯤꯡꯁꯤ ꯀꯌꯥꯗꯤ ꯑꯣꯏꯔꯅꯤ? ꯃꯖꯥ ꯏꯕꯨꯡꯉꯣ, 10ꯃꯨꯛꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯩꯈꯥꯏꯔꯛꯂꯤꯕ ꯑꯁꯤ꯫ ꯌꯥꯝꯃꯤꯅꯦ ꯑꯗꯨꯗꯤ ꯏꯇꯣꯟ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯁꯣꯜꯂꯨꯗꯣ ꯆꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯔꯣꯏꯗꯣ꯫ ꯂꯥꯟꯕꯨ ꯇꯧꯅꯕ꯭ꯔꯥ ꯈꯪꯄꯣꯠꯇꯦꯗ ꯃꯖꯥ ꯏꯕꯨꯡꯉꯣ꯫ ꯉꯝꯕ,
ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯕꯗꯣ ꯌꯦꯡꯉꯁꯤ ꯑꯗꯣ ꯂꯥꯟꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯪꯗ ꯍꯜꯋꯥꯏꯅꯕ ꯈꯪꯍꯟꯕꯤꯔꯨꯔꯣ ꯐꯒꯅꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯈꯪꯍꯟꯖꯔꯨꯒꯦ ꯏꯇꯣꯟ ꯍꯣꯏꯁꯨ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯋꯥꯔꯝꯂꯅꯤꯗꯣ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯁꯦ ꯍꯦꯛ ꯁꯨꯕꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯪꯗ ꯍꯜꯋꯥꯏꯔꯒ ꯄꯣꯊꯥꯔꯁꯤ ꯍꯣꯏ ꯍꯣꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯜ ꯀꯨꯟꯂꯣꯝ ꯌꯨꯝ ꯃꯩ ꯊꯥꯗꯨꯅ ꯅꯩꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯆꯦꯟꯊꯣꯛꯅꯔꯨꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯜꯋꯥꯏꯅꯔꯛꯂꯗꯨꯅ ꯃꯩꯅ ꯇꯨꯝꯅ ꯎꯠ ꯑꯣꯟ ꯆꯥꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯗꯨꯅ ꯇꯦꯡꯊꯥꯅ ꯀꯞꯅꯔꯝꯃꯤ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯥꯛꯂꯒ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯇꯝꯂꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯅꯤꯡꯊꯧ ꯁꯣꯂꯨ ꯄꯥꯎ ꯄꯨꯝꯕ ꯑꯗꯨꯕꯨ ꯇꯥꯔꯕ ꯇꯨꯡꯗ ꯑꯣꯟꯊꯣꯛꯅ ꯂꯥꯛꯆꯩꯗ ꯉꯔꯥꯡ ꯑꯩꯅ ꯂꯣꯏꯄꯣꯠꯇꯨ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯎꯕꯗ ꯉꯥꯏꯕꯤꯔꯣ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯔꯨꯕꯒꯤꯅꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯕ ꯑꯩꯒꯤ ꯃꯤꯁꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯤꯕ ꯑꯁꯦ ꯅꯈꯣꯏꯁꯨ ꯊꯣꯛꯈ꯭ꯔꯣ ꯅꯤꯡꯊꯧ ꯑꯩꯅ ꯐꯥꯅꯕ ꯄꯨꯝꯅꯃꯛ ꯁꯤꯜꯂꯒꯦ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥ ꯑꯩꯈꯣꯏꯃꯨꯛ ꯊꯣꯛꯆꯔꯨꯈꯤꯒꯦ ꯁꯦꯅꯥꯄꯇꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯃꯈꯣꯏ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯕꯨ ꯑꯣꯏꯅ ꯉꯥꯏꯔꯒ ꯂꯩꯔꯁꯤ ꯍꯥꯏꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯐꯅ ꯌꯥꯝꯂꯕꯁꯨ ꯃꯈꯣꯏꯒ ꯂꯥꯟ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯃꯥꯡꯂꯒ ꯇꯣꯛꯀꯅꯤꯗ ꯑꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯩꯇ꯭ꯔꯄꯥꯛꯇ ꯂꯩꯄꯣꯠ ꯀꯥꯅꯕ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯑꯣꯏꯅꯕꯨ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯁꯦꯅꯥꯄꯇꯤ ꯂꯥꯟ ꯑꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯂꯥꯟꯃꯤ ꯈꯛꯇꯃꯛꯅ ꯃꯥꯌꯣꯛꯅꯒꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯜꯂꯗꯨꯅ ꯁꯣꯛꯅꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯤꯟꯖꯤꯜꯂꯝꯂꯒ ꯊꯝꯂꯝꯂꯤꯕꯅꯤ ꯏꯅꯤꯡꯊꯧ ꯑꯗꯨꯅ ꯂꯣꯏꯄꯣꯠꯁꯤꯡ ꯑꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯉꯝꯕ ꯁꯦꯅꯥꯄꯇꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯜꯂꯝꯕꯒꯗꯤ ꯐꯖꯅꯗꯤ ꯇꯥꯏꯌꯣꯟꯅꯅꯤ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕ ꯑꯁꯦ ꯏꯅꯤꯡꯊꯧꯅ ꯀꯔꯝꯅ ꯈꯟꯕꯤꯔꯝꯂꯤꯕ ꯑꯩꯍꯥꯛꯅ ꯈꯜꯂꯝꯕꯅ ꯃꯃꯥꯡꯒꯤ ꯃꯇꯧꯒꯨꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯣꯟꯊꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ 5 ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯍꯧꯖꯤꯛ ꯂꯣꯏꯄꯣꯠ ꯂꯧꯕ ꯂꯥꯛꯂꯤꯕ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯣꯞꯁꯤꯟꯒꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯣꯏꯅ ꯑꯩꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯗ ꯑꯋꯥꯕ ꯄꯤꯔꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯤꯁꯨ ꯂꯩꯄꯣꯠꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯈꯨꯜꯁꯤꯡꯗ ꯆꯪꯂꯒ ꯌꯨꯝ ꯃꯩ ꯊꯥꯔꯒ ꯅꯩꯈꯥꯏꯔꯛꯑꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯣꯏꯔꯦ ꯑꯗꯨꯅ ꯉꯁꯤ ꯄꯤꯊꯣꯛꯈ꯭ꯔꯁꯤ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯁꯦꯅꯥꯄꯇꯤ ꯑꯉꯝꯕ ꯍꯧꯖꯤꯛꯃꯛ ꯂꯣꯏꯄꯣꯠ ꯃꯌꯥꯝ ꯑꯗꯨꯕꯨ ꯊꯤꯟꯗꯣꯛꯅꯕ ꯇꯧꯔꯨ ꯆꯠꯂꯨ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯨꯏꯅ ꯊꯝꯕ ꯄꯥꯝꯗꯦ ꯁꯦꯅꯥꯄꯇꯤ ꯐꯒꯅꯤ ꯅꯤꯡꯊꯧ ꯅꯅꯥꯏ ꯊꯤꯟꯖꯔꯨꯔꯒꯦ ꯃꯩꯇ꯭ꯔꯄꯥꯛꯇ ꯊꯧꯉꯝꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯐꯝ ꯁꯪꯗ ꯐꯝꯅꯥꯏꯕ ꯑꯉꯝ ꯃꯊꯧꯁꯤꯡ ꯑꯃꯗꯤ ꯉꯔꯥꯡ ꯂꯥꯛꯈꯤꯕ ꯅꯤꯡꯊꯧ 6 ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯁꯨꯔꯕꯅꯤꯅ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯁꯤ ꯍꯧꯔꯁꯤ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯒꯤ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯄꯥꯝꯕ ꯂꯩꯔꯕꯁꯨ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯒ ꯍꯥꯏꯕꯤꯕ ꯌꯥꯔꯒꯅꯤ ꯅꯤꯡꯊꯧ 6 ꯑꯗꯨ ꯃꯣꯃꯣꯟ ꯇꯧꯔꯗꯨꯅ ꯅꯤꯡꯊꯧ ꯊꯧꯉꯝꯕꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅꯔꯛꯂꯝꯃꯤ ꯏꯇꯥꯎ ꯅꯤꯡꯊꯧ ꯍꯣꯏꯅ ꯍꯥꯏꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯅꯇꯥꯎ ꯑꯩꯅ ꯑꯣꯏꯅ ꯋꯥꯐꯝ ꯑꯃ ꯊꯝꯖꯔꯒꯦ ꯋꯥꯐꯝ ꯑꯁꯦ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯅ ꯌꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤꯗꯣ
ꯂꯣꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨꯅ ꯀꯔꯤ ꯋꯥꯕ ꯑꯣꯏꯔꯕꯅꯣ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯝꯅ ꯂꯨꯕꯒ ꯃꯥꯜꯂꯤ ꯁꯅꯥꯄꯥꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯏꯇꯥꯎꯒꯤ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯇꯔꯨꯛ ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯑꯇꯣꯞꯄ ꯂꯝꯗ ꯂꯂꯣꯟ ꯏꯇꯤꯛ ꯑꯃ ꯆꯥꯎꯅ ꯇꯧꯁꯤ ꯍꯥꯏꯔꯛꯀꯗꯕ ꯃꯥꯜꯂꯤꯗ ꯑꯃꯠꯇ ꯅꯠꯇꯦꯗ ꯉꯁꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯡ ꯑꯁꯦ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯥꯔꯒ ꯂꯩꯕꯥꯛ ꯇꯔꯦꯠ ꯂꯩꯕꯥꯛ ꯇꯔꯦꯠ ꯑꯁꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯁꯦꯝꯂꯁꯤ ꯏꯇꯥꯎꯁꯤꯡꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯊꯝꯕꯤꯌꯨ ꯏꯇꯥꯎꯅ ꯍꯧꯗꯣꯛꯄꯤꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯌꯥꯝꯅ ꯐꯕꯅꯤꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯟꯕ ꯑꯁꯤꯗ ꯌꯥꯖꯔꯦ ꯑꯁꯨꯝꯅ ꯁꯅꯥꯄꯥꯛ ꯃꯅꯤꯄꯥꯛ ꯊꯥꯡꯒ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯉꯣꯝ ꯂꯩꯕꯥꯛ ꯃꯔꯤꯒꯤ ꯅꯤꯡꯊꯧꯁꯤꯡꯁꯤꯗꯤ ꯊꯧꯉꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯂꯣꯏꯇꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨ ꯑꯃꯗꯤ ꯂꯩꯁꯦꯝꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯦꯡꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯕꯥꯛ ꯇꯔꯦꯠ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯛꯂꯝꯗꯦ ꯅꯤꯡꯊꯧ ꯑꯀꯨꯅ ꯏꯇꯥꯎ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯌꯥꯅꯤꯡꯗꯦ ꯍꯌꯦꯡ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯅꯤꯡꯊꯧ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧ ꯃꯀꯣꯛ ꯑꯃꯗꯤ ꯈꯟꯗꯕ ꯌꯥꯔꯣꯏ ꯃꯁꯤ ꯈꯟꯕꯗꯁꯨ ꯑꯩ ꯑꯣꯏꯅ ꯑꯣꯏꯅꯤꯡꯉꯛꯄ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯔꯛꯄꯁꯨ ꯌꯥꯏ ꯃꯔꯝ ꯑꯁꯤꯅ ꯅꯇꯥꯎꯗꯤ ꯌꯥꯖꯕ ꯉꯝꯖꯔꯣꯏ ꯏꯇꯥꯎ ꯑꯀꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ ꯏꯇꯥꯎ ꯊꯧꯉꯝꯕ ꯑꯗꯨꯒ ꯍꯌꯦꯡ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯩ ꯍꯥꯏꯔꯗꯨꯅ ꯂꯩꯕꯥꯛ ꯇꯔꯦꯠ ꯑꯁꯦ ꯃꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯅꯤ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯑꯗꯨꯝ ꯂꯩꯔꯁꯤꯗ ꯏꯇꯥꯎ ꯑꯅꯤꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯔꯦꯠ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕꯗꯤ ꯅꯤꯡꯊꯧ ꯇꯔꯦꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯑꯐꯕ ꯑꯄꯨꯟꯕ ꯂꯩꯕꯥꯛꯁꯤꯕꯨ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯒꯗꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯗꯨꯝ ꯈꯟꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯇꯔꯦꯠ ꯑꯁꯤꯕꯨ ꯄꯨꯟꯁꯤꯜꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯈꯠꯂꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯕꯗꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯃꯗꯤ ꯈꯨꯗꯨꯝ ꯆꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯁꯨ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯑꯆꯧꯕ ꯂꯩꯕꯥꯛ ꯂꯩꯔꯤꯁꯤꯡ ꯑꯁꯤꯗ ꯂꯥꯟꯗꯥꯔꯒ ꯂꯧꯁꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯌꯥꯝꯅ ꯂꯨꯒꯅꯤꯗ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯃꯤꯒꯤ ꯃꯈꯥꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯗꯤ ꯑꯩꯍꯥꯛ ꯄꯥꯝꯖꯗꯦ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯃꯆꯥ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯅ ꯍꯥꯏꯅ ꯍꯨꯝꯅ ꯅꯤꯡꯇꯝꯅ ꯄꯥꯟꯖꯔꯒꯦ ꯋꯥꯔꯧꯕꯤꯔꯣꯏ ꯏꯇꯥꯎ ꯅꯤꯡꯊꯧ ꯏꯇꯥꯎ ꯀꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯂꯥꯟꯅ ꯆꯠꯈ꯭ꯔꯦ ꯅꯇꯥꯎꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯒꯤꯗꯃꯛ ꯌꯥꯏꯐꯅꯕ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯝꯁꯤ ꯍꯥꯏꯗꯅ ꯍꯧꯗꯣꯛꯆꯕꯅꯤ ꯋꯥꯐꯝ ꯑꯁꯤ ꯁꯥꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯁꯛꯍꯦꯟ ꯁꯅꯥꯅ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯧꯉꯝꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯇꯥꯎ ꯑꯅꯤꯅ ꯍꯧꯖꯤꯛꯃꯛ ꯐꯤꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯋꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯐꯖꯅ ꯐꯤꯔꯦꯞ ꯑꯃ ꯂꯧꯕꯤꯔꯒ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯅꯥꯛꯇ ꯁꯒꯣꯜ ꯄꯥꯎ ꯊꯥꯔꯛꯇꯨꯅ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯈꯪꯍꯟꯕꯤꯔꯛꯂꯕꯁꯨ ꯃꯗꯨꯃꯛ ꯌꯥꯏꯗ ꯂꯣꯏꯂꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯀꯨ ꯏꯇꯥꯎ ꯅꯤꯡꯊꯧ ꯁꯛꯍꯦꯟꯁꯅ ꯌꯨꯝꯗ ꯐꯤꯔꯦꯞ ꯂꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯑꯩꯒꯤ ꯐꯤꯔꯦꯞꯇꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯋꯥ ꯑꯅꯤꯔꯛ ꯁꯨꯅꯁꯨ ꯉꯥꯡꯅꯤꯡꯗꯦ ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯀꯨ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯈꯟꯊꯍꯟꯖꯅꯤꯡꯉꯤꯗ ꯀꯔꯤꯕꯨ ꯈꯟꯗꯧꯔꯤꯒꯦꯗ ꯏꯇꯥꯎ ꯅꯤꯡꯊꯧ ꯈꯟꯐꯝꯁꯨ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯩꯗꯤ ꯑꯃꯨꯛ ꯍꯥꯏꯈꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯐꯕ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯌꯦꯛꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯩꯕꯥꯛ 5 ꯑꯁꯤꯗꯒꯤ ꯃꯇꯦꯡ ꯅꯤꯔꯛꯄꯗꯤ ꯌꯥꯔꯔꯣꯏꯀꯣ ꯏꯇꯥꯎ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯧꯉꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯣ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯄꯤꯔꯦ ꯑꯗꯨꯒ
ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯀꯨ ꯏꯕꯥꯅꯤꯕꯨꯅ ꯐꯠꯇꯕ ꯇꯥꯍꯜꯂꯒ ꯇꯣꯈꯥꯏ ꯇꯥꯍꯜꯂꯛꯂꯤꯕ ꯑꯁꯤꯕ? ꯏꯇꯥꯎ ꯅꯤꯡꯊꯧ, ꯑꯩꯒꯤ ꯋꯥꯐꯝꯁꯤꯗ ꯁꯥꯎꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ, ꯃꯔꯝꯗꯤ ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯍꯥꯏꯕꯅꯤ꯫ ꯅꯤꯡꯊꯧ ꯀꯦꯡꯕꯅ ꯈꯨꯝꯒꯦ ꯇꯧꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯏꯔꯦꯡꯅ ꯃꯔꯛ ꯊꯠꯂꯒ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ, ꯋꯥꯁꯤ ꯂꯦꯞꯄꯁꯤ꯫ ꯑꯁꯨꯝ ꯃꯈꯥ ꯇꯥꯅ ꯁꯥꯡꯊꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯅꯨꯡꯉꯥꯏꯅꯔꯛꯇꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯅꯤ꯫ ꯑꯗꯨꯅ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡ, ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯣꯏꯅ ꯈꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯤꯔꯦꯞꯇꯤ ꯍꯣꯡꯂꯔꯣꯏ꯫ ꯑꯌꯥꯕ ꯂꯩꯕꯥꯛꯁꯤꯡꯁꯤ ꯈꯛꯇ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯅ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯤꯕꯁꯤꯁꯨ ꯍꯧꯖꯤꯛꯃꯛ ꯍꯦꯛꯇ ꯄꯨꯟꯁꯤꯜꯂꯁꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯐꯔꯦ, ꯏꯇꯥꯎ ꯅꯤꯡꯊꯧ ꯑꯅꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯑꯁꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯂꯁꯤ꯫ ꯃꯅꯤꯄꯛ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯆꯪꯕꯅ, ꯏꯇꯥꯎ ꯅꯤꯡꯊꯧ ꯊꯧꯉꯝꯕ, ꯑꯩꯈꯣꯏꯁꯤꯕꯨ ꯉꯁꯤ ꯁꯥ ꯇꯥꯟꯕꯒ ꯆꯠꯂꯔꯣꯏꯗ꯭ꯔꯣ? ꯃꯤꯐꯝꯁꯪ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤꯕꯨ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗ꯭ꯔꯣ? ꯏꯇꯥꯎ ꯅꯤꯡꯊꯧ, ꯑꯩꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤ ꯑꯁꯤꯗ ꯂꯩꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯄꯁꯦ ꯌꯥꯕꯕꯨꯗꯤ ꯃꯌꯥꯏ, ꯑꯗꯨꯕꯨ ꯍꯣꯔꯦꯟ ꯍꯜꯋꯥꯏꯔꯛꯄꯗ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯒ ꯁꯣꯏꯗꯅ ꯍꯜꯋꯥꯏꯔꯛꯂꯅꯤ꯫ ꯏꯇꯥꯎ ꯊꯧꯉꯝꯕ, ꯍꯌꯦꯡꯁꯤ ꯁꯥ ꯇꯥꯟꯕ ꯌꯥꯔꯔꯣꯏꯗ, ꯃꯔꯝꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯑꯁꯤꯗ ꯑꯩ ꯏꯔꯝꯗ ꯃꯥꯏꯀꯩ ꯄꯥꯡꯈ꯭ꯔꯒꯦ꯫ ꯍꯩꯃ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ? ꯑꯩꯗꯤ ꯅꯨꯃꯤꯠ 4-5ꯁꯤ ꯂꯩꯒꯗ꯭ꯔꯥ ꯈꯜꯂꯒ꯫ ꯀꯗꯥꯏꯗꯒꯤ ꯏꯇꯥꯎ, ꯀꯗꯥꯏꯗꯒꯤ? ꯌꯨꯝꯊꯪꯅꯕ ꯂꯩꯄꯥꯛ ꯐꯠꯇꯕ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯍꯟꯗꯛꯇꯤ ꯏꯔꯝꯗꯝ ꯑꯁꯦ ꯀꯨꯏꯅ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨꯁꯨ ꯆꯨꯝꯃꯤꯅꯤ ꯏꯇꯥꯎ꯫ ꯐꯔꯦ, ꯏꯇꯥꯎ ꯍꯜꯋꯥꯏꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯕꯤꯔꯣ꯫ ꯑꯗꯣ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯁꯨ ꯍꯌꯦꯡꯃꯛ ꯑꯗꯨꯝ ꯍꯜꯋꯥꯏꯕꯤꯔꯗ꯭ꯔꯥ? ꯑꯇꯩ ꯅꯤꯡꯊꯧꯁꯤꯡꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯈꯨꯝꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯀꯨ ꯑꯃꯗꯤ ꯅꯤꯡꯊꯧ ꯀꯦꯡꯕ, ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯃꯤꯠ 9-8 ꯂꯩꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯧꯉꯝꯕꯅ ꯁꯛꯆꯨ ꯑꯃꯗꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯥꯟꯅꯕ ꯂꯩꯕꯥꯛ 8 ꯑꯁꯤ ꯄꯨꯟꯁꯤꯟꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯥꯎꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯌꯦꯡ ꯑꯣꯏꯅ ꯍꯜꯋꯥꯏꯈ꯭ꯔꯒꯦ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯈ꯭ꯔꯒꯦ ꯇꯥꯛꯄꯤꯔꯕꯅꯤꯅ ꯑꯩꯅꯁꯨ ꯊꯤꯡꯕꯒꯤ ꯏꯇꯤꯛ ꯀꯔꯤꯅ ꯆꯗꯦꯗꯣ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯤ ꯑꯗꯨꯃꯛ ꯍꯜꯋꯥꯏꯕꯤꯔꯣ꯫ ꯏꯇꯥꯎꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯋꯥꯔꯧꯕ ꯃꯥꯜꯂꯤꯗ꯫ ꯏꯇꯥꯎ, ꯋꯥꯔꯧꯕꯤꯒꯅꯨ, ꯃꯇꯥꯡ ꯃꯇꯝꯗ ꯌꯥꯗꯕꯒꯤꯅꯤ꯫ ꯅꯇꯥꯎꯅ ꯏꯇꯥꯎ ꯅꯤꯡꯊꯧꯁꯤꯡꯕꯨ ꯋꯥꯔꯧꯕꯗꯤ ꯀꯔꯤꯃꯇ ꯂꯩꯖꯗꯦꯗ꯫ ꯅꯣꯡꯄꯣꯛ ꯂꯩꯕꯥꯛꯂꯣꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯖꯥꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯒ ꯇꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯅꯈꯣꯏ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯅꯤ ꯊꯣ, ꯑꯗꯨꯒ ꯂꯣꯏꯄꯣꯠꯁꯤꯡꯗꯣ ꯊꯤꯜꯂꯛꯄ꯭ꯔꯥ ꯌꯦꯡ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯊꯤꯟꯕꯨ ꯊꯤꯜꯂꯛꯀꯗꯕ ꯃꯥꯟꯕ꯭ꯔꯥ? ꯊꯤꯜꯂꯛꯄꯒꯤ ꯃꯍꯨꯠ ꯂꯥꯟ ꯑꯣꯏꯅ ꯂꯥꯛꯇꯅꯀꯣ꯫ ꯀꯔꯤꯒꯤ ꯂꯥꯟ? ꯃꯈꯣꯏꯅ ꯐꯅ ꯂꯥꯟꯃꯤ ꯌꯥꯝꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯂꯥꯟ ꯇꯥꯔꯛꯄ ꯀꯔꯤꯁꯨ ꯉꯝꯃꯤ꯫ ꯍꯦ, ꯃꯗꯨꯒꯤ ꯁꯔꯨꯛ ꯑꯩꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯊꯣꯛꯑꯒ ꯌꯦꯡꯉꯨ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯃꯣꯏꯅ ꯂꯣꯏꯄꯣꯠ ꯑꯗꯨꯕꯨ ꯊꯤꯜꯂꯛꯀꯦ ꯍꯥꯏꯔꯕꯗꯤ ꯃꯥꯡꯖꯧꯅꯅ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯂꯣꯏꯗ꯭ꯔꯥ? ꯑꯉꯝꯕ ꯄꯣꯏꯔꯩꯈꯣꯝꯕ, ꯈꯪꯍꯜꯂꯛꯄ ꯈꯪꯍꯜꯂꯛꯇꯕ ꯎꯔꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯏꯄꯣꯠ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯋꯥꯏꯈꯤꯕ ꯃꯁꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯃꯗꯤ ꯑꯉꯝꯕ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯕꯨ ꯐꯅ ꯅꯨꯡꯉꯥꯏꯔꯤꯅꯦ꯫ ꯑꯗꯨ ꯑꯉꯝꯕ, ꯀꯔꯤꯃꯇ ꯋꯥꯕꯤꯒꯅꯨ, ꯃꯖꯥꯏꯕꯨꯡꯉꯣꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒ ꯃꯈꯣꯏꯅ ꯑꯅꯝ ꯀꯟꯗꯅ ꯊꯤꯜꯂꯛꯇ꯭ꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗꯅ ꯍꯦꯟꯅ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯕꯨ ꯅꯩꯈꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯂꯥꯟꯃꯤ ꯈꯔ ꯂꯣꯏꯄꯣꯠ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯊꯣꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯔꯞ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯄꯥꯎ ꯇꯝꯂꯛꯂꯝꯃꯤ꯫ ꯃꯖꯥꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯅꯥꯄꯇꯤꯅ ꯂꯨꯆꯤꯡꯗꯅ ꯂꯣꯏꯄꯣꯠꯁꯤꯡ ꯑꯗꯣ ꯊꯤꯟꯕ ꯂꯥꯛꯍꯧꯔꯦ꯫
ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯅꯦ ꯑꯗꯨꯗꯤ ꯑꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ ꯍꯥꯏꯌꯨꯀꯣ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯈꯪꯍꯟꯖꯔꯨꯒꯦ ꯑꯗꯨꯗꯤ ꯏꯇꯣꯟ ꯑꯩꯈꯣꯏꯁꯨ ꯍꯧꯒꯠꯂꯁꯤ ꯍꯣꯏ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯣꯏ ꯏꯇꯥ ꯍꯧꯒꯠꯂꯨ ꯀꯩꯗꯧꯔꯒꯦ ꯅꯣꯏ ꯑꯅꯤꯁꯨ ꯅꯊꯨꯟꯒꯗꯨ ꯃꯔꯥ ꯇꯥꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯧꯒꯠꯂꯣꯏ ꯇꯥꯅꯤ ꯇꯨꯃꯤꯟꯅ ꯍꯧꯒꯠꯀꯦꯗꯤ ꯅꯤꯡꯗꯦꯕ ꯑꯉꯝꯕ ꯄꯣꯏꯔꯩ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯐꯖꯅ ꯂꯧꯈꯠꯂꯕ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯗꯣ ꯃꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡ ꯁꯥꯟꯅꯔꯝꯒꯅꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯁꯣꯝꯗꯅ ꯁꯦꯅꯥꯄꯇꯤꯗꯨ ꯃꯈꯣꯏꯅ ꯁꯟ ꯀꯥꯡꯄꯣꯠꯇ ꯔꯦꯄꯣꯠꯁꯤꯡ ꯍꯥꯞꯂꯒ ꯄꯨꯔꯛꯂꯤꯕ ꯑꯗꯨ ꯅꯣꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯃꯃꯥꯡꯗ ꯄꯔꯦꯡ ꯑꯣꯏꯅ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯣꯡꯆꯨꯞ ꯂꯩꯄꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤ ꯍꯟꯇꯛ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯃꯁꯤꯗ ꯂꯩꯖꯔꯤ ꯁꯦꯅꯥꯄꯇꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯐꯖꯅ ꯎꯁꯤꯠꯇ꯭ꯔꯦꯅ ꯂꯣꯏꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯂꯩꯅ ꯂꯩꯅ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇ꯭ꯔꯤꯕꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯍꯟꯗꯛ ꯑꯁꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯄꯤꯔꯛꯇꯕꯒꯤ ꯌꯥꯔꯦ ꯂꯦꯞꯄꯣ ꯁꯦꯅꯥꯄꯇꯤ ꯑꯗꯨꯗ ꯅꯣꯏꯅ ꯇꯧꯕ ꯂꯧꯅꯝꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯆꯍꯤ 2-3ꯒꯤ ꯃꯥꯡꯗꯁꯨ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯉꯥꯏꯈꯣ ꯃꯁꯤꯃꯁꯨ ꯇꯥꯈꯣ ꯁꯦꯅꯥꯄꯇꯤ ꯃꯊꯪꯒꯤ ꯆꯍꯤꯗꯒ ꯑꯃꯨꯛ ꯃꯇꯝ ꯆꯥꯅ ꯊꯤꯜꯂꯛꯇ꯭ꯔꯕꯗꯤ ꯅꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯐꯨꯜ ꯇꯥꯅ ꯅꯩꯈꯥꯏꯒꯅꯤ ꯍꯥꯏꯗꯅ ꯅꯈꯣꯏ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯃꯨ ꯆꯠꯂꯣ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩ ꯁꯣꯏꯗꯅ ꯇꯝꯖꯒꯦ ꯑꯗꯨꯗꯤ ꯂꯣꯏꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯊꯝꯂꯝꯂꯒ ꯅꯈꯣꯏ ꯂꯦꯡꯈꯤꯕ ꯌꯥꯔꯅꯤ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯂꯩꯕꯥꯛꯁꯤꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯍꯜꯋꯥꯏꯈꯤꯔꯝ ꯅꯣꯡꯁꯥꯒꯤ ꯂꯨꯆꯤꯡꯕ ꯄꯣꯏꯔꯩ ꯈꯣꯝꯕꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯁꯦꯅꯥꯄꯇꯤꯁꯤ ꯈꯣꯏꯗꯧꯗꯤ ꯐꯖꯅ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯑꯗꯨꯕꯨ ꯇꯛꯁꯤ ꯁꯣꯜꯂꯒ ꯍꯜꯋꯥꯏꯈ꯭ꯔꯤꯕꯅꯤ ꯃꯐꯝꯁꯤꯗ ꯆꯥꯎꯔꯛꯂꯗꯤ ꯃꯅꯝꯗꯣ ꯑꯗꯨꯝ ꯏꯍꯤꯡꯅ ꯍꯤꯡꯁꯥꯅ ꯋꯥꯖꯔꯦꯗꯅ ꯀꯥꯟꯅꯗꯦ ꯑꯉꯝꯕ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯄꯣꯠꯁꯤꯡꯁꯦ ꯃꯐꯝ ꯆꯥꯅ ꯊꯧꯖꯤꯜꯂꯒ ꯉꯥꯏꯍꯥꯛ ꯊꯝꯃꯨ ꯍꯣꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯇꯧꯖꯔꯒꯦ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯉꯥꯏꯍꯥꯛ ꯊꯝꯈꯣ ꯍꯥꯏꯔꯤꯕꯁꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯜꯋꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯆꯥ ꯏꯕꯨꯡ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯗꯨꯝ ꯍꯜꯋꯥꯏꯔꯗꯕꯅꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯀꯨꯏꯅ ꯂꯩꯊꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯟꯅ ꯊꯧꯔꯥꯡ ꯉꯝꯂꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯑꯉꯝꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯩꯁꯨ ꯁꯜ ꯀꯥꯡꯄꯣꯠꯁꯤꯡ ꯑꯁꯤ ꯊꯧꯖꯤꯟꯖꯔꯛꯂꯒꯦ ꯂꯥꯟꯃꯤꯁꯤꯡ ꯅꯈꯣꯏ ꯈꯔ ꯂꯥꯛꯑꯣ ꯁꯟ ꯀꯥꯡꯄꯣꯠꯁꯤꯡ ꯑꯁꯤ ꯃꯐꯝ ꯆꯥꯅ ꯊꯧꯖꯤꯜꯂꯒ ꯊꯝꯁꯤ 이톤 가겐바 이톤 돔테 이톤 호이디 여비루라노고 아따이 란미싱나 두막 덕자라서 아하 मजा इबुंगो यामना फरेदा आइदी हक्सांगसी फत्तबना लोइरबनी हिप्पु हिमनिंगेदा 힙닝ꯉꯛꯀꯅꯤ ꯇꯜꯂꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯕ ꯍꯤꯞꯄꯣ ꯀꯔꯤꯒꯨꯝꯕ ꯍꯤꯞꯊꯕ ꯑꯗꯨꯗꯒ ꯍꯣꯔꯦꯟ ꯇꯨꯡꯒ ꯇꯨꯝꯊꯈ꯭ꯔꯕꯀꯣ ꯍꯧꯗꯣꯔꯛꯄꯩ ꯋꯥ ꯑꯃ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯪ ꯑꯩꯈꯣꯏꯗꯤꯀꯣ ꯑꯗꯨꯝ ꯈꯣꯡꯁꯥꯟꯈ꯭ꯔꯗꯕꯅꯤ हौराबा नोयनीगी हौनबी अइंगोंदो अंजन अंजनना सिकपीदो मजा इबुंगोगी मांगसिदगा अइसि याम तनबगा मालहंदना 이톤 렘바 힙pu라누다 호렌 누미당 아도 오이나 닝티잖아 힙라시 이윤 마이카이 콩사나바 에코에코에기 보염 타염싱세 오이나 파스나 염실라시
Ipu, nasu amukta changjarakeba. Iningthau, nanay na po na punemjarido. Iningthau na kongdoy birakpagi mahut, lanmi ama ni taraklaga, kau birakpa yaba aduda iningthau. Ipu di ahalga wasilakpani. Numidangi amamba maraksida karam na lakani. Nasun oina hekta kongdoy jaraklabani. Iningthau. Ado, iningthau na napugi na akta numidang lakpa sipo, kari karamba aruba wapambu lairabano. Iningthau, kari tana sige. Thoidokpa wabudi natteda ipu. Ngasi mifam sang manungda aikhoi lebak taret asi punsinbagi wapam nasuna hogdokjakri. Masi wapam asibu ipuda khanganjaningdana lakjaribani. Adugibu iningthau, hayeng mifam sang karakpada adumak haibirabasu yaba aduda. Hayengdi ipuna mifam sang karaklabasu ipuga pukmin pauminajaba phanglaroi. Madugini po. Maramdi ningthauksing ado ayuki chaklian na mamam chaminaraga halwai khragani po. Adudi, iningthau na wapam madubu hogdokpada, makhoi taruk adudi kari hainadi khumnarai. Ipu, laibak mari amadi yare. Aduga laibak ani amadi punsin mangamoy haina hekta haire yarakte. Yaraktaba laibak ani adudi, karam balaipak sing no iningthau. Loilam laibak ka, laisema laibak ani sinipo. Laipak ani aduore. Aina laipak ani adudi, yarak loi haidun hana kalam laban. Adubu laipak ani adudi, loilam gal laisem laipak aduga oil. Iningthau, laipak ani adudadi, kari hainadi pakum bibiki. Ipu, asun na pigi. Nakoi ani na punsin ba haibasida yadrabasu ayawa laibak mga asidi masi kaktamak punsin gani hain. Yamna pajare iningthau, yamna pajare. Aduga yamna supaba, laipak macha taba pakum. Iningthau na bibikri bado. Adubu punsin katariba laipak mga agi tauram tauda adudi, karamba matamdagi pakat bahubigani iningthau. Ipu, masi punsinbagi tauram tauda asi araiba amadi oidabana. Hogjik maki oinadi paikat kiro ipu. Matam khara leiraga oina paikat ki khanjaiduna suna. Napuna su adom na paikat janing do iningthau. Adubo ipu sumasigi laibak mga punsinbagi tauram asi iyawbigadabani ko ipu. Kaidaugi yaoroidoribano iningthau. Ado ipu, nasunupa halna nongpok laibakta loipot lawa chatkiba adubo. Karisu khudong thiba nangloida. Chatkiba lanmi sing adusu achamba lanmi amatta sunatte. Madugisu mathakta amok nupi lanmi sing aduga tharabadi lanmi lising mangagi mathakta nido iningthau. Adubadi chumba ipu. Aduda chahi tara mangagi mamangda aikhoi langjing purel yauna. Makhoi punamak laikhidaba thogdokto madugum thokadrana nasuna pakatchabani. Wakhal wabiganu iningthau. Thoidokpa karisu tauro. Haujik phauba aikhoigi chatkiba lanmi sing karisu taudri. Hoi ipu, adumnabu thoktrabadi yamna pai. Ipuga asum wari ngahak wataina basi nasugi wakal si yamna nungaije. Mikup amatang oirabasu awaba koksay haijariba ipu. Adudi nasu amuk kongdoi janaba sem sajaragedo ipu. Iningthau, pagani. Napu adumak laijahore ko. Hindog sadre ko iningthau. Somdana, kanglay ngakpa amadi nongsalan mising adu nungthildagi nongpok laibak thadokladuna lakhiba adu mafam amada amuk thunglarami. Mafam maduda lairaga
ꯑꯍꯤꯡ ꯑꯗꯨ ꯃꯌꯥꯏꯔꯛꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯂꯥꯟꯃꯤ ꯑꯃꯅ ꯏꯟꯁꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯂꯥꯟꯃꯤ ꯑꯃꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯈꯥꯏꯕꯣꯏ ꯂꯥꯛꯄꯣꯏ꯫ 이비마, 나삭나 떡나 마로나마 닝키즈나 쌍콜리바. 알루 캣구나 이슈 따자드리바. 로레. 아이네 솜나 사갈리바. 오와칼지가. ꯍꯦꯔ ꯇꯥꯗ ꯊꯥꯒꯠꯀꯦ ꯍꯥꯏꯔꯒꯅ ꯊꯥꯒꯠꯂꯣ ꯑꯗꯨꯝ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯗꯅ ꯑꯃꯨꯛꯁꯨ ꯊꯥꯒꯠꯂꯒ ꯊꯥꯗꯗꯅ ꯑꯃꯨꯛꯁꯨ ꯇꯧꯔꯤ ꯑꯩꯅ ꯈꯦꯠꯄ ꯑꯂꯨꯁꯤ ꯏꯆꯨ ꯇꯥꯗ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯇꯥꯗꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯈꯦꯠꯄꯤꯕ ꯇꯥꯔꯦꯅꯦ ꯍꯥ ꯅꯠꯇ꯭ꯔꯅꯦ ꯏꯇꯥꯁꯤꯡ ꯃꯥꯅꯦ ꯏꯇꯥꯅ ꯍꯩꯇ꯭ꯔꯦ ꯍꯩꯔꯗꯤ ꯃꯇꯦꯡ ꯀꯣꯛ ꯄꯥꯡꯊꯣꯛꯄꯤ ꯌꯥꯏ 오호, ngamdre. 미는 눅시 빠미 하이로디 야수 야로이다보다. Ngasaydagi lanmi naha nupa nupi sing sanariba wari sing si taraga nakalda leramba tomthin lemba khagiyemba makhoi uhumudagi marakta khara chagatnaba pamjaba khagiyembana 이사사 나간들 레이바 거기지 카라 칸비유다 너희는 카이나리 간다 허렌 알루기 모호 능도 뭐 나빠입니까 하뽀이다 이돈 ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯥꯡꯖꯗ꯭ꯔꯤꯌꯦ 이돈 까이나 헤이 다다 거우네 더 한탕다 까헤네 없으러놓고 수업자자니? ꯁꯦ ꯃꯔꯨ ꯃꯔꯥꯡ ꯑꯂꯨ ꯇꯤꯜꯍꯧ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯕꯅꯤ ꯊꯥꯛꯆꯟꯈ꯭ꯔꯣꯁꯦ ꯑꯗꯨꯕꯨꯅꯦ ꯅꯣꯏꯅ ꯊꯣꯡ ꯊꯥꯛꯏꯕꯗꯨꯗꯤ ꯃꯍꯥꯎ ꯂꯩꯍꯜꯂꯨꯀꯣ 이베마 ꯑꯗꯨꯕꯨꯗꯤ ꯏꯇꯣꯟ ꯍꯣꯔꯦꯟꯅꯦ ꯈꯨꯕꯤ ꯆꯤꯈꯥꯏꯍꯟꯗꯧꯔꯤꯕꯅꯤꯗ ꯆꯤꯈꯥꯏꯔꯣꯏꯗ ꯅꯪ ꯇꯥꯗꯁꯨ ꯈꯪꯉꯤꯗ ꯃꯁꯤꯅ ꯈꯨꯕꯤꯅꯤ ꯃꯁꯤꯅ ꯁꯥꯗꯨꯝꯅꯤ ꯈꯟꯗꯣꯛꯄ ꯉꯝꯃꯤꯗ ꯑꯩꯈꯣꯏꯁꯨ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯏꯇꯣꯟ ꯃꯖꯥꯏꯕꯨꯡꯉꯣ ꯑꯥꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯅꯤꯄꯥ ꯂꯥꯟꯃꯤꯁꯤꯡꯁꯤ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯣꯛꯈꯤꯗꯅ ꯊꯣꯡꯉꯤꯅꯦ ꯑꯉꯝꯕ ꯊꯣꯡꯁꯅꯨꯗ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯅꯣꯛꯈꯤꯕꯁꯦ ꯌꯥꯝ ꯇꯥꯡꯅ ꯊꯣꯛꯄꯅꯤꯅ ꯅꯣꯛꯈꯠꯁꯅꯨ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ ꯃꯖꯥꯏꯕꯨꯡꯉꯣ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯔꯨꯞ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯎꯔꯤꯅꯦ ꯅꯍꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯑꯉꯝꯕ ꯐꯥꯒꯤꯁꯨ ꯑꯩ ꯈꯔ ꯄꯥꯝꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯌꯥꯎꯔꯤꯕ ꯑꯣꯏꯔꯝꯒꯅꯤꯗ ꯌꯥꯏꯍꯦ ꯑꯍꯜ ꯂꯧꯝꯁꯦ ꯑꯗꯣ ꯃꯖꯥꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯄꯣꯠꯁꯤꯡ ꯑꯁꯤ ꯁꯟ ꯀꯥꯡꯄꯣꯠꯇ ꯍꯥꯞꯂꯒ ꯄꯨꯔꯛꯂꯕꯅꯤꯅ ꯈꯣꯡꯆꯠ ꯑꯁꯤ ꯅꯣꯡ ꯅꯤꯅꯤꯗꯤ ꯆꯣꯟꯊꯕ ꯇꯥꯔꯤꯅꯦ ꯍꯣꯏ ꯑꯉꯝꯕ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯗꯨꯃꯛ ꯆꯣꯟꯊꯔꯅꯤ ꯑꯗꯣ ꯑꯉꯝꯕ ꯂꯩꯄꯣꯠꯁꯤꯡꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯟꯅꯧꯀꯣ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯀꯤꯔꯤꯕ ꯊꯧꯔꯤꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯂꯧꯊꯣꯛꯄ ꯌꯥꯗꯦ ꯑꯗꯨꯕꯨꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯉꯁꯥꯏ ꯅꯨꯡꯊꯤꯜ ꯄꯣꯕꯣꯞꯇꯒꯤ ꯅꯅꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯖꯔꯤ ꯑꯉꯝꯕ ꯐꯔꯦ ꯑꯗꯨꯗꯤ ꯑꯉꯝꯕꯅ ꯍꯧꯖꯤꯛ ꯑꯀꯣꯏꯕ ꯑꯁꯦ ꯀꯣꯏꯅ ꯆꯠꯂꯒ ꯂꯥꯟꯃꯤꯁꯤꯡ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ ꯆꯠꯂꯣ ꯐꯒꯅꯤ ꯅꯅꯥꯏ ꯌꯦꯡꯁꯤꯟꯖꯔꯨꯔꯒꯦ ꯃꯖꯥꯏꯕꯨꯡꯉꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯧꯉꯝꯕ ꯃꯥꯒꯤ ꯆꯥꯛꯊꯣꯡꯕꯤꯁꯤꯡꯗ ꯁꯥ ꯉꯥ ꯏꯔꯣꯟꯕꯅꯆꯤꯡꯕ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯣꯡꯍꯟꯅ ꯊꯣꯡꯂꯤꯕ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯥꯟꯃꯤ ꯑꯃ ꯊꯧꯉꯝꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯔꯦꯠꯅ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯄꯥꯎ ꯇꯝꯕ ꯆꯪꯉꯛꯂꯝꯃꯤ ꯏꯅꯤꯡꯊꯧ ꯅꯅꯥꯏꯅ ꯄꯨꯅꯦꯝꯖꯔꯤꯗꯣ ꯀꯔꯤ ꯄꯥꯎ ꯂꯩꯔꯦ ꯂꯥꯟꯃꯤ
이닝ꯊꯧ 룩 하비라시도. 짝퉁비싱나 이닝ꯊꯧ부 룩 하나부기다막 디독세라기 하이드나 딱비래. 디독세할라모라 이닝ꯊꯧ. Hoi hoi, thialam thialam. Ngay hak leibaga, ay ko su sanglak ladaban. 아두디 나나 애야 목톡세도 기기닝터. Hoi hoi hoi. Itaw ning thoksing. Ngay hak leibaga koi, luk hamin narunaba tawrasiko. Asumna, ngay hak leibaga, thongamba madi ning thok taruk ko loinana, luk hanabagidamak, magi thariba, pam lang aduda, pamthanaram. Mayam, haurase. Itaw ning thoksing. Saba haurase. 어이씨, 어떻게 영크레도 못할 싱하시대. 하, 이따 통한 바, 아우방학단이 시대. 어이부, 그럼 문 하나 호시기는 싸바시고. 야만다나 꼭 나오래 해. Itaw ko rin. Ngara, iron bara, utira. Amanahan hekta, haubiro do itaw. 으이씨, 하오래. ngasi디 북까지 까이바 마카이 샤터리 하이라가 이엄마이카이 이름덤 핵도 뻥크라게. Hahaha, itaw, sabiyo. Okti pawa hapsarakeda. Ay kogi itaw ning thaw akuga, itaw kembaga si, ngarang numidang dagi, uwa masit ama pawa ngang diwasibu, kaido wiyaorga itaw. Kaysa nungaytaba tawdida ito. Wayam na ngang base. Talaba. Aduda ngang draba ito. Kaidida itaw. Wayam ngang naga, haksang choktanaban. Mani ta. Itaw ning thokthong man haibirabado. Yamna sumi. Aduna isungang gadaban. Makoyan si, ay nangarang wapam mamahogdok luba aduda. Ay ngonda karadi, sauning ni bazanidan. Kay kanda bada. itaw 통한 바. 이타오기 이샤누파 아할강레 ngakpadu디 uди. Nati, mabu sanako nung dalay tabro. Hoy itaw. Maasi ay na, nung salan misinga, nung poklaybakta, tabak amagidamak takibani. Aduna layte. Itaw 통한 badan ning tao oy kraba matong. Sahi mga mukasidi, ay ko'y nalakpag kodingi adum tengnabanido. Madugi matong dagidi, ay ko'y nasahi tara si manungda. Mangarag itawag sanako nung masidalakpasida di, sungtenggu tengnakidrini. Aduna ay di isano pa ahalay masakpo, kausilaglaban ini ito. Hausik di masakso, manayam na walam lanido. Akang pungsari para ba nina? Kang jeda itaw ko'y Man hek chaw sarep mapung parak padagidi, lam ko'y ba, satan masat ini haidana, adum pangchat tasat lagalay. Aduna itaw ho'y nalakpo kuding isu, tengnadri ba nito? Hayang masak among kang dadana ko ito. Kangaroy itaw. Masak kaning tina kangaroy. Asum na, nungay bawari kaya, tawraduna, luk haba dubusu, loisilam. Ngay hak wataraba matong, makoy ning tauksing ado, amamam to'oy na, tawngambada, chat lukigi hayram na duna, magi lan mishing ado guloy na mayum may kay pang nagkiram. Sailam laywakin ning taw, saghen sanana. Itaw 통한 바. Layhawri ba sidi, ay kaktamang ngayhawri ba malay ni? Ado dito, ay siyomong salukigi ko. Hoy, itaw ning taw. Nataw, asway da sum layjahore ko. Ning ti na, halway biyu ko itaw. Numit marinigi matong, loipot purak laduna, halway rakliba, kang lay ngak pa madi, nung salan missing ado, lamsang lakpagi waraduna, mapam mamadapulap, pothara galerami.
ꯑꯉꯝꯕ ꯄꯣꯏꯔꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯔꯛꯇ ꯁꯥ ꯇꯥꯟꯕ ꯍꯩꯕ ꯀꯌꯥꯝ ꯌꯥꯎꯏ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯍꯩꯅꯕꯅꯤ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ 30ꯃꯨꯛ ꯈꯟꯒꯠ ꯑꯗꯨꯒ ꯂꯥꯟꯃꯤ 10-10ꯅ ꯈꯣꯡꯕꯨ ꯑꯣꯏꯔꯒ ꯁꯥ ꯇꯥꯟꯕ ꯑꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗ ꯊꯥꯈꯣ ꯑꯗꯣ ꯉꯝꯕ ꯌꯥꯝꯅ ꯄꯪꯂꯥꯞ ꯂꯥꯞꯅꯗꯤ ꯆꯠꯈꯤꯅꯨ ꯈꯪꯍꯜꯂꯨꯀꯣ ꯐꯒꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏꯅ ꯐꯅꯕ ꯄꯨꯝꯅꯃꯛ ꯁꯤꯟꯖꯔꯒꯦ ꯈꯔ ꯊꯨꯔꯣ ꯅꯨꯃꯤꯠꯁꯤ ꯂꯩꯊꯈꯤꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯁꯥ ꯑꯃꯨꯛ ꯐꯥꯕ ꯅꯪꯍꯧꯔꯣꯏ ꯉꯝꯕ ꯇꯣꯝꯊꯤꯟ ꯂꯦꯝꯕ ꯈꯥꯒꯦꯝꯕ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯀꯪꯂꯩ ꯉꯥꯛꯄꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯝꯃꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯕ ꯅꯠꯇꯦ ꯗꯩꯇꯣꯟ ꯑꯩꯅ ꯁꯥ ꯇꯥꯟꯕ ꯆꯠꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯈꯟꯈꯠꯂꯒ ꯊꯥꯗꯣꯛꯈꯣꯗꯅ ꯌꯥꯊꯪ ꯄꯤꯈꯤꯕꯅꯤ ꯑꯗꯨꯅꯅꯤ ꯑꯉꯝꯕꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯅꯛꯄ ꯁ꯭ꯋꯥꯏꯁꯤꯗꯗꯤ ꯃꯤꯅꯤꯟ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯅ ꯁꯥꯒ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏꯗ ꯃꯗꯨꯁꯨ ꯆꯨꯝꯃꯤ ꯏꯇꯣꯟ ꯐꯥꯕ ꯐꯥꯔꯛꯂꯕꯗꯤ ꯑꯣꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤ ꯁꯨꯃꯥꯏꯅ ꯂꯝ ꯆꯠꯊꯣꯛꯄꯗ ꯁꯥꯒ ꯐꯥꯔꯒ ꯆꯥꯈꯤꯗꯕ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ ꯏꯇꯣꯟ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤꯗꯤ ꯂꯣꯏꯄꯣꯠ ꯃꯌꯥꯝꯁꯤꯡ ꯑꯁꯤꯁꯨ ꯁꯦꯟꯅꯔꯒ ꯂꯥꯛꯄꯅꯤꯅ ꯁꯥ ꯇꯥꯟꯕꯒ ꯄꯥꯛ ꯆꯠꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯅꯒ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯅꯣꯏꯅꯒ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯗꯤ ꯑꯁꯤꯒꯨꯝꯕ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯂꯥꯟ ꯇꯥꯁꯤꯟꯕ ꯆꯠꯄ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯈꯣꯡꯆꯠꯇꯨꯒꯤ ꯃꯔꯛꯇ ꯅꯣꯏ ꯅꯄꯥ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯄꯪꯆꯠꯇ ꯆꯠꯂꯤ ꯑꯗꯨꯅ ꯁꯥ ꯃꯈꯜ ꯁꯨꯅ ꯂꯣꯏꯅ ꯆꯥꯔꯛꯏ ꯏꯇꯣꯟꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯨꯝ ꯑꯩꯈꯣꯏ ꯄꯥꯕꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯣ ꯃꯆꯥ ꯏꯕꯨꯡꯉꯣꯒꯤꯗ ꯆꯥꯕ ꯌꯥꯕ ꯍꯩꯒ ꯂꯩꯕ꯭ꯔꯣ ꯂꯩꯕꯅꯤ ꯏꯇꯣꯟ ꯑꯩꯒꯤ ꯄꯣꯊꯥꯐꯝꯗ ꯂꯩꯍꯧꯕꯅꯤ ꯏꯇꯣꯟ ꯂꯥꯛꯄꯤꯔꯣ ꯏꯇꯣꯟ ꯉꯥꯏꯍꯥꯛ ꯆꯪꯉꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯍꯣꯏꯅꯦ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯨꯛ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯗꯤ ꯃꯈꯣꯏ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯅꯨꯡꯊꯤꯜ ꯄꯨꯔꯛꯈꯤꯕ ꯁꯥꯁꯤꯡ ꯑꯗꯨꯕꯨ ꯊꯣꯡꯂꯗꯨꯅ ꯆꯥꯛꯂꯦꯟ ꯑꯃ ꯍꯥꯎꯅ ꯆꯥꯔꯕ ꯃꯇꯨꯡ ꯌꯥꯇꯥꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯏꯇꯥ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯒꯦꯅ ꯍꯥꯏꯌꯨ ꯏꯇꯥ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣꯁꯦ ꯌꯥꯝꯅ ꯐꯩꯀꯣ ꯑꯩꯈꯣꯏ ꯅꯨꯄꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯁꯤꯡꯒꯥꯁꯦ ꯑꯩꯈꯣꯏꯗ ꯉꯥꯛ ꯁꯦꯜꯍꯟꯕꯒꯤ ꯃꯊꯧꯒ ꯇꯧꯍꯟꯗꯦꯀꯣ ꯍꯣꯏꯅꯦ ꯍꯥꯏꯒꯨꯝꯗꯅ ꯀꯔꯤꯝꯇ ꯍꯦꯛ ꯍꯥꯏꯔꯛꯇꯦꯀꯣ ꯑꯗꯨꯕꯨꯗꯤ ꯋꯥ ꯈꯪꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯤ ꯑꯗꯨꯅꯅꯤ ꯏꯇꯥ ꯑꯗꯣ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯅ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯁꯦ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯌꯧꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯏ ꯏꯇꯥꯁꯤꯡ ꯑꯗꯨꯅ ꯉꯟꯅ ꯇꯨꯝꯅꯕ ꯇꯧꯁꯤꯀꯣ ꯍꯣꯏ ꯇꯨꯝꯃꯁꯤ ꯉꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯗꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯔꯝꯗꯝ ꯃꯩꯇ꯭ꯔꯄꯥꯛ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯀꯣꯅꯨꯡꯒꯤ ꯁꯅꯥꯊꯣꯡ ꯑꯆꯧꯕ ꯑꯗꯨꯕꯨ ꯌꯧꯔꯛꯂꯗꯨꯅ ꯊꯣꯉꯥꯛꯄ ꯂꯥꯟꯃꯤ ꯑꯅꯤꯗꯨꯅ ꯊꯣꯡꯖꯥꯎ ꯁꯅꯥꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯅꯨꯡꯂꯣꯝꯗ ꯏꯅꯤꯡꯊꯧ ꯊꯧꯉꯝꯕ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯃꯅ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯂꯣꯏꯄꯣꯠ ꯂꯧꯕ ꯆꯠꯈꯤꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯑꯃꯗꯤ ꯅꯨꯡꯁꯥ ꯂꯥꯟꯃꯤꯁꯤꯡ ꯍꯜꯋꯥꯏꯔꯛꯂꯦ ꯍꯥꯏꯔꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯄꯥꯎꯁꯤ ꯇꯥꯕꯗꯒꯤ ꯊꯧꯉꯝꯕ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯄꯦꯟꯖꯕꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯒ ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯪꯂꯩ ꯉꯥꯛꯄ ꯍꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯉꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯔꯦꯝꯕꯤ ꯆꯅꯨ ꯃꯆꯥꯅꯨꯄꯥ ꯉꯥꯟꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤ ꯃꯈꯣꯏꯁꯨ ꯄꯥꯎ ꯑꯁꯤꯕꯨ ꯇꯥꯔꯗꯨꯅ ꯊꯧꯉꯝꯕꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯊꯣꯔꯛꯂꯒ ꯂꯦꯞꯂꯝꯃꯤ
Kanglay ngakpa, angamba poirei komba. Nakoina tikta kaidana yorokpa si yamna nungay. Iningtaw, aikoy tikta kaidana halway jarakle. Baba, nung puklay pa kining tawsingse, mga kiyam na kal. Ay ko'y napirak na buloy pot singa do bulay na taway makitilagtaban. Aduna na sana asaw paray siya lagladuna, ay hinga madama ko'y kulkunlom di, loy na magmainitom na tara duna, mityam miyam singa do supudaraga, na ikairam laban ni Papa. Ay, adum na tawagadaban. Makoy gining tawksing ado, mamang bigiso, mapa mapu hagagtagi, mga kan magihay na bisya, loy na raglaban. Pare, ado loy poti, karam mamatang na pire. Ay naloy pot pirak na bagida magsagol pa og takiban. Ado ba pirak tinamit na diso. Madugi nongan bagi nung tilpobop aduwayda, pirak ki haydo na tamlak. Madudagidi, nasana ehing adida kulkulum na kairo ba adudagidi, nongan baga adam tila ipap. Pare, nakoy na asoy ang amyaw dan halak libase, yam na pare. Ado di, nakoy na purag libas sanalo pasing na say, magi mapamda, mapam jana, pazana tamjilor. Ado ka pauksing ado di, hana na, loy na haydok laga mo tiyeng, huga terak pra, uchiek tahan pijaraga, yengadaman ko, pusilaso, kota di hayrukin. Nakal da paisilaga tamgadaban. Iningtaw, haydok pagi tabak si, ngasi maghekta, pangtok chaw haybra. Angamba, ngasi tauran. Lamsang halwairak pagi, waram lani. Pota jaruro. Yam na nungay jare ningtaw. Ay ko'y laming na pamjabadamak, haybirak pa si. Ado di, warakli wala potsing si tamnuraga, yum da dum, halway jakroko. Hoy ningtaw, nanay tamjarurage. Ado ka ipagi kanglay. Noigi iton tomtin, lembo hoy dudi, yahol lura na ko'y bungo. Ay ginakto ay na, lao hayram. Asum na, kanglay ngak pa na, tomtin lemba kagimba, makoy ahum madubu kauram laga, sanalo pasing adubu, tamba changkiram. Oh, lingsin biro, itaoksi. Haksang kara tekat na ba, mahi manay kita taksilisi. Itaw ningtaw, madumang minata ay ko'y napamjabaso. Ado, ngay ko nito. Natiba. Nahanong puklay chalam dahil dabo, ay ginakta, changlam di kay ginoba. Tumin naga, huran magimong daga, sad kriba dabo, kadi gino itaw. Ado mo naragalay ba ado da itaw, kay mataharam da ba ni? Ado ba di kari sila itida? Ado na mo, kari wakalo no ba? As, ngang din amok lay heta. Ado isaro hay mahilay di, kita dun na buturo ba? Tarin ba nang ngari da? Ngaw ni noy. Hay, chok toy. Ay itaw humsigi, hay no may siyem naga, amok ta buturo. Hay, bajanan ning tinata kainaga, siyamo ko. Pagani hiningtaw, nanay tu na magsiyam laga putok siya raglage. Ado itaw hum. Kuidrene ko, ay kuy na nung sup laybakta, landa ba sat ka ba? Madudoy na, ay kuy mari, pajana pulasi. Hoy ne, ay ko'y sunong suplay pagta amok kasat ning ita. Mamangay amok tang siya lubado di, makoy gilang gimawang loy na kakakreda. Hoy itaw, ado na, lami na wakaragi, tang ka na siyem liban. Ado itaw na madubo, kara changlaga, amok tang yang sinbiram daba, yadre ko itaw. Iyengi ita. Ado, bata boy na ahanang ngag, tibuhip kigid ay di.